ꯃꯤ ꯃꯣꯂꯥ ꯄꯤꯗ꯭ꯔꯦ ꯄꯨꯛꯊꯤꯜꯂꯤꯗ ꯈꯔ ꯉꯧꯍꯜꯂꯝꯃꯨꯅꯦ ꯀꯩꯅꯣꯅꯦ ꯄꯨꯡꯃꯨ ꯃꯨꯏꯅꯦ ꯃꯁꯛꯁꯤꯕꯨ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯄꯨꯛꯁꯦ ꯀꯩꯅꯣ ꯇꯧꯏꯕꯣ ꯏꯪꯕ꯭ꯔꯥ ꯃꯆꯥ ꯀ꯭ꯔꯁꯇꯨꯒ ꯅꯃꯨꯛ ꯀ꯭ꯔꯁꯇꯨꯒ ꯀ꯭ꯔꯁ ꯁꯤ ꯒ꯭ꯂꯣꯗꯅꯤ ꯑꯗꯨ ꯀ꯭ꯔꯁꯇꯨꯒ ꯅꯃꯨꯛ ꯀ꯭ꯔꯁꯇꯨꯒ ꯃꯥ ꯀꯔꯤ ꯀꯅꯥꯝꯕꯨ ꯂꯥꯛꯇꯦꯅꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯅꯪ ꯉꯁꯥꯏ ꯏꯆꯦ ꯃꯄꯤꯡꯒꯤ ꯅꯝꯕꯔ ꯂꯧꯔꯛꯇꯦꯀꯣ ꯑꯁꯤꯒꯤ ꯏꯟꯚꯔꯇꯔꯁꯦ ꯉꯪꯈꯤꯕꯁꯦ ꯉꯪꯕ ꯇꯣꯛꯄꯁꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯌꯦꯕꯣ ꯑꯁꯃꯤꯔꯤ ꯀꯦꯁꯅ ꯍꯥꯏꯁꯦ ꯑꯦꯅꯤ ꯕꯥꯏ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯁꯃꯤꯔ ꯑꯗꯩꯗꯤ ꯃꯆꯥ ꯃꯃꯥꯏ ꯃꯈꯨꯠꯁꯦ ꯂꯧꯊꯣꯛꯑꯅꯦ ꯂꯧꯊꯣꯛꯎꯕ ꯑꯝꯇ ꯄ꯭ꯂꯤꯖ ꯀꯃꯦꯟ ꯄꯥꯒꯦ ꯀꯣ ꯑꯗꯒꯤꯗꯤ ꯅꯣꯃꯤꯇꯥꯅ ꯅꯣꯃꯤꯇꯥ ꯕ꯭ꯂꯣꯛꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯅꯣꯃꯤꯇꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯍꯦꯜꯂꯣ ꯍꯥꯏ ꯀꯨꯃꯥꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯄꯤ ꯑꯦꯜ ꯀꯦꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯈꯨꯃꯟꯅ ꯍꯦꯜꯂꯣ ꯍꯥꯏ ꯇꯣꯅꯤꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯉꯥꯜ ꯂꯥꯛꯑꯦ ꯏꯆꯦ ꯍꯥꯏ ꯃꯉꯥꯜ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯈꯨꯃꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯁꯃꯤꯅ ꯃꯊꯦꯜ ꯍꯥꯎꯈꯤꯕ꯭ꯔꯣ ꯍꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯆꯦꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯄꯨꯁꯄꯥ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯒꯤ ꯑꯁꯄꯔꯁꯅ ꯍꯥꯏꯅꯦꯅꯦ ꯍꯥꯏ ꯑꯁꯄꯔꯁ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯅꯣꯃꯤꯇꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯤꯆꯦ ꯍꯥꯏ ꯆꯥꯔꯦ ꯅꯣꯃꯤꯇꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯃꯉꯥꯜ ꯉꯁꯤꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯕ ꯏꯔꯣꯟꯕ ꯆꯥꯏꯀꯣ ꯏꯔꯣꯜꯂꯦ ꯉꯁꯤꯁꯦ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯀꯩꯕ ꯃꯥꯡꯈ꯭ꯔꯦ ꯃꯉꯥꯜꯅ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯍꯥꯏ ꯑꯁ ꯍꯥꯎꯕꯅꯤꯀꯣ ꯅꯤꯡꯊꯝꯊꯥ ꯀꯥꯡꯁꯣꯏ ꯍꯥꯏꯅꯤ ꯍꯥꯎꯕꯗ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯊꯣꯏꯕꯤꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯄꯨꯁꯄꯥꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯕꯣꯔꯥꯒ ꯋꯥꯎ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤꯀꯣ ꯌꯥꯝ ꯄꯥꯝꯖꯩꯕ ꯅꯨꯃꯤꯇꯥꯅ ꯑꯩꯗꯤ ꯏꯔꯣꯟꯕ ꯆꯥꯔꯦ ꯍꯥꯏ ꯅꯤꯡꯊꯝꯊꯥꯗ ꯏꯔꯣꯟꯕ ꯆꯥꯕꯁꯦ ꯍꯥꯎꯕꯅꯤꯀꯣ ꯑꯁꯃꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯍꯌꯦꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯦ ꯍꯥꯏꯀꯣ ꯑꯗꯨꯅꯤꯅꯦ ꯑꯁꯃꯤꯔ ꯑꯗꯨꯅꯤ ꯀꯩꯗꯧꯅꯤ ꯀꯣ ꯆꯦꯟꯕꯗꯤ ꯌꯥꯗꯦꯗꯅꯀꯣ ꯂꯩꯕ ꯇꯥꯏ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏꯀꯣ ꯄꯨꯝꯅꯃꯛꯁꯦ ꯑꯗꯒꯤꯗꯤ ꯁꯟꯇꯣꯁꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤ ꯄꯤ ꯑꯦꯜ ꯀꯦꯅ ꯆꯦ ꯉꯁꯤ ꯏꯁꯩ ꯁꯛꯂꯣ ꯍꯥꯏ ꯏꯁꯩꯒ ꯅꯥꯏꯈꯣꯕꯀꯣ ꯉꯥꯛꯇ ꯅꯥꯏꯈꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯛꯁꯤ ꯀꯨꯃꯥꯔꯣꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯨꯃꯥꯔꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯔꯥꯏ ꯕ꯭ꯔꯍꯃꯟ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯔꯥꯏ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯐꯖꯅ ꯌꯦꯡꯕꯤꯗꯕ ꯍꯥꯏ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯊꯣꯏꯕꯤ ꯀꯣꯟꯅ ꯂꯥꯛꯀꯦ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗꯁꯨ ꯀꯣ ꯈꯨꯃꯟ ꯃꯉꯥꯜꯅ ꯆꯦ ꯕ꯭ꯔꯗꯔꯗꯤ ꯎꯗꯦ ꯍꯥꯏ ꯕ꯭ꯔꯗꯔ ꯂꯩꯌꯦ ꯕ꯭ꯔꯗꯔ ꯊꯕꯛ ꯈꯔ ꯇꯧꯔꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯌꯥꯎꯒꯅꯤ अदगिदी राजपूत गौरना क्या कर रहे हो भाभी है राजपूत में अभी अभी एलबी हाँ कर रही हूँ आप कहाँ से हो कैसे हो अदगिदी अस्परसना नेने हयेंगी सम हयेंगी सेम सारे है हो अस्परस कशु तौदबसु ओइसनुको अखोइना दुम माइ पाकनिदा कशु तौरोइको अखोइ ꯏꯁꯣꯔꯗ ꯈꯨꯔꯝꯃꯤꯀꯣ ꯑꯗ ꯅꯨꯃꯤꯇꯥꯅ ꯏꯕꯥꯏꯗꯣ ꯄꯨꯊꯣꯔꯛꯑꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯒꯤꯗꯤ ꯑꯩ ꯀꯃꯦ ꯆꯨꯝꯅ ꯄꯥꯔꯛꯇꯦꯅꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯃꯣꯙꯨ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯇꯤꯐꯥꯅꯤ ꯊꯤꯉꯨꯖꯝ ꯀꯩ ꯍꯥꯏꯅꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯕꯅꯤ ꯀꯣꯃꯦꯟ ꯃꯨꯟꯅ ꯌꯦꯡꯗꯦꯀꯣ ꯐꯩ ꯍꯥꯏ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯕꯅꯤ ꯀꯣꯃꯦꯟ ꯃꯨꯟꯅ ꯌꯦꯡꯗꯦꯀꯣ ꯐꯩ ꯍꯥꯏ ꯑꯩꯁꯨ ꯈꯪꯉꯦ ꯍꯥꯏꯕ ꯈꯨꯃꯟ ꯅꯪꯕꯨ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯤ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯦꯁꯦꯁ ꯊꯥꯔꯝꯃꯦꯕ ꯏꯅꯝꯃ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯈꯨꯃꯟ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯈꯤꯇꯪ ꯇꯞꯅ ꯂꯥꯛꯀꯦ ꯍꯥꯏꯔꯛꯑꯦꯕ ꯅꯪꯅ ꯑꯩꯒꯤ ꯋꯥꯗꯣ ꯂꯧꯁꯟꯕ ꯍꯩꯇ꯭ꯔꯒ
Kumarona che kay injang charage hai kumaro ngasido iromba chai dai ngono comments lakse hogre ido ai mobile gi chip to hogre la adogidi Rajput na haiba झारखंड से भाभी ओके ओके वेलकम वेलकम मेरे एलबी पे आने के लिए राजपूत थैंक यू सो मच दगी राय ब्राह्मण हाइबा क्या कर रही हो आंटी है मैं अभी खुमन एगी कमेंट से फजना पारकते इकाइरे कमेंट इरगलगा दुना अचौबा चाउना इरकपनी है ओके ओके ꯑꯩꯒꯤꯗꯤ ꯅꯪꯅ ꯆꯥꯎꯅ ꯏꯔꯛꯀꯦꯔꯥ ꯄꯤꯛꯅ ꯏꯔꯛꯀꯦꯔꯥ ꯅꯪꯅ ꯏꯔꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯊꯣꯛꯆꯔꯤꯁꯦꯀꯣ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯗꯣ ꯑꯩ ꯁꯥꯎꯍꯟꯗꯦ ꯍꯣꯠꯅꯕꯗꯣ ꯏꯕꯨꯡꯉꯣ ꯅꯔꯤꯟ ꯈꯪꯉꯤ ꯇꯧꯔꯛꯑꯅꯨ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯐꯖꯅ ꯋꯥꯔꯦ ꯗꯥꯁꯨ ꯋꯥꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯉꯁꯤꯁꯦ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯃꯔꯝ ꯍꯥꯏꯔꯛꯀꯦ कुमारों दा कदाई लेगे दा लेये दा लानी थोबीसना लाए दो थोबीसना लाए नोई याम फत्ते इनमा अइना ngasai chap chana लाके तौरगा लाइव लाक्ते हाय अदुगी मरम हायरके थोबी ए मरम दो हायरके को दो खुमन नचे नु खुमन ओन थमगा तुंगे को हाय तौरानी मागी तुमु ओन का थमुरनु दुम फजना नंग थोगा तुमगरो ना जामना तुमनिंगदी अदुगी अस्परसना नेने हयेंग लान कंदोरे मोइना अरामबाईगी ग पाइदना मोइना अरामबाईगा पाइदना कैबा पाइदना तौरे अखोइना लांग हौरक अदी है अदुगीदी कइनोना अजित नावरेना हाइबा ngasi लाइव याम यावनिंगी अदुबु खुदोंग चादबा ओइबना मवोंग चादे ब्लॉग ओइना सेमक ओ येंगबा मतमदा येंगबा फंगी हाय ओके अजित ओके नंगी अचिनबदो अदुम केना तौको कसुम कायदे नंग अदुम आईडी से केना पब्लिश तौरकनीबको आइगे एलबी से अदो खुमना थोइबी पुक फतबनी चे अनु खुमन से हाय नंग अइंगोंदा खनाबा सुम हौना लेजाउ आइडी अमता साउबीरोय पुष्पाना हाय चे अनु नुंगतीगी लाइव येंगबीरे खंगदे मंगदा उरमे हाय जेंगबगी ओयो आई मंगदागा उरमबो हायसे पुष्पा कमाय उरमगे ऐसे कमाय लाइनो हाबा थोइबीसनाना आई लाकपदा तुमनिंगबा यावरे अदुने नंग लाकपदा तुमनिंगबा यावरे मंगालना इचे इसई अमतंग तानिंगे हाय इसई से सक्से हायरा दगिदी रायना का प्लीज रिप्लाई मी हाय करी रिप्लाई न पिदोइसिबु खुमना इबेमा चाकपुक थलकप्रो हाय दगिदी थोइबिसनाना थलक ए हाय खुमनसिने वारिसे जेउगो माना वारिसे जेउ थोइबिसनागी दमकता अस्परसना नेने मोइना अरेमगी है अरेमगी मोइना अरेमगी ग पाइदना तौरे अरेम हाइसे कइनो अस्परस न हाइजे यानदा नेने मोइना अरेमगी ग पाइदना तौरे हाइसे कइ हाइनो दोगिदी राजपूत ना हाय रिपिता ना हाय हेलो रिपिता वेलकम खुमन ना हाय बच्चे नु खुमन ऐसु थबक यामना चिल्लिको दुना लाइव से फजना तौबा ngamdre हाय होयबा थबक से मी लोय चिनरी नि नत्रने कुमारो आई हाय दगिदी खादिम हुसैन हाय हेलो थबिसना इनमगा ऐसे फजना सकता कय इनमना ऐसे फजना सकता कुइरे ओ इसे सक ओ इनम नंग इसे फजना सकता कुइरे हाय माने नत्रा थबिसना खंगब्रा आई ngasi ne punga pada LB lakpa ngamdabei maram harake ba खंगब्रा अखोई चाते बिचे नहान थांगजा नुमितगी डांस क्लास की जटखिबदो अदुदगी ममान थौगी जुमना दुम लेग्रेबको मोय हेयंग 26 जनवरी दा अबुंगोगी स्कूल ला प्रोग्राम चाउ तौदोरेबको अदुदगी मोय डांस की कइनो डांस क्लास जाउरिबा अंगांग मयाम से मोय अदुगैदुगा सो म उतोरेबको डांस की अदुदुगी अखोई चाथोई बिसे आदा प्रैक्टिस तो कन्ना तौबको
ꯑꯗꯨꯗꯨꯒꯤ ꯉꯁꯤꯁꯦ ꯂꯧꯕ ꯆꯠꯂꯨꯕꯅꯦꯕ ꯉꯁꯤꯁꯦ ꯂꯧꯕ ꯆꯠꯂꯨꯕꯗꯨꯒ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯄꯨꯡ ꯈꯣꯏꯕꯥꯅꯤ ꯄꯨꯡ 5:30 ꯆꯠꯂꯨꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯄꯨꯡ 9 ꯌꯨꯝꯗ ꯌꯧꯔꯕꯗ ꯊꯨꯡꯉꯕꯗ ꯄꯨꯡ 9 ꯇꯥꯏꯌꯦꯕꯀꯣ ꯅꯨꯡꯗꯥꯡꯒꯤ ꯑꯗꯩ ꯄꯨꯔꯞ ꯆꯥꯛ ꯊꯣꯡꯉ ꯈꯣꯠꯂꯒ ꯇꯧꯔꯒ ꯑꯗꯨꯒꯗꯤ ꯂꯥꯏꯐꯁꯦ ꯂꯥꯛꯏꯅꯦꯕꯀꯣ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯅ ꯌꯥꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯅ ꯌꯥꯝ ꯈꯔ ꯋꯥꯈ꯭ꯔꯦ ꯑꯗꯩ ꯄꯨꯡ 9ꯗꯁꯨ ꯃꯇꯝꯗꯣ ꯆꯞ ꯆꯥꯅꯁꯨ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯅ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯤꯗꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯌꯥꯝ ꯖꯥꯝꯃꯦ ꯍꯩꯃꯥ ꯄꯩꯒ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯖꯤꯠꯅ ꯍꯥꯏꯕ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯃꯇꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯖꯤꯠ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯨꯃꯥꯔꯣꯅ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯑꯦꯜꯕꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏ ꯀꯨꯃꯥꯔꯣ ꯑꯗꯨꯅꯦ ꯑꯗꯨꯒꯗꯤ ꯍꯨꯏꯁꯦꯟꯅ ꯍꯥꯏ ꯗ ꯄꯨꯁꯄꯥꯅ ꯆꯦꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯝꯃꯦ ꯑꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏꯔꯣ ꯃꯥ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯂꯥꯛꯄ ꯖꯥꯏꯀꯣ ꯑꯩꯁꯦ ꯑꯗꯨꯒꯗꯤ ꯈꯥꯗꯤꯝ ꯍꯨꯏꯁꯦꯟꯅ ꯍꯥꯏ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯑꯥꯔꯃꯤꯒꯤ ꯍꯥꯏꯔꯣ ꯑꯥꯔꯃꯤꯒꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯑꯁꯄꯔꯁꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯣ AREMGI ꯄꯥꯏꯗꯅ ꯇꯧꯔꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯒꯤ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯈꯨꯃꯟꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯊꯜꯂꯛꯇ꯭ꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯏꯟꯕꯤꯒꯦ ꯀꯥꯏꯅ ꯑꯣꯏꯃ ꯑꯗꯒꯤꯗꯤ ꯑꯌꯨꯁꯅ ꯖय ꯁ꯭ꯔꯤꯔꯥꯝ ꯀꯨꯃꯥꯔꯣꯒꯤ ꯀꯠꯊꯈꯔꯦ ꯑꯗꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯩꯃꯥ ꯍꯥꯏ ꯑꯗꯒꯤ ꯑꯌꯨꯁꯅ ꯖय ꯁ꯭ꯔꯤꯔꯥꯝ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯏꯅꯝꯃꯒꯤ ꯂꯥꯏ ꯃꯇꯝ ꯆꯥꯅ ꯌꯥꯎꯕ ꯉꯝꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯑꯩ ꯉꯁꯤ ꯄꯨꯡ 9ꯗ ꯆꯞ ꯆꯥꯅ ꯂꯥꯛꯇꯦꯅ ꯊꯣꯏꯕꯤ ꯁꯅꯥ ꯑꯩꯁꯨ ꯑꯩ ꯉꯁꯤ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 23-23 ꯇꯥꯕꯗ ꯂꯥꯛꯏꯅꯦ ꯑꯩꯁꯨ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯀꯨꯃꯥꯔꯣꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯊꯣꯏꯕꯤꯒꯤ ꯃꯌꯥꯝ ꯂꯥꯏꯛꯁꯦ 3 ꯈꯛꯇꯪ ꯂꯩꯔꯝꯃꯤꯅꯦ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯟꯕꯤꯕꯣ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯃꯤ ꯁꯨꯝ ꯌꯥꯝ ꯂꯩꯔꯒ ꯂꯥꯏꯛ 3 ꯈꯛꯇꯪ ꯂꯩꯔꯝꯃꯤ ꯇꯜꯂꯤꯕꯣ ꯑꯝꯇꯪ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯩ ꯉꯁꯥꯏꯗꯩ ꯎꯗꯦ ꯍꯥꯏꯕ ꯂꯥꯏꯛꯁꯦ ꯏꯂꯤꯛ ꯂꯩꯔꯝꯃꯤꯅꯦ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯝꯇꯪ ꯃꯌꯥꯝ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯩꯗꯤ ꯄꯨꯁꯄꯥꯅ ꯈꯨꯃꯟꯒ ꯊꯣꯏꯕꯤꯒꯒꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯏꯆꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯏꯆꯦ ꯏꯁꯩ ꯁꯛꯄꯤꯔꯛꯎ ꯍꯥꯏ ꯑꯣꯀꯦ ꯃꯉꯥꯜ ꯁꯛꯂꯛꯀꯦ ꯑꯗꯒꯤꯗꯤ ꯃꯥꯏꯛꯅ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯋꯦꯜꯀꯝ ꯔꯥꯖꯂꯛꯁꯃꯤ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯍꯥꯏ ꯑꯗꯒꯤ ꯒꯦꯟꯗꯜꯐꯅ ꯀꯩ ꯍꯥꯏꯕ LMG ꯍꯥꯏꯔꯤꯅꯦ ꯅꯣꯡꯃꯩꯗꯣ LMG ꯍꯥꯏꯔꯤꯃꯤ ꯅꯣꯡꯃꯩꯗꯣ ꯃꯥꯅ ꯈꯪꯗꯕꯩꯅꯦ ꯍꯥꯏꯕ ꯑꯣ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯗꯨꯅ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯀꯪꯂꯥ ꯃꯃꯥꯡꯗ ꯍꯌꯦꯡꯒꯤ ꯑꯥꯔꯃꯤꯒꯤ ꯄꯥꯏꯗꯅ ꯇꯧꯔꯦ ꯑꯗꯣ ꯈꯪꯗꯦꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡ ꯀꯪꯂꯥ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯥꯟꯅꯗꯣꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯁꯤꯒ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯀꯣ ꯀꯔꯤꯕꯨ ꯇꯧꯅꯕ ꯀꯔꯤꯕꯨ ꯍꯥꯏꯅꯕ ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯏꯁꯣꯔꯗ ꯈꯨꯔꯝꯃꯤꯅꯦꯀꯣ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯍꯌꯦꯡ ꯐꯥꯁ ꯇꯥꯕ ꯑꯣꯏꯌꯨꯀꯣ ꯀꯨꯃꯥꯔꯣꯅ ꯂꯥꯏꯛ ꯇꯧꯔꯦ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯊꯣꯏꯕꯤ ꯅꯕꯥꯅꯤ ꯂꯨꯍꯣꯡꯊꯣꯛꯑꯣ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯅ ꯊꯦꯡꯅ ꯊꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯍꯧꯕꯒ ꯂꯥꯛꯄ ꯉꯝꯗꯕꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯍꯥꯏ ꯙꯠ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨꯝ ꯂꯩꯇꯦ ꯅꯠꯇ꯭ꯔꯅꯦ ꯏ ꯀꯥꯏ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯕ ꯑꯩꯁꯦ ꯈꯔꯅꯦ ꯃꯤꯅ ꯏꯔꯛꯄꯗ ꯈꯔ ꯂꯧꯁꯟꯕ ꯀꯣꯛꯁꯦ ꯈꯛꯇꯪ ꯂꯧꯁꯟꯕ ꯉꯝꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯐꯠ ꯂꯧꯁꯟꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯩꯁꯦ ꯕ꯭ꯔꯦꯟꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯀꯩꯅꯣ ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤ ꯑꯗꯒꯤ ꯔꯥꯖꯂꯛꯁꯃꯤꯅ ꯆꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟꯅ ꯄ꯭ꯂꯤꯖ ꯀꯩ ꯍꯥꯏꯕ ꯄꯔꯁꯀꯤꯁꯦ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯑꯔꯥꯝꯕꯥꯏꯁꯦ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯈꯨꯃꯟꯅ ꯐꯥꯔꯁ ꯇꯥꯗꯕ ꯑꯣꯏꯌꯨ ꯍꯥꯏꯕꯅꯤ ꯆꯦꯅꯨ ꯈꯨꯃꯟ ꯍꯥꯏꯌꯦ ꯆꯠꯂꯍꯦ ꯃꯁꯤ ꯃꯤꯁꯤꯃ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯗ ꯊꯧꯅꯤꯕꯤꯌꯨ ꯏꯃꯥꯟꯅꯕꯤ ꯍꯥꯏ ꯑꯗꯨꯅꯦꯕꯀꯣ ꯊꯧꯅꯤꯔꯤꯅꯦ ꯉꯁꯤꯁꯨ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠꯀꯤ ꯈꯨꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏ ꯈꯨꯔꯝꯕ ꯈꯨꯗꯤꯡꯒꯤꯀꯣ
ꯈꯨꯔꯝꯕ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯝꯇꯪꯗꯤ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯅꯅꯦ ꯑꯁꯤ ꯈꯨꯔꯝꯃꯤꯅꯤꯅꯦ ꯈꯨꯔꯝꯕ ꯑꯝꯇ ꯂꯦꯞꯇꯦꯀꯣ ꯑꯗꯨꯒ ꯑꯁꯕꯔꯁꯅ ꯀꯪꯂꯥ ꯃꯃꯥꯡꯗ LMG ꯑꯣ ꯈꯤꯡꯈ꯭ꯔꯦ LMG ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯑꯣ ꯑꯗꯨ ꯈꯤꯡꯈ꯭ꯔꯦ ꯍꯥꯏꯔꯣ ꯈꯤꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯁꯕꯔꯁꯗꯨꯅꯤꯅꯦ ꯍꯌꯦꯡꯁꯦ ꯅꯣꯏ ꯌꯥꯝ ꯆꯦꯛꯁꯟꯅ ꯆꯠꯂꯨꯀꯣ ꯆꯦꯛꯁꯟꯅ ꯆꯠꯂꯣ ꯍꯌꯦꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣ ꯈꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯔꯣ ꯍꯥꯏꯗꯤꯅꯦ ꯀꯩꯅꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯁꯥꯎꯒꯠꯅꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯗꯤ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯗꯦꯕꯀꯣ ꯑꯃꯅ ꯈꯔ ꯍꯦꯟꯅ ꯉꯥꯡꯉꯁꯨ ꯑꯃꯅ ꯉꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯇꯥꯏ ꯍꯥꯏꯗꯤ ꯀꯣꯛ ꯏꯪꯕ ꯇꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯏꯀꯣ ꯑꯁꯤꯒ ꯁꯥꯎꯒꯠꯅꯕ ꯌꯥꯗꯦ ꯑꯗꯨꯒꯒꯤꯗꯤ ꯀꯣꯛꯀ ꯁꯥꯏꯗ ꯑꯩ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯔꯒ ꯀꯣꯛꯀ ꯀꯩꯅꯣ ꯇꯧꯈꯠꯂꯦ ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯈꯨꯃꯟꯒ ꯊꯣꯏꯕꯤꯒ ꯃꯁꯛ ꯑꯝꯇꯕꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯈꯪꯅꯤꯡꯉꯤꯗ ꯍꯥꯏꯌꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯃꯥꯏꯕꯝ ꯍꯥꯏꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯒꯦꯟꯗꯜꯐ ꯍꯥꯏꯕ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕ ꯅꯠꯇꯦ LMG ꯍꯥꯏꯔꯤꯅꯦ ꯄꯔꯁꯀꯤꯗꯣ ꯃꯥꯅ ꯈꯪꯗꯕꯩ ꯑꯔꯥꯝꯒꯤ ꯑꯣ ꯑꯣꯀꯦ ꯍꯣꯏ ꯈꯪꯉꯦ ꯑꯩ ꯈꯪꯉꯦ ꯈꯨꯃꯟ ꯍꯥꯏꯕ ꯆꯦ ꯄꯨꯁꯄꯥ ꯑꯩꯒꯤ ꯁꯛꯇꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯑꯗꯩ ꯗꯤꯄꯛꯅ ꯍꯥꯏꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯦ ꯍꯥꯏ ꯗꯤꯄꯛ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯛꯑꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯗꯤꯄꯛ ꯑꯗꯩ ꯄ꯭ꯔꯤꯟꯁ ꯃꯥꯏꯕꯝꯅ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯦ ꯂꯥꯞꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯌꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤꯗꯃꯛ ꯍꯥꯏ ꯑꯗꯨꯅꯤꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯗꯣ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯣ ꯀꯔꯤꯝ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯒꯁꯨ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅꯗꯒꯤꯀꯣ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯄꯤꯖꯔꯤꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯏꯔꯥꯡ ꯂꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯅꯤ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯏꯔꯥꯡꯁꯨ ꯂꯣꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯈꯨꯔꯝꯃꯤꯅꯤꯅꯦ ꯄꯨꯁꯄꯥꯅ ꯉꯁꯤꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯊꯋꯥꯏꯅ ꯍꯥꯞꯆꯔꯝꯃꯦ ꯀꯞꯊꯣꯛꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ LB ꯂꯥꯛꯑꯒꯅꯦ ꯑꯩꯅ LB ꯉꯔꯥꯡ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯩꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯑꯩꯅ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯑꯩꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯉꯔꯥꯡ ꯑꯩꯅ LB ꯌꯥꯎꯕ ꯉꯝꯗꯕꯗꯣ LB ꯂꯥꯛꯑꯒ ꯑꯩꯁꯨ ꯀꯞꯃꯟꯈꯤꯅ ꯇꯧꯋꯤꯅꯦꯕꯀꯣ ꯑꯩꯁꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯁꯨ ꯌꯦꯡꯉꯨꯕꯗꯒꯤ FBꯗ ꯀꯩꯅꯣ ꯎꯔꯨꯕꯗꯒꯤ ꯌꯦꯡꯉꯨꯕꯗꯒꯤ ꯀꯞꯃꯟꯕꯒꯤꯀꯣ ꯑꯩ ꯉꯔꯥꯡꯁꯦ LBꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯗꯥꯅ ꯃꯄꯨꯡ ꯐꯥꯅ LB ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯩ ꯉꯝꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯌꯦꯡꯒꯤ ꯋꯥꯔꯦꯞ ꯁꯤꯅꯦ ꯃꯌꯥꯝꯅ ꯉꯥꯏꯔꯤꯁꯦ ꯂꯥꯛꯆꯗ꯭ꯔꯦ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦ ꯑꯁ ꯁ꯭ꯔꯤ ꯂꯪꯀꯥꯗꯩꯅꯤ ꯑꯩꯁꯨ ꯍꯌꯦꯡ ꯄꯨꯡ 4ꯗ LB ꯂꯥꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥ ꯄꯥꯎ ꯐꯖꯅ ꯂꯧꯀꯣ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯀꯩꯗꯧꯈꯤꯕꯗꯣ ꯑꯩ ꯅꯣꯏ ꯄꯨꯝꯅꯃꯛ ꯄꯥꯎ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯀꯣ ꯑꯩꯁꯨ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯑꯗꯒꯤꯗꯤ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯍꯌꯦꯡ ꯀꯝꯗꯧꯅꯣ ꯆꯠꯂꯨꯏ ꯀꯩꯅꯣ ꯀꯩꯕ ꯈꯪꯗꯦ ꯀꯝꯗꯧꯗꯧꯅꯣ ꯈꯪꯗꯦ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯏꯇꯩꯃ ꯃꯔꯨꯞꯇꯤ ꯉꯁꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏ ꯗꯥ ꯕꯤꯖꯣꯟ ꯑꯩꯒ ꯗꯥꯒ ꯉꯁꯤ ꯀꯥꯕꯨꯡꯉꯁꯤꯗ ꯏꯆꯥꯅꯨꯄꯤ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯂꯧꯕ ꯆꯠꯄꯗꯀꯣ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ ꯌꯥꯝꯅ ꯑꯗꯣ ꯑꯗꯨꯅꯤ ꯃꯥ ꯊꯕꯛ ꯁꯨꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯪꯉꯛꯀꯅꯤ ꯗꯥ ꯆꯪꯉꯔꯣꯏꯗ꯭ꯔꯣ ꯆꯪꯉꯛꯀꯅꯤ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯪꯉꯛꯀꯅꯤ ꯑꯗꯩ ꯂꯥꯏꯁ꯭ꯔꯝ ꯁꯨꯃꯤꯂꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯈꯨꯃꯟꯅ ꯄ꯭ꯔꯤꯟꯁ ꯃꯥꯏꯕꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦ ꯀꯔꯤꯝ ꯇꯧꯔꯣꯏꯀꯣ ꯂꯥꯟꯗꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯂꯩꯇ꯭ꯔꯅꯦ ꯑꯍꯜ ꯂꯃꯟꯅ ꯂꯥꯟꯗꯕꯅ ꯖꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯣ ꯂꯥꯟꯗꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯃꯤꯂꯥ ꯅꯆꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯍꯦꯜꯂꯣ ꯁꯨꯔꯃꯤꯂꯥ ꯑꯗꯩ ꯈꯨꯃꯟꯅ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣ ꯃꯩꯇꯩ ꯅꯣꯡꯁꯥ ꯀꯌꯥꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜꯗ ꯊꯦꯠꯂꯨꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ
ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟꯅ ꯍꯌꯦꯡꯁꯦ ꯏꯔꯥꯡ ꯂꯣꯏꯗꯧꯔꯣ ꯍꯥꯏ ꯑꯁꯦꯡꯕ ꯍꯌꯦꯡꯁꯦ ꯑꯔꯦꯞꯄ ꯋꯥꯔꯦꯞ ꯑꯃ ꯇꯥꯔꯒ ꯏꯔꯥꯡꯁꯦ ꯂꯣꯏꯁꯟꯗꯅꯀꯣ ꯑꯁꯦꯡꯃꯛꯀꯤ ꯑꯝꯇꯪ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯐꯔꯅꯤꯗ ꯀꯣꯃꯦꯟꯁ ꯂꯥꯛꯄ꯭ꯔꯗꯤ ꯃꯣꯏꯁꯤꯒ ꯂꯥꯛꯇꯦꯅꯦ ꯑꯩꯒꯤ ꯃꯌꯥꯝꯅ ꯄꯤꯔꯛꯇ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯦꯔꯥ ꯀꯥꯔꯕ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯌꯦꯡꯒꯤ ꯀꯪꯂꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯦꯞꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯏꯌꯦ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯔꯁꯃꯤꯇꯥ ꯍꯥꯏ ꯍꯦꯜꯂꯣ ꯔꯁꯃꯤꯇꯥ ꯍꯦꯜꯂꯣ ꯃꯉꯥꯜꯅ ꯏꯆꯦ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯌꯦ ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦ ꯃꯉꯥꯜ ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯈꯨꯃꯟꯅ ꯑꯣꯟ ꯍꯥꯏꯔꯒ ꯍꯀꯥꯝ ꯆꯟꯈ꯭ꯔꯦ ꯑꯗꯒꯤ ꯀꯨꯃꯥꯔꯣꯅ ꯆꯦ ꯉꯁꯤꯁꯨ ꯑꯣꯏꯂꯤ ꯍꯦꯌꯔ ꯇꯧꯔꯤꯔꯣ ꯍꯥꯏ ꯑꯣꯏꯂꯤ ꯍꯦꯌꯔꯒ ꯇꯧꯗꯦꯗ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯗꯨꯝ ꯑꯩꯒꯤ ꯍꯦꯌꯔꯁꯦ ꯈꯔ ꯑꯣꯏꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯣꯏꯂꯤꯒꯤ ꯇꯥꯏꯞꯇ ꯈꯔ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁ ꯃꯥꯏꯕꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯗꯤ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯔꯁꯃꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯔꯁꯃꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯧꯒꯠꯂꯅꯤ ꯑꯗꯨꯅ ꯇꯨꯝꯃꯒꯦꯅꯦꯅꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯅꯦ ꯇꯨꯝꯃꯒꯦ ꯍꯥꯏ ꯑꯣꯀꯦ ꯑꯁꯄꯔꯁ ꯇꯨꯝꯃꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯆꯠꯄ ꯃꯇꯝꯗꯀꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯐꯖꯅ ꯈꯨꯔꯝꯃꯒ ꯇꯧꯔꯒ ꯆꯠꯂꯣꯀꯣ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯕꯨ ꯐꯖꯅ ꯈꯨꯔꯝꯃꯒ ꯆꯠꯂꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯀꯣ ꯑꯩꯈꯣꯏꯅꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯖꯔꯒꯁꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯇꯣꯏꯅꯤꯀோ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯍꯌꯦꯡ ꯄꯨꯡ 4 ꯇꯥꯕꯗ ꯆꯤꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯀꯩꯗꯧꯈꯤꯕꯅꯣꯗ ꯆꯤꯆꯦꯗ ꯋꯥꯔꯤ ꯂꯤꯔꯛꯎꯀꯣ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯑꯗꯒꯤ ꯈꯨꯃꯟꯅ ꯉꯁꯤ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯨ ꯒ꯭ꯂꯥꯁ ꯎꯞꯄꯣ ꯅꯠꯇ꯭ꯔꯗꯤ ꯕꯥꯏ ꯍꯥꯏꯌꯦ ꯁꯦꯁ ꯑꯩ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯒ ꯎꯞꯄꯛꯀꯦ ꯃꯤꯠꯁꯦ ꯅꯥꯕ ꯍꯧꯒꯠꯂꯦ ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯏꯁꯣꯔꯗ ꯈꯨꯔꯝꯕꯤꯌꯨ ꯃꯌꯥꯝ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔꯗ ꯍꯌꯦꯡꯗꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯀꯣꯛꯅꯥ ꯇꯨꯝꯊꯣꯛꯑꯒ ꯏꯁꯣꯔꯗ ꯐꯖꯅ ꯈꯨꯔꯝꯗꯣꯏꯅꯤꯀꯣ ꯍꯌꯦꯡꯁꯦ ꯃꯌꯥꯝꯁꯨ ꯈꯨꯔꯝꯕꯤꯌꯨꯀꯣ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯑꯣꯏꯕ ꯍꯥꯏꯅꯀꯣ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯕ ꯑꯆꯨꯝꯕꯅ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯅꯀꯣ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯁꯦ ꯈꯨꯔꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯑꯗꯒꯤ ꯗꯥ ꯃꯦꯘꯆꯟꯗ꯭ꯔ ꯆꯪꯉꯦ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯃꯥꯏꯛꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯏꯕꯥꯏꯗꯤ ꯍꯥꯏ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤꯌꯦ ꯑꯗꯒꯤ ꯃꯉꯥꯜꯅ ꯏꯁꯩ ꯄꯥꯝꯖꯕ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯔꯛꯎ ꯍꯥꯏ ꯑꯗꯩ ꯔꯁꯃꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯔꯁꯃꯤꯇꯥ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯆꯥꯏ ꯈꯨꯃꯟꯅ ꯆꯦ ꯄꯨꯁꯄꯥ ꯑꯩꯒꯤ ꯁꯛ ꯌꯦꯡꯅꯤꯡꯗ꯭ꯔꯕꯣ ꯈꯨꯝꯕꯤꯔꯧ ꯍꯥꯏ ꯑꯗꯒꯤ ꯊꯕꯥꯅ ꯑꯍꯥꯟꯕꯒꯤ ꯂꯥꯏꯞꯇ ꯅꯣꯏ ꯑꯅꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯌꯦ ꯀꯔꯤ ꯔꯤꯀ꯭ꯋꯦꯁꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯒꯤ ꯀꯨꯃꯥꯔꯣꯅ ꯆꯦꯗꯤ ꯋꯥꯈꯜꯒꯤ ꯏꯁꯩ ꯁꯛꯂꯒꯣ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝꯅ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯕꯅꯤꯅ ꯏꯁꯩ ꯑꯃꯒ ꯁꯛꯑꯒꯦꯀꯣ ꯏꯁꯩ ꯁꯛꯅꯤꯡꯗ꯭ꯔꯕꯅꯤꯀோ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯌꯦꯡꯖꯔꯣꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯏꯇꯩꯃꯗꯤ ꯀꯗꯥꯏꯅꯣ ꯂꯥꯛꯇ꯭ꯔꯕꯣ ꯏꯇꯩꯃꯀ ꯍꯥꯏꯈꯔꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯒꯦ ꯃꯉꯥꯜꯁꯨ ꯃꯥ ꯇꯨꯝꯃꯨꯔꯒꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯌꯦꯀꯣ ꯑꯗꯒꯤ ꯀꯨꯃꯥꯔꯣꯅꯁꯨ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯍꯥꯏ ꯑꯗꯨꯒꯤ ꯏꯁꯩ ꯑꯃ ꯁꯛꯑꯒꯦ ꯋꯥꯈꯜꯒꯤꯁꯦ ꯁꯨꯝ ꯁꯛꯑꯒꯦꯀꯣ ꯋꯥꯈꯜꯒꯤ ꯁꯛꯂꯣ ꯍꯥꯏꯔꯕꯅꯤꯅ ꯗꯥꯟꯁ ꯂꯦꯄꯨꯒ ꯏꯁꯩ ꯁꯛꯄ ꯐꯖꯅ ꯑꯩꯗꯤ ꯈꯣꯟꯁꯦ ꯌꯥꯝ ꯐꯖꯕꯅꯤꯅꯅꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ
ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯏꯀꯥꯏꯔꯦ ꯏꯁꯩ ꯁꯛꯄꯨꯔꯣꯏ ꯏꯀꯥꯏꯔꯦ ꯃꯉꯥꯜꯅ ꯏꯆꯦ ꯄꯨꯁꯄꯥ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯍꯥꯏ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯊꯣꯏꯕꯤ ꯃꯥꯡꯈ꯭ꯔꯕ ꯑꯗꯒꯤ ꯃꯉꯥꯜꯅ ꯏꯆꯦ ꯍꯥꯏꯔꯒ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯑꯗꯒꯤꯗꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯈꯨꯃꯟ ꯃꯗꯨꯃ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯒꯤ ꯕꯦꯕꯤꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯕꯦꯕꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯨꯃꯟꯅ ꯃꯤ ꯑꯃ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯗꯤ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯍꯌꯦꯡꯒꯤ ꯈꯟꯕꯗ ꯑꯍꯤꯡꯁꯦ ꯇꯨꯝꯒꯗꯕ ꯃꯥꯟꯗꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯅꯆꯦꯁꯦ ꯍꯥꯏ ꯃꯥꯅꯦ ꯍꯌꯦꯡ ꯈꯟꯕꯗꯅꯦ ꯑꯩꯈꯣꯏꯅ ꯁꯥꯔꯤ ꯃꯊꯥ ꯃꯌꯥꯝꯁꯦ ꯀꯨꯃꯥꯔꯣꯅ ꯆꯦ ꯌꯥꯝ ꯍꯩꯌꯦ ꯍꯥꯏ ꯀꯥꯏꯗꯩꯅꯣꯗ ꯀꯨꯃꯥꯔꯣ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯇꯧꯏꯅꯤ ꯄꯨꯁꯄꯥꯅꯒ ꯅꯣꯛꯇꯅ ꯁꯤꯔꯝꯃꯅꯤ ꯑꯩꯅ ꯏꯁꯩ ꯁꯛꯄꯁꯦꯒ ꯌꯦꯡꯉꯗꯤ ꯇꯥꯔꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯩꯇꯩ ꯅꯣꯡꯁꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯉꯥꯛꯇꯅꯤ ꯃꯆꯜ ꯃꯆꯦ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯣꯟꯊꯔꯗꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯍꯟꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯣ ꯑꯗꯨꯅꯤꯅꯦ ꯈꯨꯃꯟꯅ ꯃꯦꯒꯥ ꯕ꯭ꯔꯣ ꯏꯇꯩꯃ ꯀꯥꯅꯣꯟ ꯍꯥꯏ ꯑꯗꯒꯤ ꯃꯉꯥꯜꯅ ꯆꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯒꯤꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯍꯦ ꯃꯃꯥꯅ ꯀꯧꯔꯛꯄꯒꯤꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯦꯕꯤꯅ ꯅꯨꯡꯉꯥꯏꯔꯦ ꯆꯦꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯕꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯆꯦ ꯄꯨꯁꯄꯥ ꯆꯨꯝꯃꯤ ꯑꯩꯁꯨ ꯋꯥꯔꯝꯂꯣꯏ ꯈꯟꯕꯔꯣ ꯊꯋꯥꯏ ꯋꯥꯔꯤꯕꯅꯤ ꯍꯥꯏ ꯇꯅꯨ ꯂꯥꯛꯑꯦ ꯇꯅꯨꯅ ꯑꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯋꯦꯜꯀꯝ ꯇꯅꯨ ꯑꯩ ꯒꯦꯂꯔꯤꯗ ꯂꯥꯛꯄꯤꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯌే ꯆꯥꯛꯁꯨ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯇꯅꯨꯅ ꯀꯤꯡ ꯎꯏ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯥ ꯃꯩꯘꯥꯅ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯒꯤꯗꯃꯛ ꯃꯩꯇꯩꯅ ꯊꯋꯥꯏ ꯀꯠꯄꯗꯤ ꯆꯪꯅ ꯁꯔꯒ ꯀꯥꯕꯅꯤ ꯍꯥꯏ ꯄꯨꯁꯄꯥꯅ ꯌꯥꯝ ꯍꯩꯌꯦ ꯏꯁꯩ ꯁꯛꯄ ꯏꯆꯤꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯇꯅꯨ ꯑꯌꯥ ꯀ ꯍꯥꯏꯌꯦ ꯑꯗꯨꯒꯤꯗꯤ ꯑꯁꯄꯔꯁꯅ ꯅꯦꯅꯦ ꯍꯌꯦꯡ ꯃꯤꯐꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯦꯟꯇꯔ ꯐꯣꯔꯁꯁꯤꯡꯅ ꯅꯪꯈ꯭ꯔꯦ ꯍꯥꯏꯕ ꯅꯦꯅꯦ ꯍꯌꯦꯡ ꯃꯤꯐꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯦꯟꯇꯔ ꯐꯣꯔꯁꯁꯤꯡꯅ ꯅꯪꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯣꯏ ꯍꯥꯏꯁꯤꯕꯨ ꯀꯨꯃꯥꯔꯅ ꯆꯦ ꯆꯠꯂꯒꯦ ꯕꯥꯏ ꯕꯥꯏ ꯉꯁꯤ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯃꯣꯁ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯨꯃꯥꯔꯣ ꯍꯣꯏ ꯏꯁꯩꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯅ ꯂꯥꯟꯁꯦ ꯉꯝꯃꯕ ꯃꯇꯨꯡꯗꯀꯣ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯃꯅꯤꯡꯇꯝꯅ ꯇꯝꯕ ꯂꯩꯕꯥꯛ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯉꯝꯕ ꯇꯥꯔꯒꯗꯤ ꯏꯁꯩ ꯐꯖꯕ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯁꯛꯂꯛꯀꯅꯤꯀோ ꯑꯗꯒꯤ ꯇꯅꯨꯅ ꯆꯥꯔꯦ ꯇ꯭ꯔꯦꯟꯗ ꯂꯩꯌꯦ ꯑꯅꯨ ꯍꯥꯏ ꯇꯅꯨ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣꯅꯦ ꯇꯅꯨꯅ ꯀꯤꯡ ꯈꯥꯏꯁꯦꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯃꯈꯣꯜꯁꯦ ꯇꯥꯔꯨꯕꯗ ꯀꯞꯅꯤꯡꯉꯤ ꯍꯥꯏꯌꯦ ꯀꯔꯤ ꯀꯞꯅꯤꯡꯉꯤꯅꯣ ꯊꯤꯃꯟꯕꯒꯤꯔ ꯕꯦꯕꯤꯅ ꯆꯦꯁꯦ ꯃꯌꯥꯝ ꯎꯈ꯭ꯔꯦ ꯕꯠ ꯀꯧꯕꯗꯤ ꯏꯀꯥꯏꯅ ꯀꯧꯍꯧꯗ꯭ꯔꯦ ꯆꯦ ꯍꯥꯏꯌꯦ ꯕꯦꯕꯤ ꯑꯩ ꯀꯗꯥꯏꯗ ꯎꯔꯤꯅꯣ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣꯅꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯆꯦ ꯇꯅꯨ ꯀꯦꯟꯇꯤꯟꯗꯩ ꯍꯥꯏ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁ ꯃꯥꯏꯕꯝꯅ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯕ ꯑꯗꯨꯅꯤꯅꯦ ꯑꯁꯄꯔꯁꯅ ꯃꯤꯐꯝ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯁꯤꯅ ꯑꯩꯒꯤꯗꯨꯅꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯦꯕ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯇꯅꯨꯕ ꯇ꯭ꯔꯦꯟ
खी खलादे का है तनुना अमुक गुजरात रिटर्न नि अनु है ओ गुजरात चलीरा थोइबिसना ना इनमा इसैदी खनिंगी अदुबु ngasidi nusi nungolgi isai oinadi khanjaningdre ngasigi gidi hai aduni isai sakningde haba ngasi jamnai de meghajandrana kanadre khuman bai taunare hai bai taunare hai ra da mega kai gi bai taunai no ne khuman na tanu ba भेनी कोट असा करी हाइनो सिमरोन जिबो दगिदी रबिना ना कय हाइबा इचे कइनो चेगा खरे इचे इंद्रो कई हिंजांग चाबनो हिंजांग मथेल कयनो थोंबा हाइ मारेको ngasi irombo ina chare rabina nandi kajang charake dagi rabi ne hello hi rabi adagi khumanna kay ba मेगा ब्रो इतैमा कानोन कौरु नत्रदी आई कपनिंगे हाय तनुना किंग नंग एलबी थाद्रो हाय अस्परस नेनेना हायबदी मिफम हाइद्रे हायबा हाय अदु मिफम दो कई हाइदो ए हायरो अदगिदी बेबीना कयाइबा बिबी गाउदा लाकपदा उखिबनी चे आई लाई खुरंबा लाकपदो चे हाय ओ नन कौरप याद्रो बेबी कौरक याद्रो कई कौरक्तिनो तनुना अनु नेट प्रॉब्लम निको आईगी हाय ओके तनु अदो बेबी नंग कइनोगी ओइदोरो बिबी गाउगी ओइदोरो खुमन्ना अमतंगदी खंगलमगे कायबा खोइरी नाउफम ताखिबा नतम बाक्तनी सगो फर्स्ट एंड लसनी ngasiगी इसै खनबा हाय ओके सलके पोसंबम नचे नु आई लागे हाय पोसंबम नंगरांग से लागते क्या नुंगाइते को न लागतबदो वेलकम नचे गेलबिदो लापिबगी थैंक यू सो मच मंगाल नचे हयेंग मीटिंग कैंसिल हाई डे हाय मारे को अदुगगी दुनी हयेंगीसे कैसु कैंसिल ओइरमोयबा अदै खुमन्ना हाइबा तनु बा मोर लाइव नोय नाय ओ 4 दिन पिसोड लाइव आहिम तनु कामिंग हा थोइबिसना ना चे पोसंबम हाय नगिदि दा मंगा कनोना मेघचंद्रना हाइबा लुम्फु तोम्बिनी लुम लेरमदी आई सितारे गुमन अदुनी दामेगा बोंग लाउना थोक्सरक्सनी को दे बेबी ना बीबी गावगिने चे आई हाय अच्छा आई खंगदेने नंग करोप याद्रो एकदम उबुरदी सुम करोबा कई करोपतिनो दे पोसंबमना ngaraंगदी आई मोबाइल नेटवर्क लेतना लाक्तिनी चेनु नुंगाइते ngaraंग यावखिदबदो हाय अदुनी अखोइसु क्याम नुंगाइते थबिसराना सगो अमता कपके तारगा इनमा हाय पोसंबमना थोइबी हाय सपमना इतैमा कानोन मीगा ब्रोना कपलिसे उनिद्रो हाय कइनो अदगी मंगालना चे नौपा मुक तुमनिंगे मंग नुंगाइबा ओइजगे हाय ओके मंगाल गुड नाइट मंग फरसे तुमोको हयेंदी ngana होगलो खoi मैम मपुदा हयेंदी थौनीसिको खोइना माइपाकपा हाइनाको मपुदा हयें खoi मैम थौनी मिनसे दगीदी चे पोसंबम थोइबीना नंगी मरमदा कई हाय खरबनी हाय थोइबीसना ना खोई थाफमगी से सकपिरो आइना हाय को सकला गई को से खोइरी ताफम ताखिबना तंबाक्तनी चिंदम्बिखी माहै मरो नंगी लौबुक्तगी हराउ तयामना नोगनखेना सानाखी ना साइगोंदा सानाखी ना साइगोंदा नुंसीबद चांगदम निंगाय लैत्रबा इमागिसु इमा चिंगलोन कया इपा कया
ꯂꯥꯟꯗꯨꯅꯁꯨ ꯑꯗꯨꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯆꯤꯡꯂꯣꯟ ꯀꯌꯥ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅꯁꯨ ꯂꯨꯇꯣꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯆꯦꯜꯂꯤ ꯏꯆꯦꯜ ꯅꯠꯇꯦ ꯂꯨ ꯂꯦꯞꯇꯅ ꯍꯥꯏꯅꯤꯀꯣ ꯂꯨꯇꯣꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯦꯜꯂꯤ ꯏꯆꯦꯜ ꯅꯪꯒꯤ ꯂꯩꯍꯥꯎꯗꯒꯤ ꯁꯦꯝꯈꯤꯕ ꯑꯉꯥꯡꯕ ꯏꯔꯤꯛꯁꯤꯡꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯏꯊꯧꯗꯥꯡ ꯏꯀꯣꯛꯇ ꯍꯥꯞꯂꯤ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ 이마기수 이마낭니 마니푸 이마기수 이마낭니 마니푸 시기 세사가 뚜고 중이 보이디 ꯑꯁꯦꯡꯕ ꯁꯤ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯦꯕꯀꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯇꯨ ꯆꯨꯡꯉꯤ ꯍꯥꯏꯕ ꯁꯤ ꯏꯁꯩꯁꯦ ꯁꯛꯂꯛꯄ ꯃꯇꯝꯗ ꯗꯦꯕꯂꯥꯅ ꯀꯩ ꯍꯥꯏꯕ ꯃꯌꯥꯝ ꯍꯌꯦꯡꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯃꯤꯟꯅꯁꯦꯀꯣ ꯁꯣꯏꯗꯅ ꯀꯩ ꯍꯥꯏꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏ ꯑꯣꯀꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯔꯝꯃꯤꯟꯅꯗꯣꯏꯅꯦ ꯏꯁꯣꯔꯗꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏꯌꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯤꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯏꯅꯥꯎꯅꯕꯨ ꯃꯆꯦꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯐꯠꯇꯕ ꯍꯥꯏꯔꯝꯃꯣꯏꯗ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯅꯦꯅꯥꯅ ꯍꯥꯏ ꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯅꯦꯅꯥ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯄ꯭ꯂꯤꯖ ꯁꯦꯠ ꯁꯣꯡ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯒꯤ PLKꯅ ꯌꯥꯝ ꯐꯖꯩꯁꯦ ꯍꯥꯏ ꯃꯉꯥꯜꯅ ꯍꯣꯏ ꯏꯆꯦ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯑꯗꯨꯝ ꯄꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯆꯨꯝꯕꯁꯤꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇꯀꯣ ꯕꯦꯕꯤꯅ ꯍꯥꯏꯕ ꯍꯟꯗꯛ ꯃꯨꯛ ꯁꯣꯏꯗꯅ ꯀꯧꯔꯛꯀꯦ ꯆꯦ ꯑꯗꯣ ꯆꯦꯒꯤ ꯆꯦꯅꯦꯜ ꯂꯣꯏꯅ ꯌꯦꯡꯉꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯆꯦ ꯌꯥꯝꯅ ꯐꯖꯩ ꯁꯣꯡꯁꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯅ ꯅꯍꯥꯟꯉꯩ ꯇꯥꯕꯗꯤ ꯀꯞꯅꯤꯡꯗꯦ ꯉꯁꯤꯗꯤ ꯀꯩ ꯍꯥꯏꯕ ꯄꯤꯁꯦ ꯇꯥꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯥꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯅ ꯑꯩꯕꯨ ꯀꯞꯅꯤꯡꯉꯛꯇꯣꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯗꯨ ꯌꯨ ꯅꯣ ꯀꯩꯅꯣ ꯒꯣꯖꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯄꯤ ꯇꯥꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯃꯝꯇꯥ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯅ ꯍꯩꯌꯦ ꯍꯥꯏꯌꯦ ꯀꯥꯏꯗꯅꯣꯗꯤ ꯏꯆꯦ ꯃꯝꯇꯥ ꯀꯥꯕꯛ ꯁꯥꯕꯛꯅꯤꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯁꯛꯂꯧ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯄ ꯏꯁꯩꯅꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩꯕꯨꯅꯣ ꯍꯥꯏ ꯏꯆꯦ ꯃꯝꯇꯥ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯈꯨꯃꯟ ꯅꯆꯦ ꯑꯅꯨ ꯈꯨꯃꯟ ꯁꯦꯠ ꯁꯣꯡ ꯁꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯞꯂꯦ ꯍꯥꯏ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯌꯥꯝ ꯐꯖꯩ ꯊꯃꯣꯏ ꯁꯣꯛꯑꯦ ꯇꯥꯕꯗ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯃꯝꯇꯥ ꯍꯥꯏ ꯑꯗꯒꯤ ꯏꯆꯦ ꯃꯝꯇꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯄꯤ ꯇꯥꯔꯦꯕꯣ ꯅꯪ ꯇꯥꯗ꯭ꯔꯤꯕ ꯄꯤ ꯍꯥꯏ ꯑꯗꯒꯤ ꯂꯤꯡꯖꯦꯜ ꯆꯅꯨꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯂꯤꯡꯖꯦꯜ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯉꯤ ꯍꯥꯏꯅ ꯁꯥꯎꯔꯤ ꯍꯥꯏ ꯑꯗꯩ ꯅꯦꯅꯥꯅ ꯆꯦꯅꯨ ꯀꯩꯝꯇ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯍꯥꯏꯕ ꯏꯔꯣꯟꯕ ꯆꯥꯏꯌꯦꯅꯦꯅ ꯅꯪꯗꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯄꯣꯠꯁꯝꯕꯝꯅ ꯆꯨꯝꯕ꯭ꯔꯥ ꯅꯦ ꯊꯣꯏꯕꯤ ꯈꯨꯃꯟꯅ ꯍꯥꯏꯁꯦ ꯍꯥꯏ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯀꯞꯀꯅꯣ ꯏꯅꯝꯃ ꯑꯩꯁꯨ ꯀꯞꯇꯦ ꯅꯣꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯪ ꯊꯥꯖꯕ꯭ꯔꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣ ꯂꯥꯛꯑꯦ ꯍꯥꯏ ꯑꯅꯨ ꯏꯆꯦ ꯉꯁꯤ ꯕꯖꯥꯔꯗ ꯀꯩ ꯍꯥꯏꯕ ꯕꯖꯥꯔꯗ ꯁꯤꯡ ꯂꯩꯕ ꯆꯠꯂꯨꯏ ꯍꯥꯏ
ꯏꯆꯦ ꯁꯤꯡ ꯂꯩꯕ ꯆꯠꯂꯨ ꯁꯤꯡ ꯀꯌꯥꯝ ꯂꯩꯔꯛꯀꯦ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯆꯥꯔꯦ ꯆꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯍꯥꯏꯌꯦꯗ ꯄꯁꯟꯕꯝꯅ ꯊꯣꯏꯕꯤꯁꯅꯥ ꯊꯥꯖꯗꯦ ꯑꯗꯨꯅꯕꯨ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯈꯨꯃꯟꯁꯦ ꯑꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯑꯗꯒꯤꯅꯦ ꯅꯍꯥꯟꯅ ꯆꯦ ꯅꯨꯡ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯆꯦ ꯅꯨꯡ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯣ ꯏꯔꯣꯝꯕ ꯆꯥꯏꯅꯦꯅ ꯏꯔꯣꯝꯕ ꯆꯥꯏ ꯉꯁꯤ ꯏꯔꯣꯜꯂꯦꯕꯀꯣ ꯉꯁꯤꯗꯣ ꯏꯔꯣꯜꯂꯦ ꯅꯪꯗꯤ ꯀꯩꯖꯥꯡ ꯆꯥꯔꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣꯀꯣ ꯏꯃꯥꯒꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯌꯦꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ ꯃꯌꯦꯛꯁꯦ ꯇꯥꯕꯗ ꯇꯨ ꯆꯨꯡꯕꯅꯦꯕꯀꯣ ꯑꯩ ꯁꯤ ꯏꯁꯩꯁꯦ ꯁꯛꯑꯗꯤꯅꯦ ꯍꯦꯛꯇ ꯀꯞꯅꯤꯡꯉꯦꯕ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯏꯇꯩꯃ ꯀꯥꯅꯣꯟ ꯃꯦꯘꯥ ꯕ꯭ꯔꯣꯅ ꯀꯞꯂꯤꯕꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯁꯥꯎꯅꯨꯀꯣ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯁꯣꯔꯤ ꯍꯥꯏ ꯑꯗꯒꯤ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯈꯨꯃꯟ ꯀꯩ ꯍꯥꯏꯅꯣ ꯈꯨꯃꯟ ꯍꯥꯏꯔꯒ ꯈꯨꯠꯀ ꯊꯥꯡꯒꯠꯈꯔꯦ ꯇꯥꯃꯦꯈꯥꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯃꯤꯁꯨ ꯌꯥꯝꯂꯤꯌꯦ ꯉꯁꯤ ꯃꯤ 53 ꯊꯣꯏꯕꯤꯁꯅꯥꯅ ꯑꯇꯩ ꯈꯪꯗꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯏꯁꯩꯅꯤ ꯁꯤ ꯇꯥꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯁꯨ ꯍꯥꯏ ꯑꯗꯨꯅꯤ ꯏꯆꯦ ꯀꯥꯅꯣꯅ ꯇꯥꯅꯤꯡꯗꯦꯀꯣ ꯁꯥꯄꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯆꯦ ꯀꯥꯅꯣꯟꯒ ꯗꯥ ꯃꯦꯒꯥꯒ ꯐꯥꯏꯇꯤꯡꯅꯤ ꯍꯧꯖꯤꯛ ꯐꯥꯏꯇꯤꯡꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯅꯦ ꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯣ ꯂꯥꯟ ꯆꯠꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯀꯩꯗꯧꯔꯝꯒꯗꯕ ꯀꯣ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯒ ꯏꯪꯈ꯭ꯔꯕꯁꯤꯗ ꯇꯧꯔꯝꯒꯗꯕꯗꯣ ꯃꯣꯏꯅ ꯆꯥꯕ ꯃꯕꯨꯛ ꯈꯔ ꯊꯟꯗ ꯑꯍꯥꯎꯕꯁꯨ ꯆꯥꯕ ꯐꯪꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯥꯄꯝꯅ ꯀꯩꯕ ꯈꯨꯃꯟꯅ ꯀꯩꯕ ꯃꯦꯘꯥ ꯕ꯭ꯔꯣ ꯂꯥꯛꯂꯦ ꯁꯤꯖꯔꯣ ꯁ꯭ꯋꯥꯏ ꯌꯧꯔꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯕꯥꯏ ꯅꯣꯏ ꯑꯅꯤ ꯊꯣꯛꯄ ꯇꯧꯖꯔꯣ ꯍꯥꯏ ꯁꯤꯅ ꯊꯣꯛꯑꯝꯃꯕꯣ ꯅꯪ ꯗꯥ ꯃꯦꯒꯥꯒ ꯀꯩꯅꯣꯒꯁꯦ ꯄꯣꯠꯁꯝꯕꯝꯅ ꯁꯥꯎꯗꯦꯗ ꯃꯁꯤ ꯈꯨꯃꯟ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯁꯤꯗꯤꯕ ꯆꯣꯏꯇ꯭ꯔꯪꯇꯅꯤ ꯃꯥꯏꯗꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯍꯥꯏꯅ ꯍꯥꯏꯌꯦ ꯅꯪ ꯀꯣꯃꯦꯟ ꯆꯠꯈ꯭ꯔꯕꯣ ꯆꯦ ꯍꯣꯏꯒꯤ ꯏꯅꯦꯕꯣꯛ ꯏꯀꯨꯕꯣꯛ ꯍꯣꯏꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯩꯈꯤꯗꯕ ꯍꯥꯏꯌꯦ ꯄꯦꯜꯀꯦ ꯑꯩꯈꯣꯏꯒꯤꯅꯦ ꯗꯥꯒꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯣꯏ ꯄꯟꯊꯧꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯕꯥꯆꯧꯅ ꯃꯥꯁꯦ ꯀꯣꯟꯕꯅꯦꯕꯀꯣ ꯃꯣꯏ ꯕꯥꯆꯧꯗꯣ ꯑꯉꯥꯡ ꯌꯥꯎꯗꯕ ꯑꯗꯨꯒꯤ ꯕꯥꯆꯧꯒ ꯃꯣꯏꯒꯤ ꯃꯥꯕꯣꯛꯀꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯥꯒꯤ ꯃꯃꯥꯗꯣ ꯑꯗꯨꯗꯤ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯥꯒꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯖꯕ ꯄꯄꯥꯁꯨ ꯃꯣꯏꯒꯤ ꯕꯕꯥꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏꯗꯥꯅ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏꯗꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒꯩꯗꯨꯒ ꯃꯣꯏ ꯕꯕꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯁꯦꯡꯕ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯕꯕꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯃꯥꯗꯤ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯥꯒꯤ ꯃꯥꯏ ꯕꯥꯆꯧꯒ ꯃꯥꯒꯤ ꯃꯥꯕꯣꯛꯀꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯥꯕꯨ ꯀꯣꯟꯕ ꯃꯥꯕꯣꯛꯀ ꯕꯥꯆꯧꯒꯗꯣ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯀꯨꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯕꯣꯛꯅꯅꯦ ꯂꯩꯈꯤꯗꯕꯁꯦ ꯆꯍꯤ 35 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯅ ꯂꯩꯈꯤꯗꯕꯁꯤꯅ ꯃꯃꯥꯡ ꯆꯍꯤꯗꯔꯗ ꯃꯃꯥꯡ ꯆꯍꯤꯗꯅꯤꯀꯣ 2023 ꯗꯔ 22ꯗꯔ ꯁꯣꯔꯤ 2022ꯗ 22ꯒꯤ ꯑꯣꯛꯇꯣꯕꯔ ꯁꯦꯞꯇꯦꯝꯕꯔꯗꯔ ꯁꯦꯞꯇꯦꯝꯕꯔ 22 ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯂꯩꯇꯕꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯀꯩꯅꯣꯗ 23 23 ꯁꯦꯞꯇꯦꯝꯕꯔꯗ ꯂꯩꯈꯤꯗꯕ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯗꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯈꯪꯅꯕ ꯏꯕꯨꯡ ꯑꯃ ꯂꯩ ꯃꯉꯣꯟꯗꯒꯤ ꯄꯥꯎ ꯈꯔ ꯂꯧꯏ ꯑꯩꯗꯤ ꯏꯅꯝꯃ ꯍꯥꯏꯗꯨꯅꯤ ꯄꯥꯎꯗꯣ ꯂꯧꯔꯒ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯧ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯅꯪ ꯍꯌꯦꯡ ꯃꯦꯁꯦꯖꯇꯁꯨ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯉꯣꯟꯗꯅꯦ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯄꯥꯎ ꯈꯪꯕ ꯂꯩꯔꯒꯗꯤ ꯃꯦꯁꯦꯖꯇ ꯊꯥꯖꯤꯜꯂꯛꯑꯣ ꯋꯥꯆꯞꯇ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯀꯥꯅꯣꯟꯅ ꯍꯥꯏꯕ ꯁꯥꯄꯝ ꯁꯤꯒꯦꯔꯣ ꯍꯥꯏ ꯑꯗꯩ ꯃꯦꯘꯆꯟꯗ꯭ꯔꯅ
ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯈꯨꯃꯟ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯇꯩꯃ ꯀꯥꯅꯣꯟ ꯁ꯭ꯋꯥꯏ ꯌꯧꯔꯗꯤ ꯅꯣꯏ ꯑꯅꯤ ꯊꯣꯛꯄ ꯇꯧꯖꯔꯣ ꯑꯩ ꯇꯧꯖꯔꯣꯀꯣ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣꯅ ꯍꯥꯏꯕꯒꯤ ꯍꯪꯕꯒꯤ ꯏꯇꯩꯃ ꯀꯥꯅꯣꯟꯁꯤꯡ ꯁꯤꯡ ꯀꯌꯥꯝ ꯂꯩꯔꯛꯀꯦ ꯍꯪꯕꯅꯤ ꯈꯨꯝꯕꯤꯈ꯭ꯔꯣ ꯍꯥꯏ ꯄꯤꯔꯛꯀꯦꯅ ꯑꯣ ꯕꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯍꯥꯏ ꯕꯥꯏꯒꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯅꯦ ꯃꯉꯥꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯅꯤꯉꯣꯜ ꯑꯅꯤ ꯌꯥꯎꯏꯀꯣ ꯑꯗꯒꯤ ꯅꯤꯄꯥꯅ ꯑꯍꯨꯝꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯏꯃꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯑꯩ ꯁꯤꯒꯤ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯁꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯕ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯑꯩ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯇꯝꯖꯔꯛꯀꯦ ꯂꯩꯐꯝ ꯈꯪꯗꯗꯅ ꯑꯗꯨꯝ ꯍꯪꯕꯅꯦ ꯃꯔꯛꯇ ꯍꯥꯏ ꯑꯗꯨꯅꯦ ꯏꯆꯦ ꯀꯥꯅꯣꯟꯅ 1 kg ꯍꯥꯏ 1 kg ꯀꯤꯂꯣ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟꯅ ꯁꯤꯡ ꯀꯤꯂꯣ ꯑꯃ ꯂꯩꯔꯤ ꯍꯥꯏꯌꯦ ꯁꯤꯡꯅꯕꯒꯤ ꯅꯠꯇ꯭ꯔ ꯏꯆꯦ ꯀꯥꯅꯣꯟ ꯁꯤꯡꯅꯕꯒꯤ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤꯡꯗꯣ ꯑꯗꯨꯗꯒꯤꯗꯤ ꯄꯤ ꯑꯦꯝ ꯔꯍꯃꯟ ꯂꯥꯛꯑꯦ ꯍꯥꯏ ꯅꯦꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯔꯍꯃꯟ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯅꯍꯥꯟ ꯊꯥꯡꯖ ꯅꯨꯃꯤꯠ ꯆꯠꯈꯤꯕꯗꯒꯤ ꯌꯦꯡꯉꯨꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯉꯁꯤ ꯂꯥꯛꯏꯅꯦꯕ ꯅꯨꯃꯤꯠ 4ꯅꯤ ꯃꯇꯨꯡꯗ ꯂꯥꯛꯏꯅꯦꯕ 5ꯅꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ 4ꯅꯤ ꯁꯨꯕꯗꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯃꯥ ꯅꯪ ꯀꯩꯅꯣ ꯑꯦꯜꯕꯤ ꯇꯧꯗꯣꯏꯔꯥ ꯍꯪꯉꯤꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯥꯒ ꯇꯨꯃꯤꯟꯅꯔꯔꯣꯏ ꯍꯥꯏꯅꯅꯦ ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯈ꯭ꯔꯦꯕ ꯌꯥꯝ ꯀꯦꯖꯩꯌꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯑꯇꯣꯝꯕꯤꯅꯤꯅꯅꯦ ꯑꯇꯣꯟ ꯑꯇꯥꯡꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯗꯨꯗꯨꯒꯤ ꯃꯥꯅꯦ ꯄꯣꯊꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯈ꯭ꯔꯦ ꯑꯩ ꯑꯗꯨꯅ ꯑꯦꯜꯕꯤ ꯇꯧꯔꯔꯣꯏꯁꯤꯔ ꯈꯜꯂꯨꯔꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯒ ꯇꯨꯃꯤꯟꯅꯔꯒꯦꯅ ꯑꯗꯣ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯊꯥꯗꯣꯛꯅꯕꯒꯤꯅꯦ ꯃꯥꯅ ꯇꯨꯃꯤꯟꯅꯅꯤꯡꯉꯤꯕ ꯑꯩꯒ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯗꯤ ꯀꯗꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯁꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯕꯤꯔꯒꯣ ꯍꯥꯏꯔꯣ ꯊꯣꯏꯕꯤꯁꯅꯥ ꯈꯨꯝꯃꯛꯀꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯁꯤꯡ ꯀꯤꯂꯣ ꯑꯃ ꯂꯩꯔꯩ ꯍꯥꯏꯅꯦ ꯀꯩ ꯍꯥꯏꯕ ꯃꯀꯣꯛ ꯁꯤꯡꯕ ꯍꯦꯟꯈꯤꯗꯣꯔꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯃꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯃꯦꯁ ꯂꯥꯛꯑꯦ ꯔꯃꯦꯁꯅ 15 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯔꯃꯦꯁ ꯀꯨꯏꯔꯦꯀꯣ ꯔꯃꯦꯁ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤ ꯔꯍꯃꯟ ꯍꯥꯏꯗꯨꯗꯤ ꯁꯔꯅꯦꯝꯅꯦ ꯋꯥꯍꯤꯗꯨꯔ ꯀꯧꯋꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯦꯅꯦ ꯍꯥꯏ ꯋꯥꯍꯤꯗꯨꯔ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯛꯑꯣ ꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯗꯥ ꯃꯦꯘꯥꯅ ꯑꯣꯖꯥ ꯑꯕꯨꯡꯅ ꯁꯥꯕ ꯐꯖꯕ ꯅꯨꯄꯤꯒꯤ ꯈꯨꯗꯣꯞ ꯑꯃꯇꯪ ꯄꯥꯝꯃꯤ ꯍꯥꯏꯌꯦ ꯗꯥ ꯃꯦꯘꯥ ꯑꯩꯈꯣꯏ ꯗꯥꯗꯤ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯗꯦ ꯁꯅꯥ ꯈꯨꯗꯣꯞ ꯅꯥꯆꯣꯝ ꯑꯗꯨꯒꯨꯝꯕ ꯁꯥꯗꯦꯀꯣ ꯃꯥꯅ ꯁꯥꯔꯤꯁꯦ ꯈꯨꯖꯤ ꯈꯛꯇꯅꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯍꯥꯏꯈꯤꯗꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯔꯦꯅꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯈꯨꯗꯣꯞ ꯁꯥꯍꯜꯂꯒ ꯀꯅꯥꯗ ꯄꯤꯗꯣꯔꯤꯒꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕꯒꯤ ꯌꯥꯝ ꯀꯦꯅ ꯎꯏ ꯃꯨꯛꯕꯥꯡ ꯅꯨꯡꯁꯤ ꯍꯪꯒꯅꯨꯀꯣ ꯏꯃꯧꯗꯣ ꯏꯅꯝꯃ ꯅꯨꯡꯁꯤ ꯍꯪꯒꯅꯨꯀꯣ ꯏꯃꯧꯗꯣ ꯏꯅꯝꯃ ꯑꯗꯨꯅꯦ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯑꯩꯗꯤ ꯁꯤꯡ ꯆꯥꯗꯦ ꯄꯥꯟ ꯑꯣꯏꯅ ꯆꯥꯏ ꯈꯨꯃꯟꯅ ꯑꯗꯨꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯤꯕ ꯉꯁꯤꯁꯦ ꯑꯦꯜꯕꯤ ꯇꯧꯔꯔꯣꯏꯒꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄꯗꯨꯒꯅꯦ ꯃꯃꯥ ꯅꯪ ꯑꯦꯜꯕꯤ ꯇꯧꯗꯣꯏꯔꯥ ꯍꯥꯏꯅ ꯑꯩꯅ ꯇꯧꯗꯣꯏꯅꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯇꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯇꯜꯂꯤꯕꯣ ꯃꯃꯥ ꯅꯪꯒ ꯇꯨꯃꯤꯟꯅꯗꯕ ꯇꯜꯂꯤꯕꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯑꯩꯒ ꯂꯩꯃꯤꯟꯅꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥ ꯍꯥꯏꯗꯤ ꯑꯩꯒ ꯉꯁꯤꯁꯦ ꯃꯇꯝꯗꯣ ꯑꯩꯒ ꯑꯗꯨꯝ ꯃꯇꯝꯗꯣ ꯑꯩꯒ ꯇꯥꯏꯝ ꯑꯦꯛꯁꯄꯦꯟ ꯇꯧꯕꯗꯣ ꯑꯩꯒ ꯇꯧꯅꯤꯡꯉꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯃꯥꯁꯤꯒ ꯇꯨꯝꯈꯔꯦ ꯑꯗꯨ ꯑꯩ ꯅꯥꯛꯇ ꯁꯤꯒ ꯇꯨꯝꯃꯤꯅꯤ
ꯑꯩꯈꯣꯏ ꯁꯤ ꯐꯃꯨꯡꯁꯤꯒ ꯇꯨꯝꯗꯦ ꯌꯥꯕꯀꯣ ꯁꯣ ꯅꯥꯀꯟ ꯐꯃꯨꯡꯗ ꯇꯨꯝꯃꯤ ꯌꯥꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯏꯕ ꯑꯩ ꯅꯥꯛꯇ ꯃꯥ ꯇꯨꯝꯃꯤꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯈꯨꯠꯁꯦ ꯄꯥꯏꯔꯒ ꯃꯃꯥ ꯁꯤꯒꯤ ꯃꯈꯨꯠꯁꯦ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯄꯤꯗꯦ ꯁꯨꯃꯥꯏꯅ ꯊꯝꯃꯨ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯦꯗꯅ ꯄꯥꯏꯔꯒ ꯇꯨꯝꯃꯤꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯩꯅ ꯃꯦꯁꯦꯖ ꯁ꯭ꯀꯤꯟ ꯀꯩꯅꯣ ꯃꯣꯕꯥꯏꯜꯒꯤ ꯀꯩꯅꯣꯁꯤꯒꯅꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒ ꯃꯦꯁꯦꯖꯇꯣ ꯌꯦꯡꯕꯒꯤ ꯈꯨꯠꯁꯦ ꯂꯧꯊꯣꯔꯛꯏꯕꯅꯦ ꯗꯥ ꯃꯦꯘꯥꯅ ꯑꯩꯗꯤ ꯁꯤꯡ ꯆꯥꯗꯦ ꯄꯥꯟ ꯑꯣꯏꯅ ꯆꯥꯏ ꯈꯨꯃꯟ ꯍꯥꯏꯀꯣ ꯗꯥ ꯃꯦꯘꯥꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯄꯥꯟ ꯏꯔꯣꯝꯕꯗꯨꯅꯤꯅꯦ ꯊꯃꯣꯏ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝꯅ ꯂꯦꯡꯉꯤꯗꯣ ꯄꯥꯟ ꯆꯥꯕꯩ ꯑꯣꯏꯔꯦꯀꯣ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯕꯦꯝꯃꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯀ꯭ꯂꯥꯁ 3 ꯀꯥꯔꯦ ꯀꯣ ꯍꯟꯗꯛ 4 ꯀꯥꯗꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩ ꯍꯣꯔꯦꯟꯗꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯒꯣ ꯁꯣꯏꯗꯅ ꯏꯅꯝꯃ ꯀꯣ ꯏꯅꯝꯃ ꯀꯥꯎꯅꯤꯀꯣ ꯂꯥꯏꯞꯇ ꯎꯗꯕ ꯀꯥꯟꯗ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯀꯅꯥꯒꯤ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯒꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯤ ꯍꯥꯏꯅꯣ ꯑꯗꯩ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯇꯩꯃ ꯀꯥꯅꯣꯟ ꯃꯦꯘꯥ ꯕ꯭ꯔꯣꯁꯦ ꯄꯥꯟ ꯆꯥꯏ ꯍꯥꯏꯌꯦ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀ꯭ꯂꯥꯁ ꯀꯌꯥꯐꯧ ꯇꯝꯍꯧꯒꯦ ꯍꯥꯏꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯝꯇ ꯑꯣ ꯀ꯭ꯂꯥꯁ ꯀꯌꯥꯐꯧ ꯇꯝꯍꯧꯒꯦ ꯍꯥꯏꯔꯣ ꯑꯝꯇ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯅꯪ ꯈꯨꯃꯟꯅ ꯀ꯭ꯂꯥꯁ ꯀꯌꯥꯐꯧ ꯇꯝꯍꯧꯒꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪꯅ ꯗꯥ ꯃꯦꯘꯥꯒ ꯏꯆꯦ ꯀꯥꯅꯣꯟꯒꯤ ꯄꯥꯎ ꯄꯨꯕꯤꯔꯤꯔꯥ ꯈꯨꯃꯟꯅ ꯏꯆꯦ ꯀꯥꯅꯣꯟꯅ ꯍꯥꯏꯕ ꯈꯪꯗꯦꯀꯣ ꯁꯥꯄꯝ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯅ ꯁꯥꯄꯝ ꯏꯆꯦ ꯀꯧꯋꯣ ꯍꯥꯏ ꯈꯨꯃꯟꯁꯤꯅ ꯄꯣꯠꯁꯝꯕꯝꯗ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯍꯧꯒꯦ ꯅꯪ ꯀ꯭ꯂꯥꯁ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯊꯤꯒꯠꯂ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯥ ꯈꯨꯃꯟ ꯅꯪ ꯄꯣꯠꯁꯝꯕꯝꯒꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦꯗꯣ ꯈꯪꯉ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣꯕ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯌꯨꯁꯤꯒꯤ ꯐꯣꯇꯣꯅꯦ ꯏꯅꯝꯃ ꯑꯣꯀꯦ ꯊꯥꯔꯛꯀꯦ ꯁꯥꯊꯤꯕꯤ ꯐꯣꯇꯣ ꯊꯥꯕꯤꯔꯛꯀꯦ ꯅꯪꯉꯣꯟꯗ ꯀꯣ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯖꯍꯧꯗ꯭ꯔꯦ ꯈꯨꯃꯟ ꯅꯁꯔꯤ ꯐꯥꯎ ꯇꯝꯍꯧꯗꯦ ꯅꯔꯁꯔꯤ ꯐꯥꯎ ꯇꯝꯍꯧꯗꯦ ꯅꯦ ꯅꯪꯕꯨ ꯍꯥꯏ ꯅꯔꯁꯔꯤ ꯐꯥꯎ ꯇꯝꯍꯧꯗꯦ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯁꯦ ꯂꯥꯏꯔꯤꯛ ꯑꯃ ꯇꯝꯖꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯁꯤꯔꯦ ꯏꯆꯦ ꯀꯥꯅꯣꯟꯅ ꯊꯣꯏꯕꯤ ꯁꯥꯎꯔꯤꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯄꯥꯟ ꯆꯥꯕꯗꯤ ꯄꯨꯛꯅꯤꯡ ꯂꯨꯝꯕꯅꯤ ꯈꯨꯃꯟ ꯍꯥꯏ ꯋꯥꯇꯥ ꯉꯥꯛꯇꯅꯦ ꯇꯧꯅꯩꯁꯦ ꯗꯥ ꯃꯦꯘꯥꯒ ꯏꯆꯦ ꯀꯥꯅꯣꯟꯒꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯒꯅꯤ ꯄ꯭ꯔꯃꯥꯟ ꯇꯧꯕꯗ ꯌꯥꯝ ꯍꯩꯌꯦꯕ ꯄ꯭ꯔꯃꯥꯟ ꯑꯝꯇ ꯂꯩꯇ꯭ꯔꯥꯅꯦ ꯑꯩꯗꯤ ꯍꯩꯇꯦ ꯁꯤꯁꯦ ꯄ꯭ꯔꯃꯥꯟ ꯈꯛ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯒ ꯀꯩꯅꯣꯝꯗ ꯍꯥꯏꯔꯒ ꯄꯥꯜꯍꯟꯕꯗꯣ ꯑꯗꯨꯗꯣ ꯇꯧꯕꯗ ꯌꯥꯝ ꯍꯩꯌꯦꯕ ꯑꯩꯗꯣ ꯍꯩꯇꯦ ꯑꯩꯗꯤꯅꯦ ꯑꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯥꯎꯔꯗꯤ ꯗꯣꯛ ꯗꯣꯛꯅꯤ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯗꯣꯡ ꯗꯣꯡꯅꯤ ꯑꯩꯗꯤ ꯑꯩ ꯃꯤꯉꯣꯟꯗ ꯐꯦꯜꯂꯒ ꯉꯥꯡꯕꯤ ꯀꯔꯕꯥꯔꯗꯣ ꯍꯩꯇꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯗꯨꯗꯤ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡ ꯄꯩꯁꯥ ꯂꯨꯄꯥ ꯍꯤꯁꯥꯞ ꯄꯁꯥꯞ ꯉꯝꯕ꯭ꯔꯣ ꯍꯥꯏ ꯃꯤ ꯍꯤꯁꯥꯞ ꯄꯁꯥꯞ ꯌꯨꯝꯕꯥꯜꯂꯣꯟ ꯉꯝꯗꯅꯕꯨ ꯃꯤ ꯑꯉꯥꯡ ꯖꯥꯎꯗꯅ ꯉꯁꯤ ꯒꯦꯔꯁꯇꯤ ꯄꯨꯔꯤꯁꯦ ꯎꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯗꯨ ꯊꯤꯒꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯀꯥꯅꯣꯟ ꯁꯥꯎꯗꯦꯍꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯕꯅꯦ ꯑꯁꯦ ꯌꯥꯝ ꯄꯛꯇꯕꯒꯤ ꯍꯥꯏꯕ ꯁꯥꯄꯝꯅ ꯈꯨꯃꯟꯅ ꯀꯥꯏꯕ ꯃꯦꯘꯥ ꯕ꯭ꯔꯣ ꯑꯩꯗꯤ ꯄꯥꯟ ꯆꯥꯗꯦꯀꯣ ꯍꯥꯏ ꯗ ꯄ꯭ꯔꯤꯟꯁ ꯃꯥꯏꯕꯝꯅ ꯀꯁꯥꯔꯗ ꯂꯩꯖꯔꯒꯁꯨ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯖꯔꯒꯁꯨ ꯑꯩꯒꯤ ꯃꯔꯤꯗꯤ ꯑꯃꯠꯇꯅꯤ ꯑꯩꯒꯤ ꯃꯔꯤꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏ ꯏꯒꯤ ꯃꯔꯤꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯈꯥꯝꯕꯤ ꯃꯩꯍꯧꯔꯤꯁꯦ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄ꯭ꯔꯦ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯕꯀꯣ ꯋꯥꯕꯗ
ꯀꯥꯏꯅꯣ ꯋꯥꯕꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯃꯥꯅꯤꯅꯦ ꯄ꯭ꯔꯤꯟꯁ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯟꯅꯔꯤꯅꯤꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯃꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯀꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦ ꯇꯧꯔꯣꯏꯗꯣꯏꯅꯣ ꯇꯧꯋꯤꯅꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯧꯋꯤꯅꯦ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ SMS ꯇꯥꯏꯞ ꯇꯧꯕꯗꯤ ꯇꯝꯖꯍꯧꯋꯦ ꯇꯝꯖꯍꯧꯋꯦ ꯑꯗꯨꯅ ꯅꯣꯏ LBꯗ ꯋꯥꯔꯤ ꯁꯥꯔꯤꯁꯤꯅꯤ ꯍꯥꯏꯕ ꯌꯦꯁ ꯌꯨ ꯑꯥꯔ ꯔꯥꯏꯠ ꯅꯠꯇ꯭ꯔꯥ SMS ꯇꯥꯏꯄꯤꯡ ꯇꯧꯕꯗꯤ ꯅꯪ ꯇꯝꯍꯧꯔꯤꯑꯕ ꯅꯠꯇ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯖꯍꯧꯗꯕ ꯆꯨꯝꯃꯦ ꯆꯨꯝꯗ꯭ꯔꯥ ꯈꯨꯃꯟ ꯅꯪ ꯀꯩ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯁꯤꯒꯦ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯇꯩꯃ ꯀꯥꯅꯣꯟꯗ ꯆꯦ ꯀꯧꯕ ꯇꯜꯂꯦ ꯀꯔꯤ ꯃꯤ ꯆꯍꯤ 90 ꯍꯦꯟꯕ ꯃꯤꯁꯤꯒ ꯅꯪꯅ ꯏꯆꯦ ꯀꯧꯕ ꯇꯜꯂꯤꯗꯣ ꯀꯩꯒꯤ ꯃꯦꯘꯥ ꯕ꯭ꯔꯣꯅ ꯑꯄꯥꯝꯕꯗꯤ ꯀꯩ ꯍꯥꯏꯕ ꯐꯣꯡꯉꯝꯗ꯭ꯔꯒ ꯋꯥꯍꯩꯗ ꯄꯥꯜꯍꯜꯂꯤꯀꯣ ꯀꯥꯏꯅ ꯁꯦꯁ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯅꯠꯇꯦ ꯑꯅꯨ ꯏꯆꯦ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕ ꯃꯤ ꯑꯃ ꯂꯩ ꯅꯠꯇꯦ ꯑꯅꯨ ꯏꯆꯦ ꯍꯥꯏꯕꯗ ꯊꯥꯖꯗꯕ ꯃꯤ ꯑꯃ ꯂꯩ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯩ ꯍꯥꯏꯕ ꯁꯥꯎꯔꯗꯤ ꯋꯥ ꯁꯨꯛ ꯉꯥꯡꯅꯤꯡꯗꯦ ꯏꯅꯝꯃ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯥꯎꯕꯗꯣ ꯐꯔꯕ ꯀꯥꯟꯗ ꯋꯥ ꯉꯥꯡꯅꯩ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯁꯥꯎꯔꯤꯉꯩꯗ ꯋꯥ ꯉꯥꯡꯂꯛꯄ ꯃꯤꯗꯣ ꯆꯤꯛꯄ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯑꯗꯨꯝ ꯈꯨꯃꯟ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯌꯦꯡ ꯗꯥꯛꯐꯝꯒꯤ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯗꯣꯔꯤ ꯅꯪ ꯊꯣꯏꯕꯤ ꯁꯅꯥ ꯃꯤ ꯆꯤ ꯍꯥꯏꯈꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯈꯨꯃꯟ ꯗꯥ ꯃꯦꯘꯥꯅ ꯍꯥꯏꯕ ꯍꯤꯡꯁꯥꯞ ꯍꯥꯏꯕꯤꯌꯨ ꯄꯤꯊꯣꯛꯇꯕ ꯂꯧꯁꯤꯟꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯅꯥꯝ ꯍꯥꯕꯤꯕꯅ ꯍꯥꯏ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯐꯥꯏꯟ ꯑꯗꯒꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯂꯣꯏꯔꯦ ꯑꯣ ꯏꯕꯥꯏ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯑꯃ ꯌꯥꯗ꯭ꯔꯣ ꯏꯕꯥꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯃ ꯊꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯏꯇꯩꯃ ꯀꯥꯅꯣꯟꯗ ꯆꯦ ꯀꯧ ꯍꯥꯏꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ प्लीज लाइक तौसिनबियो जो मेरे चैनल पे नए आए हो मेरे चैनल को सपोर्ट कीजिए प्लीज ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯁꯤꯟꯕꯤꯌꯣ LBCꯒ ꯂꯥꯏꯛꯁꯨ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯇꯨꯠ ꯁꯥꯄꯝ ꯍꯥꯏ ꯀꯕꯤꯇꯥ ꯁꯤꯟꯍꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯕꯤꯇꯥ ꯋꯦꯜꯀꯝ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯅꯪꯁꯨ ꯇꯨꯠꯁꯦ ꯍꯧꯔꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯒꯗꯤ ꯇꯣꯡꯕꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯇꯣꯡꯕꯝ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯉꯁꯥꯏ ꯂꯥꯏꯚ ꯍꯧꯔꯛꯄ ꯃꯦꯘꯥ ꯕ꯭ꯔꯣꯅ ꯏꯇꯩꯃ ꯀꯧ ꯍꯥꯏꯈꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯦꯟꯖꯜꯂꯤꯁꯦ ꯈꯨꯃꯟꯁꯤꯅꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯒꯣꯔꯣ ꯈꯥꯏꯅ ꯁꯤꯗꯣꯔꯦ ꯑꯗꯒꯤꯗꯤ ꯑꯀꯥꯁꯅ ꯍꯦꯜꯂꯣ ꯍꯥꯏ ꯍꯥꯏ ꯑꯀꯥꯁ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯩꯗꯤ ꯂꯣꯏꯔꯦꯅ ꯍꯥꯏ ꯑꯗꯨꯅꯤ ꯅꯪ ꯗꯥꯛꯐꯝꯒꯤ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯗꯣꯔꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯅꯣꯍꯦ ꯆꯤꯛꯄ ꯍꯥꯏꯗꯤ ꯑꯗꯨ ꯅꯠꯇꯦ ꯂꯋꯥꯏꯗꯨꯗ ꯂꯧꯊꯗꯣꯏꯕ ꯈꯣꯟ ꯑꯌꯥꯛꯄ ꯑꯃꯅ ꯍꯥꯏ ꯑꯗꯩꯗꯤ ꯗꯥ ꯃꯦꯘꯥꯅ ꯑꯩ ꯈꯪꯗꯦ ꯈꯨꯃꯟ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦꯀꯣ ꯍꯥꯏ ꯑꯗꯒꯤ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯕ ꯀꯁꯥꯔꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯑꯅꯤ ꯂꯥꯂꯛꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯃꯃꯣꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯦꯡꯅꯖꯈꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯄꯥꯎꯃꯦꯟꯅꯕꯒꯤ ꯃꯇꯝ ꯐꯪꯖꯈꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯤꯡꯉꯦ ꯄ꯭ꯔꯤꯟꯁ ꯀꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯤꯡꯉꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯤꯡꯉꯤꯅꯦ ꯂꯥꯛꯅꯤꯡꯕꯒꯤꯗꯤꯀꯣ ꯏꯃꯥ ꯂꯩꯕꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯤꯡꯉꯣꯏꯗ꯭ꯔꯅꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏꯁꯨ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗꯦ ꯂꯥꯛꯄ ꯉꯝꯗꯦꯀꯣ
ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯁꯪꯁꯥꯔ ꯇꯥꯏꯕꯪ ꯀꯩꯅꯣꯁꯦ ꯄꯥꯜꯂꯗꯤꯀꯣ ꯑꯩꯈꯣꯏꯅꯁꯨ ꯌꯨꯝꯁꯦ ꯄꯨꯅ ꯂꯩꯕꯅꯤꯅꯅꯦ ꯍꯥꯏꯗꯤ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯉꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯅꯤꯡꯉꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯗꯥ ꯀꯕꯥꯏꯅꯤꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒ ꯂꯥꯛꯑꯒ ꯑꯉꯝꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯇꯣ ꯂꯥꯛꯑꯒ ꯍꯪꯅꯤꯡꯉꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯌꯥꯝꯅꯗꯤ ꯂꯥꯛꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯦ ꯗꯥ ꯀꯕꯥꯏꯅꯤꯗ ꯍꯥꯏꯅꯩꯌꯦꯕꯀꯣ ꯗꯥꯅꯁꯨ ꯍꯥꯏ ꯌꯥꯝ ꯆꯠꯅꯤꯡꯉꯦꯅꯁꯨ ꯍꯥꯏ ꯗꯥꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯣ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯂꯩꯇꯦ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯌꯨꯝꯗꯁꯨ ꯃꯤ ꯂꯩꯍꯧꯗꯕꯀꯣ ꯑꯩꯒ ꯗꯥꯒ ꯆꯅꯤꯕꯀꯣ ꯂꯩꯔꯤꯁꯦ ꯑꯍꯟ ꯑꯇꯩ ꯂꯩꯇꯦꯕ ꯑꯗꯨꯗꯨꯅ ꯌꯨꯝ ꯁꯪꯕꯤꯍꯧꯅꯕꯁꯨ ꯂꯩꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝꯅ ꯑꯣꯏꯌꯦꯕ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦꯅꯨ ꯈꯨꯃꯟ ꯃꯍꯨꯒꯤ ꯏꯟꯖꯦꯛꯁꯟ ꯀꯥꯞ ꯇꯥꯔꯦ ꯈꯨꯃꯟ ꯀꯥꯞꯊꯣꯛꯑꯣ ꯍꯨꯏꯗꯒ ꯀꯥꯞꯅꯕꯗꯣ ꯍꯨꯏꯗꯒ ꯑꯩꯈꯣꯏ ꯆꯤꯛꯑꯒ ꯍꯨ ꯀꯥꯗꯅꯕꯒꯤ ꯏꯟꯖꯦꯛꯁꯟ ꯀꯥꯞꯇ꯭ꯔꯥ ꯑꯗꯨ ꯀꯥꯞꯊꯣꯛꯎ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯀꯥꯞꯁꯤꯔ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯏꯅ ꯀꯥꯞꯁꯤꯔꯥ ꯑꯗꯨꯅ ꯀꯔꯝꯕꯅ ꯐꯅꯤ ꯈꯣꯡꯒꯝꯅ ꯍꯥꯏꯕ ꯁꯟꯇꯣꯁꯅ ꯀꯩ ꯍꯥꯏꯕ ꯏꯆꯟꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯇꯨꯝꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯁꯟꯇꯣꯁ ꯑꯗꯒꯤ ꯁꯨꯔꯖꯤꯠꯅ ꯍꯥꯏ ꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯔꯖꯤꯠ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯃꯨꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯗꯨꯝ ꯁꯨꯖꯜꯂꯦ ꯑꯗꯒꯤꯗꯤ ꯄ꯭रिꯌꯥꯡꯀꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯄ꯭रिꯌꯥꯡꯀꯥ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯉꯁꯥꯏ ꯂꯥꯏꯚ ꯍꯧꯔꯛꯄꯗꯒꯤ ꯅꯤꯒꯕ꯭ꯔꯣ ꯀꯞꯂꯨꯔꯕꯅꯤ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟ ꯑꯩꯉꯣꯟꯗ ꯐꯨꯔꯗꯤ ꯊꯣꯏꯕꯤ ꯃꯈꯨꯠ ꯇꯦꯛꯂꯦ ꯅ ꯑꯩꯅ ꯐꯨꯗꯕꯤꯗꯕ ꯃꯈꯨꯠ ꯇꯦꯛꯇꯣꯏꯅꯤ ꯑꯩꯅ ꯐꯨꯗꯕꯗ ꯃꯈꯨꯠ ꯇꯦꯛꯇꯣꯏꯅꯤ ꯀꯥꯏꯅꯦ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯐꯨꯕ ꯍꯧꯔꯒꯦ ꯍꯥꯏꯔꯣ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯐꯨꯕ ꯍꯧꯔꯒꯦ ꯍꯥꯏꯕ ꯈꯨꯃꯟꯅ ꯍꯥꯏꯕ ꯃꯦꯒꯥ ꯕ꯭ꯔꯣ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯁꯨꯔꯖꯤꯠꯅ ꯂꯥꯏꯛ ꯗꯟ ꯍꯥꯏꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯊꯦꯡꯛ ꯌꯨ ꯁꯨꯔꯖꯤꯠ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯃꯤꯡ ꯍꯥꯏꯔꯒ ꯅꯪ ꯂꯧꯔꯤꯕ ꯅꯪꯁꯨ ꯑꯄꯟꯕ ꯇꯥꯔꯦ ꯃꯤꯡ ꯍꯥꯏꯔꯒ ꯅꯪ ꯂꯧꯔꯤꯕ ꯅꯪꯁꯨ ꯑꯄꯪꯕ ꯇꯥꯔꯦ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯂꯩꯔꯤꯕꯣ ꯑꯩꯕꯨ ꯏꯇꯩꯃ ꯀꯥꯅꯣꯅ ꯐꯨꯕꯤꯗꯣꯔꯦ ꯍꯥꯏ ꯈꯨꯃꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯐꯨꯔꯁꯤ ꯏꯆꯦ ꯀꯥꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯈꯨꯃꯟꯁꯦ ꯉꯁꯤ ꯐꯨꯊꯔꯁꯤ ꯁꯨꯔꯖꯤꯅ ꯆꯦ ꯑꯩ ꯁꯪꯒꯤꯇꯥꯅꯤ ꯍꯥꯏ ꯆꯦ ꯑꯩ ꯁꯪꯒꯤꯇꯥꯅꯤ ꯍꯥꯏꯕ ꯁꯨꯔꯖꯤ ꯁꯪꯒꯤꯇꯥꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯁꯪꯒꯤꯇꯥꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯈꯪꯕ ꯃꯤ ꯑꯣꯏꯗꯣꯏꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯏ ꯏꯃꯥ ꯂꯥꯟꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯂꯣꯏꯗꯣꯏꯅꯣ ꯊꯋꯥꯏꯁꯦ ꯆꯥꯛꯑꯦ ꯑꯗꯀꯣ ꯃꯤꯅꯥꯏꯁꯤꯡꯅ ꯇꯧꯔꯤꯁꯦ ꯎꯕꯗ ꯑꯗꯒꯤꯗꯤ ꯈꯥꯏꯗꯦꯝ ꯁꯪꯒꯤꯇꯥꯅ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯁꯪꯒꯤꯇꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯃꯩꯇꯩ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯣꯀꯦ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣꯅ ꯃꯥꯒꯤ ꯋꯥ ꯏꯟꯗ꯭ꯔꯗꯤ ꯁꯥꯎꯅꯤ ꯍꯥꯏꯔꯛꯄꯗꯨꯅ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯁꯟꯇꯣꯁꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯀꯩꯅꯣ ꯁꯟꯇꯣꯁ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦꯅꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯏꯆꯦ ꯀꯥꯅꯣꯅ ꯐꯨꯗꯣꯏꯅꯦ ꯈꯨꯃꯟ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯀꯊꯛꯈꯔꯦ ꯑꯗꯒꯤꯗꯤ ꯕꯦꯔꯨꯟ ꯂꯣꯡꯖꯝꯅ ꯆꯦ ꯈꯣꯏ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁ ꯃꯥꯏꯕꯝꯅ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯗ ꯊꯧꯅꯤꯕꯤꯕꯗꯨꯅ ꯍꯦꯜꯂꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯂꯩꯒꯦꯁꯨ ꯐꯪꯂꯣꯏ ꯌꯦꯡꯒꯦꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯂꯩꯒꯦꯁꯨ ꯐꯪꯂꯣꯏ ꯌꯣꯟꯒꯦꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯑꯗꯨꯅꯤ ꯂꯥꯛꯄꯗꯣ ꯉꯝꯗ꯭ꯔꯃꯛꯁꯨꯀꯣ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯤꯅꯦ ꯄ꯭ꯔꯤꯟꯁ ꯅꯣꯏ ꯃꯌꯥꯝꯗꯀꯣ ꯊꯧꯅꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯅꯤꯀꯣ
ꯑꯗꯨꯅ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ, ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯝꯇ ꯍꯟꯕ ꯌꯥꯗꯦ. ꯅꯆꯦ ꯅꯆꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯀꯣ ꯀꯩꯅꯣꯗꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯤꯗꯣꯏꯅꯤ, ꯏꯁꯣꯔꯗ ꯊꯧꯅꯤꯗꯣꯏꯅꯤ. ꯑꯗꯣ ꯀꯩꯒꯨꯝꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯤ. ꯀꯩꯒꯨꯝꯕ ꯂꯥꯛꯇꯕ ꯌꯥꯗꯕ ꯃꯑꯣꯡꯅ ꯐꯤꯕꯝꯅ ꯆꯥꯔꯛꯇ꯭ꯔꯒꯗꯤ ꯀꯁꯥꯔꯗꯒꯤꯁꯨ ꯃꯐꯝ ꯃꯐꯝꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤ. ꯀꯟꯗꯕ ꯌꯥꯗꯦ, ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦꯀꯣ. ꯈꯨꯃꯟꯅ ꯍꯥꯏ, ꯃꯦꯘꯥ ꯕ꯭ꯔꯣ ꯑꯝꯇ ꯈꯥꯝꯕꯤꯌꯨꯅꯦ ꯍꯥꯏ. ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯅꯣꯟ ꯍꯧꯖꯤꯛ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ, ꯀꯥꯅꯣꯟ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯅꯈꯨꯠ ꯇꯦꯛꯑꯦ ꯀꯥꯏꯅ ꯍꯥꯏꯗꯣ. ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯅꯈꯨꯠ ꯇꯦꯛꯑꯦ ꯀꯥꯏꯅ ꯍꯥꯏꯗꯣ ꯍꯥꯏꯕ. ꯑꯗꯨꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤꯒꯦꯔꯣ ꯍꯥꯏ. ꯑꯗꯨꯅꯤ ꯊꯣꯏꯕꯤꯁꯅꯥ ꯈꯔ ꯇꯧꯁꯜꯂꯨ ꯃꯁꯦ. ꯈꯨꯃꯟꯅ, ꯆꯦꯟꯅꯨ ꯈꯨꯃꯟ, ꯑꯩꯁꯦ ꯈꯪꯕ꯭ꯔꯣ ꯀꯥꯏꯅ ꯑꯣꯏ ꯊꯣꯏꯕꯤꯁꯅꯥ, ꯈꯨꯃꯟꯁꯦ ꯃꯥꯒꯤ ꯐꯨꯜ ꯑꯦꯅꯔꯖꯤ ꯑꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ. ꯑꯩꯁꯦ ꯈꯪꯕ꯭ꯔꯣꯒ ꯍꯥꯏꯒꯠꯂꯛꯑꯦꯅꯦ. ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯀꯩ ꯍꯥꯏꯕ, ꯆꯦꯟꯍꯧꯔꯣ ꯈꯨꯃꯟ, ꯑꯩ ꯎꯄꯥꯏ ꯂꯩꯇꯦ. ꯈꯨꯃꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯉꯁꯤ ꯐꯨꯊꯗꯣꯔꯦ. ꯗꯥ ꯃꯦꯘꯥ ꯆꯦꯜꯍꯧꯔꯣ ꯍꯥꯏ. ꯄꯣꯠꯁꯝꯕꯝꯅ, ꯑꯦꯜꯕꯤꯗ ꯌꯥꯎꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯁꯦ ꯃꯌꯥꯝ. ꯃꯥꯅꯦ, ꯌꯥꯝ ꯆꯨꯝꯃꯤꯀꯣ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯅꯤꯁꯤ ꯍꯌꯦꯡꯒꯤꯗꯃꯛꯇꯀꯣ. ꯑꯗꯒꯤꯗꯤ ꯊꯣꯡꯒꯝꯅ ꯍꯥꯏꯕ, ꯑꯩꯗꯤ ꯌꯦꯟ ꯆꯥꯏꯌꯦ ꯍꯥꯏ. ꯑꯣꯀꯦ. ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ, ꯍꯥꯠꯄꯤꯔꯣꯍꯦ ꯏꯕꯦꯝꯃ, ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪ ꯀꯟꯕ ꯂꯩꯗꯣꯏ, ꯅꯪ ꯀꯅꯥꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯌꯨ ꯍꯥꯏ. ꯃꯥꯁꯨ ꯃꯇꯥꯡꯁꯤꯒ ꯄ꯭ꯔꯃꯥꯟ ꯑꯃꯅꯦ ꯑꯩ ꯇꯧꯍꯧꯔꯤꯃꯤꯅꯦꯁꯦ. ꯋꯥꯇꯥ ꯑꯃꯅꯦ ꯇꯧꯖꯍꯧꯔꯤꯃꯤ ꯈꯨꯃꯟꯁꯤꯅ ꯇꯧꯔꯤꯁꯦ. ꯊꯕꯥꯅ, ꯅꯣꯏ ꯑꯅꯤ ꯄ꯭ꯔꯦꯡ ꯇꯧꯔꯛꯎ ꯍꯥꯏ. ꯑꯣꯀꯦ ꯊꯕꯥ ꯇꯧꯔꯛꯀꯅꯤ. ꯇꯧꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯈꯤꯁꯅꯨꯀꯣ. ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯒ ꯑꯗꯨꯝ ꯃꯊꯪ ꯗ꯭ꯔꯃꯥꯒꯨꯝꯕ, ꯄ꯭ꯔꯦꯡꯀꯨꯝꯕ, ꯃꯨꯛꯕꯥꯡ ꯂꯣꯏ ꯇꯧꯔꯛꯀꯅꯤꯀꯣ. ꯃꯈꯜ ꯁꯨꯅ ꯇꯧꯔꯛꯀꯅꯤ. ꯍꯧꯖꯤꯛꯇꯣ ꯏꯔꯥꯡ ꯈꯔ ꯀꯟꯕꯒꯤ ꯇꯧꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦꯀꯣ. ꯑꯗꯨꯒꯤꯅꯤ. ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ, ꯑꯩ ꯆꯤꯟ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯅꯤꯡꯉꯦꯀꯣ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ. ꯀꯞꯆꯔꯛꯆꯅꯤ ꯍꯥꯏ. ꯊꯣꯏꯕꯤꯁꯅꯥꯅ ꯀꯞꯆꯔꯛꯆꯅꯦꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯈ꯭ꯔꯦ. ꯑꯩꯈꯣꯏ ꯈꯨꯃꯟꯅ, ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯥꯏꯕ, ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ. ꯍꯧꯖꯤꯛ ꯈꯨꯃꯟꯁꯦ ꯋꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ. ꯃꯌꯥꯝꯅ ꯈꯨꯃꯟꯁꯦ ꯐꯨꯗꯣꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯈꯨꯃꯟꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦꯒ ꯍꯪꯒꯠꯂꯦ. ꯈꯨꯃꯟꯅ, ꯀꯞꯀꯅꯨ ꯅꯪ ꯊꯦꯝꯕ ꯋꯥꯏ ꯍꯥꯏ. ꯑꯣ, ꯊꯦꯝꯕꯒ ꯍꯧꯅꯔꯕ ꯅꯣꯏꯅꯤꯁꯦ. ꯑꯠꯆꯥ, ꯋꯥꯔꯤꯁꯦ ꯑꯥ ꯇꯧꯁꯟꯅꯔꯝꯃꯦ ꯑꯅꯤꯁꯦ. ꯑꯗ ꯊꯣꯏꯕꯤꯁꯅꯥꯅ, ꯑꯗꯨ ꯈꯪꯉꯨ ꯍꯥꯏ. ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ, ꯃꯦꯘꯥ ꯕ꯭ꯔꯣ ꯍꯥꯏ. ꯑꯗꯒꯤ ꯆꯦ ꯀꯥꯅꯣꯅ, ꯃꯤꯁꯦ ꯊꯕꯛ ꯂꯩ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯏꯔꯥꯡ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏ. ꯀꯅꯥꯅꯣꯅ ꯏꯔꯥꯡ ꯇꯧꯏꯗꯨꯕꯨ? ꯈꯨꯃꯟꯅ, ꯃꯦꯘꯥ ꯕ꯭ꯔꯣꯒꯤ ꯀꯩ ꯍꯥꯏꯕ, ꯀꯩꯔꯥꯛꯇꯣ ꯄꯤꯌꯨ, ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯔꯨꯒꯦ ꯍꯥꯏ. ꯈꯨꯃꯟꯅ, ꯃꯦꯘꯥ ꯕ꯭ꯔꯣ ꯍꯥꯏꯔꯛꯂꯦ ꯀꯧꯕ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤ. ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯈꯨꯃꯟ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯒꯠꯂꯛꯑꯦ. ꯑꯗꯩꯁꯦ ꯊꯣꯏꯕꯤꯁꯅꯥꯅ, ꯏꯅꯝꯃ ꯑꯅꯨ ꯅꯪꯁꯨ ꯕꯀꯣ ꯚꯥꯞ ꯐꯔꯕꯣꯠ ꯊꯣꯛꯄꯤꯔꯅꯨ ꯑꯩ ꯚꯨꯠ ꯀꯤꯀꯣ. ꯚꯥꯞ ꯐꯔ ꯚꯨꯠ ꯊꯣꯛꯄꯤꯔꯅꯨ ꯑꯩ ꯚꯨꯠ ꯀꯤꯀꯣ ꯍꯥꯏꯕ. ꯅꯪ ꯚꯨꯠ ꯀꯤꯕ꯭ꯔꯥ? ꯑꯩꯁꯨ ꯀꯤ ꯌꯥꯝꯅ. ꯑꯩꯗꯤ ꯚꯨꯠꯁꯨ ꯀꯤꯗꯣ. ꯑꯗꯣ ꯑꯩꯗꯤꯅꯦ ꯑꯃꯝꯕꯗ ꯊꯣꯛꯄꯁꯨ ꯀꯤꯗꯣ. ꯑꯩ ꯌꯥꯝ ꯀꯤꯒꯜꯂꯦꯕ. ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯇꯥꯔꯗꯤ ꯑꯩ ꯌꯥꯝ ꯀꯤꯒꯜꯂꯦ ꯈꯔ ꯑꯩꯁꯦ. ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ, ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ. ꯅꯨꯡꯉꯥꯏꯔꯤ ꯔꯣꯃꯤꯇꯥ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯄꯣꯠꯁꯝꯕꯝꯅ, ꯆꯦꯅꯨ ꯅꯪ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯉꯁꯤ ꯏꯕꯥꯏ ꯌꯥꯎꯗꯕꯁꯦ ꯑꯦꯜꯕꯤꯁꯦ ꯏꯍꯥꯡ ꯍꯥꯡꯕ ꯇꯧꯋꯦ ꯍꯥꯏ. ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯑꯩꯈꯣꯏ ꯗꯥ ꯌꯥꯎꯔꯗꯤ ꯌꯥꯝ ꯅꯣꯛꯄꯅꯤꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯊꯕꯛ ꯀꯜꯂꯦ. ꯃꯥꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ. ꯃꯥꯒꯤ ꯊꯕꯛꯁꯦ ꯈꯪꯕ꯭ꯔꯥ, ꯅꯨꯃꯤꯠꯀꯤ ꯀꯜꯂꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ. ꯅꯣꯡꯃꯇ ꯃꯥꯒꯤ ꯊꯕꯛꯁꯦ ꯀꯟꯗꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯗꯦꯕ. ꯑꯗꯣ ꯃꯥꯅ
ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯃꯥꯏꯅꯒ ꯌꯥꯎꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯑꯒ ꯌꯥꯎꯖꯔꯤꯅꯤ ꯉꯥꯏꯍꯥꯛꯁꯨ ꯃꯌꯥꯝꯅ ꯗꯥꯕꯨꯡ ꯂꯥꯛꯑꯣ ꯏꯕꯥꯏ ꯂꯥꯛꯑꯣ ꯗꯗꯥ ꯂꯥꯛꯑꯣ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯒꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯆꯪꯉꯛꯏꯅꯦꯕꯀꯣ ꯑꯗꯣ ꯊꯕꯛꯇꯤ ꯀꯟꯕ ꯍꯥꯏꯕꯨ ꯍꯥꯏꯅ ꯀꯥꯟꯅꯗꯕ ꯈꯣꯏꯗꯥꯁꯦ ꯔꯣꯃꯤꯇꯥꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯇꯔꯥ ꯄꯨꯡ ꯑꯅꯤꯗꯤ ꯐꯥꯍꯟꯁꯤꯀꯣ ꯃꯌꯥꯝꯗ ꯍꯥꯎꯔꯤꯁꯤ ꯄꯨꯡ ꯑꯅꯤꯗꯤ ꯐꯥꯍꯟꯁꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯃ ꯀꯩ ꯍꯥꯏꯕ ꯍꯩꯃ ꯈꯨ ꯍꯥꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯈꯨꯍꯥꯏꯗꯣ ꯑꯩꯁꯦ ꯉꯥꯡꯕ ꯍꯩꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯈꯨ ꯍꯥꯏꯗꯣ ꯀꯥꯏꯗꯜꯂꯤꯅꯦ ꯑꯩꯁꯦ ꯍꯩꯃꯥ ꯈꯨꯍꯥꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪ ꯚꯨꯠ ꯀꯤꯕ꯭ꯔꯥ ꯑꯩꯁꯨ ꯀꯤ ꯍꯥꯏꯗꯣ ꯀꯤꯒꯟꯕ ꯍꯥꯏꯕꯨ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯃꯥꯡꯒꯣꯟ ꯐꯥꯎ ꯀꯥꯟꯊꯣꯛꯄ ꯇꯜꯂꯤ ꯍꯥꯏ ꯇꯜꯂꯤꯔ ꯀꯤꯔꯤꯔꯣ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯏꯕꯥꯏꯁꯦ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯁꯨꯔꯤꯅꯦ ꯑꯗꯨꯅꯤ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤꯅꯦ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯩ ꯍꯥꯏꯕ ꯍꯤꯟꯖꯥꯡ ꯈꯨꯝꯕꯤꯔꯛꯇꯦꯀꯣ ꯐꯩꯀꯣ ꯆꯦ ꯄꯣꯠꯁꯝꯕꯝ ꯗ ꯀꯥꯅꯣꯟ ꯄꯣꯠꯁꯝꯕꯝꯗ ꯀꯩ ꯍꯥꯏꯕ ꯅꯅꯥꯎ ꯈꯨꯃꯟꯅ ꯀꯩꯁꯨꯝ ꯍꯪꯂꯔꯣꯏꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯂꯣꯅ ꯈꯨꯃꯟ ꯏꯆꯦ ꯀꯧꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯅꯤꯃꯛꯅꯦ ꯏꯅꯝꯃ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯅꯨꯡꯗꯥꯡꯗ ꯊꯣꯛꯄ ꯇꯥꯔꯛꯀꯅꯤ ꯍꯥꯏ ꯔꯣꯃꯤꯇꯥꯅ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯍꯥꯏ ꯉꯁꯤ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯔꯣꯃꯤꯇꯥ ꯅꯪꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯑꯩꯒꯤ ꯊꯕꯛꯇꯤ ꯑꯅꯨꯒꯤ ꯂꯥꯏꯚ ꯌꯥꯎꯔꯤꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯊꯕꯛꯅꯤ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯅꯪ ꯇꯧ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯄꯦꯜꯂꯕ ꯍꯧꯖꯤꯛ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯏꯆꯟ ꯀꯥꯏꯅꯦ ꯏꯆꯦ ꯀꯥꯅꯣꯟꯗ ꯃꯥꯅ ꯏꯆꯟ ꯀꯥꯅꯣꯟ ꯀꯥꯏꯅꯦ ꯑꯗ ꯄꯣꯠꯁꯝꯕꯝꯅ ꯍꯩꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯍꯤꯟꯖꯥꯡ ꯍꯪꯕꯔꯣ ꯍꯥꯏ ꯔꯣꯃꯤꯇꯥꯅ ꯉꯥ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯅꯪꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯆꯦ ꯀꯥꯅꯣꯟ ꯍꯥꯏꯅ ꯏꯆꯦ ꯀꯥꯅꯣꯟꯁꯦ ꯈꯔ ꯏꯆꯦ ꯀꯥꯅꯣꯟꯅ ꯃꯉꯣꯟꯗ ꯏꯆꯦ ꯀꯧ ꯍꯥꯏꯔ ꯃꯥꯅ ꯈꯔ ꯁꯤꯅꯤꯌꯣꯔꯅꯤ ꯑꯩꯈꯣꯏꯗꯒꯤ ꯍꯥꯏꯅ ꯏꯆꯦ ꯀꯥꯅꯣꯟ ꯀꯧꯏꯗꯨꯒ ꯅꯪꯅ ꯏꯆꯟ ꯀꯥꯏ ꯀꯩꯅꯣꯁꯦ ꯏꯆꯟ ꯀꯥꯅꯣꯟ ꯀꯥꯏꯅꯦ ꯃꯥꯅ ꯈꯨꯃꯟꯅ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯨꯍꯟꯒꯅꯤ ꯌꯥꯏ ꯄꯦꯜꯂꯕ ꯏꯃꯥ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯗꯕ ꯍꯌꯦꯡꯁꯦ ꯈꯪꯗꯦꯅꯦ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯀꯣꯛꯀ ꯁꯥꯏ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯑꯩ ꯉꯁꯤ ꯆꯤꯛꯀꯦꯟ ꯆꯥꯖꯩꯌꯦ ꯍꯥꯏ ꯑꯗꯒꯤ ꯔꯥꯃꯦꯁꯣꯔꯅ ꯆꯥꯛ ꯆꯥꯔꯨꯕꯅꯤ ꯑꯣꯟ ꯍꯥꯏ ꯃꯆꯥ ꯃꯃꯪꯗ ꯑꯣꯏ ꯃꯥꯜꯂꯦꯅꯦ ꯀꯤꯖꯧꯔꯦꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯇꯧꯏꯕ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯆꯦ ꯉꯔꯥꯡ ꯏꯃꯣꯏꯅꯨ ꯇꯧꯔ ꯍꯥꯏꯒ ꯀꯤꯔꯨꯔꯦ ꯑꯩꯗꯤ ꯑꯗꯒꯤꯗꯤ ꯆꯦ ꯉꯔꯥꯡ ꯔꯣꯃꯤꯇꯥ ꯉꯔꯥꯡ ꯏꯃꯣꯏꯅꯨ ꯇꯧꯋꯤ ꯏꯃꯣꯏꯅꯨ ꯄꯨꯖꯥ ꯇꯧꯔꯦ ꯇꯧꯕꯗꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯗ꯭ꯔꯦꯕꯀꯣ ꯉꯔꯥꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯑꯁ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯅꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯁꯨꯅꯦ ꯑꯗꯨꯝ ꯏꯁꯣꯔꯗꯤ ꯈꯨꯔꯝꯕꯗꯤꯀꯣ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯝꯃꯒꯁꯨ ꯑꯗꯨꯝ ꯂꯧꯋꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯉꯥ ꯆꯥꯛ ꯀꯔꯤ ꯀꯔꯥ ꯇꯧꯔꯒ ꯑꯝꯇ ꯈꯨꯔꯝꯗ꯭ꯔꯦ ꯉꯔꯥꯡꯁꯦ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯒꯔꯕꯇꯤ ꯍꯥꯏꯗꯣꯛꯑꯦ ꯑꯗꯒꯤꯗꯤ ꯄꯇꯤꯠ ꯊꯥꯜꯂꯦ ꯇꯧꯔꯒ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯒ ꯈꯨꯔꯨꯝꯖꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯏꯅꯝꯃꯅ ꯀꯣꯃꯦꯟꯁꯦ ꯆꯨꯝꯅ ꯄꯥꯕꯤꯗ꯭ꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯣꯏꯔꯒ ꯀꯣꯟꯅ ꯁꯦꯝꯗꯣꯛꯄꯗꯣ ꯇꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯏꯔꯁꯨꯅꯦ ꯆꯨꯝꯊꯣꯛꯄꯁꯦ ꯈꯛꯇꯪ ꯋꯥꯖꯩꯌꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯗꯥꯗꯤ ꯁꯠ ꯈꯪꯕꯅꯦꯕ ꯑꯩꯁꯦ ꯈꯔ ꯈꯪꯕ ꯋꯥꯠꯄꯅꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯀꯧꯕꯤꯔꯛꯀꯅꯨꯀꯣ ꯌꯥꯔꯦ ꯊꯃꯣꯏꯗ ꯀꯧꯅꯤꯡꯕ ꯑꯃ ꯂꯩꯗꯣ ꯌꯥꯔꯦ ꯀꯧꯅꯤꯡꯗꯕ ꯑꯃ ꯂꯩꯗꯣ ꯌꯥꯔꯦ ꯍꯥꯏ ꯃꯥꯏꯁꯦꯀꯣ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯆꯦꯅ ꯍꯥꯏꯕꯅꯤ ꯀꯔꯤ ꯏꯆꯦꯍꯟ ꯍꯥꯏꯕꯅꯤ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏ
ꯑꯣ ꯏꯆꯦꯃꯟꯅ ꯍꯥꯏꯔꯣ ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯥꯜꯂꯦꯅ ꯈꯨꯃꯟꯅ ꯀꯣꯃꯦꯟ ꯆꯨꯝꯅ ꯄꯥꯕꯤꯔꯛꯎ ꯍꯥꯏꯗꯤ ꯇꯨꯝꯃꯨꯔꯣꯔꯥ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯨꯝꯃꯨꯔꯣꯔꯥ ꯍꯥꯏꯅ ꯀꯤꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯅꯪ ꯑꯩꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯒ ꯅꯪ ꯇꯨꯝꯕ ꯆꯠꯀꯗ꯭ꯔꯥ ꯑꯗꯨꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯪ ꯑꯩꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯒ ꯇꯨꯝꯕ ꯆꯠꯀꯗ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯀꯔꯤꯅꯦꯅ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗꯩ ꯑꯃꯨꯛ ꯀꯥꯎꯊꯔꯨꯅꯤ ꯀꯤꯔꯤꯅꯤ ꯍꯥꯏꯅ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗꯩ ꯑꯃꯨꯛ ꯀꯥꯎꯊꯔꯨꯅꯤ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯇꯧꯅꯨꯀꯣ ꯍꯥꯏꯕ ꯑꯠꯆꯥ ꯑꯍꯥ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯃꯪꯗꯅꯦ ꯇꯧꯔꯛꯏꯕ ꯑꯩ ꯀꯤꯖꯔꯨꯔꯦꯕ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕ ꯏꯆꯦꯅ ꯍꯦꯜꯂꯦ ꯈꯨꯃꯟ ꯍꯥꯏ ꯕꯨꯡꯗꯒꯤ ꯏꯆꯦꯅ ꯍꯜꯂꯦ ꯈꯨꯃꯟ ꯍꯥꯏꯕ ꯑꯣ ꯕꯨꯡꯗꯒꯤ ꯏꯆꯦꯅ ꯍꯜꯂꯦ ꯈꯨꯃꯟ ꯍꯥꯏꯕ ꯔꯣꯃꯤꯇꯥꯅ ꯑꯣ ꯍꯣꯏꯅꯦ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯅ ꯉꯔꯥꯡ ꯇꯧꯔꯤꯗꯨꯅ ꯃꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯁꯦ ꯑꯩ ꯏꯁꯄꯦꯛꯇꯣ ꯐꯕꯤꯔꯛꯀ ꯃꯤ ꯅꯨꯡꯉꯥꯏꯇꯕꯤ ꯍꯧꯔꯦ ꯑꯩꯒꯤ ꯏꯅꯝꯃꯅ ꯉꯔꯥꯡ ꯇꯧꯔꯤꯗꯨꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯗꯤ ꯌꯥꯝꯂꯕꯅꯦ ꯀꯩꯕ ꯈ꯭ꯋꯥꯏ ꯃꯃꯜ ꯌꯥꯝꯂꯕꯅꯦ ꯏꯅꯝꯃ ꯍꯥꯏ ꯉꯔꯥꯡ ꯇꯧꯕ ꯍꯥꯏꯗꯤ ꯑꯠꯆꯥ ꯑꯩꯅ ꯗꯨꯛ ꯊꯥꯕꯗꯣ ꯍꯥꯏꯔꯣ ꯑꯠꯆꯥ ꯑꯗꯨꯅꯤꯅꯦ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯆꯟ ꯀꯥꯅꯣ ꯑꯩ ꯃꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯀꯩꯁꯨ ꯄꯤꯔꯛꯑꯣ ꯏꯆꯟ ꯀꯥꯅꯣꯟ ꯍꯥꯏꯕꯅꯤ ꯏꯆꯦꯍꯟ ꯀꯥꯅꯣꯟ ꯍꯥꯏꯕꯅꯤ ꯑꯣ ꯏꯆꯟ ꯅꯠꯇꯕ ꯏꯆꯦꯍꯟ ꯍꯥꯏꯕ ꯍꯥꯏꯕꯅꯤ ꯀꯣꯃꯦꯟ ꯆꯨꯝꯅ ꯏꯕꯤꯔꯛꯄ ꯑꯩꯁꯦ ꯅꯣꯏꯅ ꯑꯩꯕꯨ ꯕꯦꯚꯥꯔ ꯂꯩꯇꯕ ꯇꯥꯍꯜꯂꯦꯀꯣ ꯐꯔꯦ ꯕꯥꯏ ꯅꯅꯥꯎꯅ ꯀꯔꯤ ꯅꯅꯥꯎ ꯀꯩꯅꯣ ꯈꯪꯗꯦ ꯑꯃ ꯊꯤꯌꯨꯅꯦ ꯅꯅꯥꯎ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯄꯛꯇꯦꯍꯦ ꯁꯤꯗꯤ ꯈꯪꯗꯦ ꯆꯨꯁꯃ ꯀꯥꯏꯗꯅ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯥꯏꯗ ꯃꯤꯠꯁꯦ ꯑꯁꯦꯡꯕ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯗ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯆꯦ ꯑꯅꯨ ꯉꯁꯤꯗꯤ ꯑꯦꯜꯕꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯖꯥꯠꯅꯤꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯖꯥꯠꯊꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯥꯛꯄ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯋꯥꯔꯤꯁꯦ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯊꯣꯛꯄꯅꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯆꯦꯍꯟ ꯀꯥꯅꯣꯟ ꯅꯅꯥꯎꯕꯨ ꯑꯝꯇ ꯂꯥꯛꯈꯣꯗ ꯅꯅꯥꯎꯕꯨ ꯐꯠꯇꯕ ꯇꯥꯍꯟꯕꯀꯣ ꯕꯦꯚꯥꯔꯗꯤ ꯀꯥꯏꯈꯤꯗꯕꯅꯤꯀꯣ ꯏꯆꯦꯍꯟ ꯀꯧꯕꯅꯤ ꯅꯣꯏ ꯃꯨꯟꯅ ꯎꯅꯤꯡꯗ꯭ꯔꯒ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯑꯣꯏꯃ ꯀꯔꯤꯅꯣꯅꯦ ꯈꯨꯃꯟ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯗꯨꯕꯨ ꯔꯣꯃꯤꯇꯥꯅ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯕꯕꯥꯏ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣ ꯏꯅꯝꯃ ꯀꯩꯅꯣ ꯅꯪ ꯂꯥꯛꯏꯗꯣ ꯍꯣ ꯏꯅꯝꯃ ꯅꯪꯕꯨ ꯉꯥꯎꯗꯣꯏꯔ ꯐꯩꯗꯣꯏꯔ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯒꯤ ꯀꯣꯛꯁꯦ ꯁꯥꯒꯗ꯭ꯔꯥ ꯑꯔꯩ ꯂꯩꯇꯒꯤꯕꯨ ꯁꯥꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯦꯜꯕꯤꯁꯤꯒ ꯂꯥꯛꯑꯒ ꯏꯆꯦ ꯀꯥꯅꯣꯟꯒ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯒꯤ ꯋꯥꯇꯥ ꯄ꯭ꯔꯃꯥꯟꯁꯤꯒꯤꯕꯨ ꯀꯣꯛ ꯁꯥꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯅꯪꯒ ꯑꯗꯒꯤꯗꯤ ꯈꯨꯃꯟꯒꯒꯤꯕꯨ ꯀꯣꯛ ꯁꯥꯒꯗ꯭ꯔꯥ ꯏꯕꯦꯝꯃ ꯑꯩꯁꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡꯉꯦ ꯏꯁꯥꯁꯦ ꯗꯥ ꯃꯦꯘꯥꯅ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯍꯨ ꯅꯠꯇꯦ ꯃꯔꯩ ꯌꯦꯜꯂꯨꯕ ꯑꯩ ꯁꯤꯔꯝꯗꯣꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯏꯅꯝꯃꯒꯤ ꯑꯦꯜꯕꯤꯁꯤꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕ ꯑꯦꯜꯕꯤꯅꯤ ꯑꯗꯨꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯎ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯃꯦꯒꯥ ꯕ꯭ꯔꯣ ꯃꯣꯏ ꯈꯔꯅ ꯑꯩꯗꯤ ꯕꯦꯚꯥꯔ ꯅꯤꯇꯤ ꯌꯥꯎꯗꯕ ꯇꯥꯍꯜꯂꯦ ꯑꯩ ꯊꯃꯣꯏ ꯀꯥꯏꯔꯦ ꯀꯥꯏꯅꯣꯃ ꯈꯨꯃꯟ ꯊꯃꯣꯏ ꯀꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯈꯨꯃꯟꯒꯤ ꯊꯃꯣꯏ ꯁꯝꯅ ꯁꯝꯖꯤꯟꯕꯤꯌꯣ
ꯑꯣ ꯈꯨꯃꯟꯒꯤ ꯊꯃꯣꯏꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯖꯦꯇꯨꯝꯒ ꯂꯪꯒꯅ ꯐꯣꯠꯆꯟꯕꯤꯒꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯐꯣꯠꯆꯟꯒꯦ ꯍꯥꯏꯔꯤꯌꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯍꯣꯏꯅꯦ ꯊꯣꯏꯕꯤꯁꯟꯅ ꯃꯑꯣꯡꯅꯤꯀꯣ ꯀꯣꯃꯦꯟ ꯃꯌꯥꯝꯁꯦ ꯁꯥꯎꯁꯤꯔ ꯀꯞꯁꯤꯔ ꯍꯥꯏꯗꯣꯛꯄ ꯇꯥꯔꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯀꯧꯔꯒꯦ ꯎꯅꯤꯡꯗ꯭ꯔꯗꯤ ꯃꯃꯤꯡ ꯑꯣꯏꯅ ꯀꯧꯔꯛꯀꯅꯤ ꯗꯨꯒꯩ ꯁꯥꯎꯕꯤꯔꯛꯄ ꯌꯥꯔꯣꯏꯀꯣ ꯅꯣꯏ ꯀꯥꯏꯅ ꯃꯥ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯈꯨꯃꯟꯒꯤ ꯊꯃꯣꯏ ꯀꯥꯏꯕꯗꯣ ꯃꯥ ꯐꯣꯠꯀꯦ ꯍꯥꯏ ꯖꯦꯇꯨꯝꯒ ꯂꯪꯒ ꯇꯧꯔꯒ ꯃꯥ ꯐꯣꯠꯄꯤꯒꯦꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯒꯅ ꯐꯦꯕꯤꯀ꯭ꯋꯤꯛꯅ ꯅꯞꯄꯨꯔꯁꯨ ꯍꯥꯏꯔꯤ ꯀꯔꯝꯕ ꯄꯥꯝꯃꯤ ꯈꯨꯃꯟ ꯅꯪ ꯍꯥꯏꯔꯣ ꯐꯦꯕꯤꯀ꯭ꯋꯤꯛꯅ ꯅꯞꯄ ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯖꯦꯇꯨꯝꯒ ꯂꯪꯒꯁꯨ ꯄꯨꯊꯣꯔꯛꯑꯦ ꯐꯣꯠꯄꯤꯒꯦ ꯍꯥꯏ ꯁꯤꯁꯦ ꯎꯕ꯭ꯔꯥ ꯁꯦ ꯖꯦꯇꯨꯝꯁꯦ ꯂꯪꯒ ꯇꯧꯔꯒ ꯄꯨꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯥꯅ ꯐꯣꯠꯄꯤꯒꯦ ꯍꯥꯏ ꯈꯨꯃꯟꯒꯤ ꯊꯃꯣꯏ ꯐꯣꯠꯄꯤꯒꯦ ꯍꯥꯏꯔꯤ ꯑꯗꯒꯤ ꯃꯦꯘꯥ ꯕ꯭ꯔꯣ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯑꯣ ꯁꯤꯗꯤ ꯄꯥꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯗꯥ ꯂꯥꯛꯑꯦ ꯅꯪ ꯌꯥꯎꯗꯣꯏꯔꯣ ꯉꯥꯏꯍꯥꯛ ꯅꯪ ꯄꯥꯔꯛꯑꯣ ꯑꯗꯨꯗꯤ ꯀꯣꯃꯦꯟꯁꯟ ꯄꯥꯔꯛꯑꯣ ꯑꯩ ꯃꯤꯠꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯗꯥꯎ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯄꯥꯔꯛꯑꯣ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯃꯥ ꯑꯩ ꯁꯤ ꯇꯥꯃꯤꯈꯥꯒꯤ ꯂꯥꯛꯑꯦ ꯄꯥꯔꯛꯑꯣ ꯑꯣꯖꯥ ꯃꯦꯘꯥꯅ ꯆꯤꯡꯁꯤꯜꯂꯣ ꯄꯥꯏꯔ ꯆꯤꯡꯒꯅꯤ ꯍꯥꯏ ꯂꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯂꯋꯥꯏꯒꯤ ꯁꯝ ꯌꯥꯎꯗ꯭ꯔꯤ ꯑꯗꯣ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯂꯝꯕꯥ ꯐꯪꯉꯣꯏ ꯈꯨꯃꯟ ꯂꯥꯝꯕ ꯐꯪꯉꯣꯏ ꯈꯨꯃꯟ ꯍꯥꯏꯕ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯝꯂꯥꯅ ꯁꯤꯔꯣꯏ ꯊꯣꯏꯕꯤꯆꯅꯥꯅ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯀꯨꯏꯅꯁꯨ ꯆꯠꯂꯣꯏꯗꯕꯗ ꯉꯥꯡꯅ ꯂꯩꯔ ꯅꯣꯛꯊꯔꯛꯑꯅꯤ ꯅꯣꯛꯊꯣꯔꯛꯀꯅꯤ ꯑꯣꯟꯊꯣꯛꯅ ꯄꯛꯈꯤꯗ꯭ꯔꯗꯀꯣ ꯁꯩꯇ ꯈꯨꯃꯟꯗꯔꯥ ꯍꯥꯏꯁꯦ ꯄ꯭ꯔꯤꯟꯁ ꯅꯪ ꯊꯃꯣꯏ ꯀꯥꯏꯔꯦ ꯍꯥꯏꯔꯣ ꯊꯃꯣꯏ ꯅꯞꯀꯦ ꯇꯤꯟꯅ ꯃꯔꯥꯏ ꯖꯤꯕꯟ ꯃꯔꯥꯏ ꯖꯤꯕꯟ ꯀꯣꯔꯥ ꯀꯥꯒꯖ ꯂꯣꯏꯅ ꯀꯣꯠꯇꯅ ꯆꯠꯈ꯭ꯔꯦ ꯗꯥꯅ ꯑꯣꯖꯥꯒ ꯃꯥꯜꯂꯤꯕꯣ ꯇꯤꯆꯔꯒ ꯃꯥꯜꯂꯤ ꯁꯨꯃꯥꯏꯅ ꯍꯪꯒꯠꯂꯦ ꯄꯛꯆꯦꯡ ꯁꯨꯃꯥꯏꯅ ꯍꯪꯒꯠꯂꯣ ꯑꯗꯨꯃꯥꯏꯅ ꯄꯛꯆꯦꯡ ꯇꯤꯆꯔ ꯃꯥꯜꯂꯤ ꯑꯣꯖꯥꯒ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯈꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯅꯣꯏ ꯁꯤꯗꯩ ꯍꯟꯈ꯭ꯔꯒ ꯅꯣꯏ ꯅꯌꯨꯝ ꯑꯁꯤ ꯅꯌꯨꯝ ꯆꯠꯂꯒ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯑꯣ ꯁꯤ ꯄꯥꯔꯦ ꯅꯣꯏ ꯁꯤꯗꯩ ꯍꯟꯈ꯭ꯔꯒꯀꯣ ꯅꯣꯏ ꯍꯣꯔꯦꯟ ꯈꯤꯇꯪ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯗ ꯄꯥꯕꯤꯔꯛꯀꯦ ꯗꯥꯕꯨꯡ ꯊꯃꯣꯏ ꯈꯨꯅꯞꯇꯨ ꯌꯥꯏ ꯅꯆꯜꯅ ꯂꯥꯏꯛ ꯇꯧꯏ ꯈꯨꯃꯟ ꯍꯥꯏꯕ ꯃꯦꯘꯥ ꯕ꯭ꯔꯣ ꯈꯜꯂꯨꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯏꯆꯦꯍꯟ ꯑꯅꯤꯔꯛ ꯀꯧꯈ꯭ꯔꯕꯁꯨ ꯎꯕꯤꯗꯦ ꯎꯕꯤꯗꯦ ꯍꯥꯏꯅꯦ ꯃꯥꯏꯁꯦ ꯍꯥꯏꯗꯣꯏꯅꯤ ꯇꯥꯕꯤꯗꯦ ꯍꯥꯏꯅꯤ ꯇꯥꯕꯤꯗꯦ ꯍꯣꯏ ꯎꯕꯤꯗꯦꯅꯤ ꯀꯧꯕꯕꯨ ꯎꯗ ꯀꯃꯥꯏ ꯂꯥꯁꯇ ꯁꯤ ꯑꯃꯨꯛ ꯎꯕꯤꯗꯦꯅ ꯏꯔꯛꯏꯁꯦ ꯎꯗ꯭ꯔꯣ ꯑꯥ ꯃꯥꯅ ꯏꯔꯛꯄꯗꯨꯒꯤ ꯋꯥꯔꯤꯅꯤꯅ ꯍꯥꯏꯁꯦ ꯀꯧꯈ꯭ꯔꯕꯁꯨ ꯎꯕꯤꯗꯦ ꯑꯣꯀꯦ ꯏꯆꯦ ꯀꯥꯟꯅꯣ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯄ꯭ꯔꯤꯟꯁ तुम जो कहते तो चांद तारों को तोड़ लाऊंगा ꯁꯣꯝꯗ ꯄꯥꯎ मैं ꯃꯤꯠ ꯐꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣꯖꯥꯁꯦꯕꯨ ꯃꯤꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯁꯂꯥꯏꯗ ꯄꯣꯛ ꯂꯩꯁꯦ ꯎꯔꯕ ꯏꯁꯇꯥꯏꯜꯒ ꯃꯥꯟꯕꯅꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯋꯥꯠꯂꯤꯅ ꯑꯗꯨꯅꯤ ꯂꯥꯛꯑꯝꯕ ꯃꯤ ꯆꯅꯤ ꯃꯊꯛꯇꯒ ꯂꯥꯛꯑꯝꯃꯤꯗꯣ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯇꯧꯕꯤꯔꯝꯗꯕ ꯁꯥꯎꯅꯤꯡꯉꯦꯕ ꯂꯥꯛꯑꯒ ꯂꯥꯏꯔꯤꯛ ꯇꯧꯕꯤꯕ ꯀꯥꯎꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯅꯨ ꯍꯅꯨꯃꯤꯅ ꯑꯦꯜꯕꯤ ꯇꯧꯔꯝꯃꯤ ꯀꯥꯏ ꯂꯥꯛꯇꯣꯔꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕꯗꯤ ꯌꯦꯇꯨꯝꯅ ꯐꯣꯠꯂꯁꯨ ꯌꯥꯔꯣꯏ ꯑꯀꯝ ꯍꯣꯔꯛꯀꯅꯤ ꯕꯣꯔꯥꯛꯀꯤ ꯂꯩꯇꯥꯅ ꯐꯨꯝꯖꯤꯟꯕꯤꯒꯦ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯈꯤꯅꯤꯌꯦ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯕꯅꯣ ꯈꯣꯏꯔꯣꯝꯅꯁꯨ ꯈꯣꯏꯔꯝꯃꯁꯨ ꯈꯣꯏꯔꯝꯖꯔꯤ ꯁꯦꯠ ꯑꯣꯏꯔꯛꯀꯅꯨꯀꯣ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯤ ꯁꯥꯎꯔꯃꯤ ꯇꯧꯔꯤꯗꯣ ꯄꯛꯇꯦ ꯁꯨꯝ ꯐꯖꯅ
ꯍꯥꯏꯕ ꯇꯥꯗ꯭ꯔꯗꯤ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅꯤ ꯃꯥꯏꯄꯤꯃ ꯊꯥꯅꯤꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩ ꯂꯥꯛꯂꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯊꯥꯅꯤ ꯇꯣꯝꯕꯤ ꯂꯥꯛꯑꯦ ꯄꯣꯠꯁꯝꯕꯝꯅ ꯏꯕ ꯋꯦꯜꯀꯝ ꯇꯣꯝꯕꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯇꯣꯝꯕꯤ ꯄꯣꯠꯁꯝꯕꯝꯅ ꯏꯕꯥꯏ ꯅꯪ ꯉꯁꯤ ꯎꯕꯗ ꯌꯥꯝ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏ ꯏꯁꯄꯦꯛꯇꯨꯃꯅꯦ ꯃꯥꯏ ꯄꯦꯃ ꯀꯩ ꯆꯥꯅꯤꯡꯉꯦ ꯄꯣꯠꯁꯝꯕꯝ ꯄꯤꯀꯦꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯦ ꯏꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯋꯦꯜꯀꯝ ꯕꯦꯛ ꯑꯩꯈꯣꯏ ꯗꯥꯁꯦ ꯔꯤꯌꯦꯜꯗꯗꯤ ꯌꯥꯝꯅ ꯂꯦꯝꯖꯕꯗꯤ ꯃꯤꯅꯤꯗ ꯃꯥꯁꯦ ꯌꯥꯝ ꯂꯦꯝꯖꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯑꯣꯏꯕꯖꯕ ꯃꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯃꯥꯗꯤ ꯈꯔ ꯐꯅꯤ ꯇꯧꯒꯟꯕꯗꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯥ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯋꯤꯅꯦꯕꯀꯣ ꯐꯅꯤ ꯇꯧꯋꯤꯅꯤ ꯃꯌꯥꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯋꯤꯅꯤ ꯃꯌꯥꯝ ꯅꯣꯛꯍꯟꯒꯅꯤ ꯍꯥꯏꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕꯒꯤꯗꯃꯛꯇ ꯀꯣ ꯑꯗꯣ ꯃꯤ ꯌꯥꯝ ꯂꯦꯝꯖꯈ꯭ꯔ ꯄꯣꯠꯅꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯐꯝ ꯊꯣꯏꯕꯤꯁꯅꯥꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯇꯥꯍꯧꯗ꯭ꯔꯣ ꯁꯥꯄꯝꯅ ꯁꯥꯎꯗꯦꯗ ꯃꯤꯒꯤ ꯋꯥ ꯇꯥꯁꯤꯟꯗꯅ ꯃꯤ ꯂꯩꯀꯣ ꯃꯤꯒꯤ ꯋꯥ ꯇꯥꯁꯤꯟꯅꯗꯅ ꯂꯩꯀꯣ ꯒꯤꯠꯁꯤꯌꯁ ꯌꯨꯇꯨꯕ ꯄꯤꯁꯜꯂꯛꯑꯦ ꯍꯦ ꯄꯤꯔꯥ ꯃꯤꯠꯂꯨ ꯄꯤꯔꯥ ꯀꯔꯤꯒꯤ ꯁꯤꯟꯊꯔꯤ ꯂꯦꯞꯄ ꯂꯩꯇ ꯈꯨꯃꯟ ꯏꯆꯦꯗ ꯁꯥꯎꯅꯨꯀꯣ ꯏꯆꯦ ꯀꯅꯣꯝꯂꯥꯅ ꯈꯨꯃꯟꯅ ꯀꯩꯕ ꯑꯩꯉꯣꯟꯗꯗꯤ ꯐꯨꯅꯤ ꯍꯥꯏꯗ꯭ꯔꯣ ꯂꯩꯍꯜꯂꯔꯣꯏ ꯑꯩ ꯑꯦꯜꯕꯤꯗꯒꯤ ꯊꯣꯛꯂꯒꯦ ꯃꯦꯒꯥꯆꯟꯗ꯭ꯔ ꯑꯣꯟ ꯅꯥꯏꯇꯕꯤꯁꯅꯅ ꯗꯥꯕꯨꯡ ꯀꯣꯃꯦꯗꯤ ꯇꯧꯔꯛꯑꯣ ꯉꯁꯤꯗꯤ ꯀꯞꯅꯕꯗ ꯁꯤꯗꯣꯔꯦ ꯃꯤꯠꯀ ꯂꯣꯏ ꯀꯩꯅꯣꯝ ꯁꯥꯔꯦ ꯙꯅꯤꯅ ꯀꯥꯡꯁꯣꯏ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯆꯥꯔꯦ ꯉꯁꯤꯗꯤ ꯅꯣꯏꯅꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯆꯅꯅ ꯀꯔꯤ ꯊꯣꯛꯇ ꯊꯣꯛꯎ ꯅꯨꯡꯉꯥꯏꯅꯤ ꯀꯨꯝꯍꯩ ꯋꯥꯎ ꯄ꯭ꯔꯤꯟꯁ ꯅꯪ ꯀꯩꯅꯣ ꯇꯥꯔꯦꯅꯦ ꯕꯂꯤꯒ ꯕꯀ꯭ꯔꯥ ꯇꯥꯔꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯑꯅꯨ ꯏꯕꯥꯏ ꯅꯣꯏ ꯂꯈꯤꯄꯨꯔꯗ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯎ ꯅꯍꯥꯟꯒꯤ ꯏꯕꯥꯏꯒꯤ ꯌꯣꯡꯆꯥꯛ ꯍꯥꯏꯗꯣ ꯑꯗꯨꯒꯤꯅꯤ ꯄꯣꯠꯁꯝꯕ ꯃꯈꯣꯏꯁꯦ ꯀꯩꯅꯣꯗ ꯂꯥꯛꯀꯦ ꯇꯧꯕꯅꯦꯕ ꯇꯨ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯅꯣꯏꯒꯤ ꯐꯤꯒꯤ ꯃꯦꯂꯥꯗꯣ ꯂꯩꯇꯕ ꯑꯝꯗ ꯌꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯁꯨꯝ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦꯕ ꯄꯣꯀꯦꯠ ꯃꯥꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠ ꯃꯥꯡꯉꯤ ꯃꯥꯅꯤ ꯕꯦꯒ ꯃꯥꯡꯉꯤ ꯑꯗꯨꯅ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯦ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯒꯤ ꯃꯅꯤ ꯕꯦꯒ ꯃꯥꯡꯉꯦꯕ ꯃꯥꯡꯉꯤꯕꯀꯣ ꯃꯥꯡꯉꯤꯕ ꯑꯗꯣ ꯍꯌꯦꯡ ꯑꯁꯦꯡꯕ ꯅꯨꯃꯤꯠꯇ ꯑꯗꯣ ꯃꯅꯤ ꯕꯦꯒ ꯁꯦꯡꯉꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯗꯣ ꯇꯥꯡ ꯲꯴ꯗ ꯂꯣꯏꯔꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯁꯦꯡꯒꯗꯕ ꯋꯥꯠꯂꯤ ꯇꯥꯡ 22ꯗꯣ ꯃꯣꯏ ꯖꯨꯒꯅꯤ ꯂꯩ ꯍꯥꯏꯌꯨ ꯑꯣꯖꯥ ꯃꯦꯘꯥꯅꯒ ꯑꯣꯖꯥꯕꯨꯡꯁꯤ ꯉꯁꯤꯗꯤ ꯁꯛ ꯐꯖꯩꯌꯦ ꯎꯏꯃꯥ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯒꯤꯅꯣ ꯄꯥꯔꯤꯕ ꯀꯃꯦꯟꯁꯅ ꯏꯆꯦ ꯄꯣꯠꯁꯝꯕꯝꯒꯤꯗꯨꯒ ꯃꯤꯡꯅ ꯑꯩꯒꯤ ꯀꯔꯤꯅꯣ ꯇꯧꯔꯤ ꯍꯥꯏꯕꯅꯣ ꯍꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯑꯩ ꯀꯩꯅꯣꯁꯦ ꯄꯋꯥꯔꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯃꯤꯠꯁꯦ ꯀꯔꯝꯕꯅ ꯁꯦꯡꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯄꯋꯥꯔꯁꯦ ꯑꯔꯥꯞꯄꯒꯤꯗ ꯑꯃꯨꯛ ꯂꯩꯇꯥꯔꯦ ꯃꯥꯅꯦ ꯑꯔꯥꯞꯄꯒꯤ ꯑꯃ ꯂꯧ ꯇꯥꯔꯦ ꯑꯅꯛꯄꯁꯤꯅ ꯑꯔꯥꯞꯄ ꯄꯥꯕꯗ ꯑꯃꯅ ꯕ꯭ꯂꯔ ꯆꯠꯂꯦꯕ ꯃꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯏꯁꯦ ꯒ꯭ꯂꯥꯁꯁꯦ ꯌꯥꯝꯀꯅꯨ ꯀꯥꯕꯛ ꯑꯔꯣꯏꯕ ꯑꯩꯅ ꯎꯞꯀꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯀꯔꯤ ꯑꯂꯥꯞꯄꯒꯤꯅꯦ ꯍꯥꯏꯔꯣ ꯑꯅꯛꯄꯒꯤꯅꯦꯕ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯎꯞꯄ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯏꯁꯄꯦꯛꯁꯦ ꯇꯦꯛꯑꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯀꯥꯕꯛ ꯊꯝꯃꯤꯅꯤ ꯅꯍꯥꯟ ꯑꯉꯥꯡꯅ ꯁꯨꯝ ꯑꯔꯥꯞꯄꯩꯗꯤ ꯎꯔꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯇꯧꯏꯁꯦ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯎꯏꯅꯦꯗ ꯊꯣꯏꯕꯤꯁꯅꯥꯅ ꯄꯣꯠꯁꯝꯕꯝ
Haigi deda nachin thinu. Dai ko ngawi bo. Kanam toy bida. Dai ko Lady ngawi. sapam to bina kolam dong. Na Goodbye for the first time I saw you want to be a great day of school of the kadi English no sinamo. Yeah, but please you go I not go. You understand I understand but we don't understand. Sapam na thoibi chumna kauba tarak tradi maming kausin loy pasambam na ado yongchak ti yam marum changbadi oide ado do khara marum change iron chabadi yai ado meladi hayeng na loire Hey kausina da. May je bazar ni sei chan bi dance class je to ni. Mada dance class ki mamang sa pa yai na nga sanda ki do. Nang thaba kali hai ju di. Thaba ka nga kom tholo na. Ise ka anu ise chatlage wa ngang ba ya de ise kanu ke daroge ne Che kalon ja khinu na kho ba. ise kanu kai kana Adum phagi jo kai tong nari ni che nungai trane se ja khinu ba. Mi ga khara likko che mu ja khara di nungai re ba. osa me garana Numina numina pa da ba pa sao sat 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 o iche kanon chetkino aikhoi mayam thwe pa tu leng base dugai nang na pa aikhoi mayam le iche kanon chetkino aikhoi mayam lang base nungai tro nungai do na sa bi zan da isa thoi bi se na tau yom phaju che loina o mai phaju pa thak hippi mi ne da da bi ma na phaju pa chingat pa yadre ma phobong do ha ka ba ing mari ne du du do ba ma idea ga di phari ne dugai di lum me na nasi miyam wa dina you're not to be on your first time feel let me tell you you are the something as I feel bad for your support you want to be makari English no sibo dabung pakhang ma kena prince na but it's not to but it is not to and I am sure right good my day and it gets home and the some kaino ne kari English no sibo mayam kwa sa si se foreigner mai teron nganga ni nang English ta mayam kwa se kwa sa si la o phaje de kwa je gana kai ba nupi na pam da ba nupa sara o nupi na pam da ba nupa sara nupi na pam da ba nupa sara wai ne kamar har da mayam kwa nupi na pam da akwai da su kwa sa de ba kwa rugi shi mana kwa phaje ba se kuma na but is not a good and but some good by home nang English ko ngai thani na kai ba ngasi ahing sidi broga anuga amadi LB da lakwi ba puna mak hayangi kanglai paki khanna naina gadau ru besida mai pak na bai shoda khoram minasi ko khoi mya khura minasi ko mai ka pa su ai si khoi na kuman na kai ba I am mau foreign here mai pe ma je kan ma sono ama yaw le thoi bi ya andone sapam na kai ba understand that was a good FFFF good video of my friends are the same things it's now in Washington good my friends friends you don't this is my here is nothing is coming in my life and you do your brain is sucking dai hare to half sucking and is my it is not good Nito is you must understand I understand you understand you under the comfort and understand you know how ga shi ba to we ha ina ai ngonda di ilakanu ko kwa cha di to bena ije kana adum le yo to bena na ije kana dum le yo sapam na we have to do the kari English no sapam na community start ai samin to sang sang me ga na ga kai no sara wa do ni pina pam da no pa ri kwan sa ni kamra pina pam da bu ba aduh dia pang mami na abang mai ni pina pam da fra ne abang mai ni pina pam abang man bi ba mi shu le dang ni na
ꯅꯪ ꯄꯪꯉꯤꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯂꯥꯛꯏꯁꯤꯗꯤ ꯁꯤꯒꯤ ꯈꯨꯕꯪꯁꯤꯗꯤ ꯄꯥꯝꯒꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯉꯥꯎꯕꯅꯤ ꯑꯉꯥꯎꯕꯒꯤ ꯀꯩꯅꯣꯅꯦ ꯅꯪꯗꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯂꯩꯒꯁꯦ प्लीज मैम लाइक तो सिंबियो जो जो ꯑꯁꯨꯛ मेरे ꯌꯥꯝꯅ चैनल पे ꯑꯣꯠꯄꯁꯤꯕꯨ नए आए हो मेरे चैनल को सपोर्ट कीजिए ꯍꯧꯅꯕ꯭ꯔꯣ प्लीज ꯑꯗꯨꯕꯨ प्लीज मेरे चैनल को ꯅꯤꯡꯗꯕꯗꯤ सपोर्ट ꯌꯥꯗꯦ कीजिए और ꯑꯩꯈꯣꯏꯒꯤꯁꯨ लाइक भी ꯃꯇꯝ कीजिए प्लीज ꯂꯥꯛꯀꯅꯤ ꯉꯥꯏꯕ ꯀꯜꯂꯁꯤ ꯁꯥꯄꯝ ꯈꯨꯃꯟꯅ for me to do with your friend হাবিব মাই খুন দেশের আপনারা কোন দেশের আপনারা হাবিব আমরা শিলচরের আপনি কোথায় চলে যাচ্ছ সাপামনা জুংজি তোরে গো মা কেননা তো বিছনা দাবুং নাঙ্গি দো নুপি মানাকটা চঙ্গুরগা ꯊꯥꯖꯤꯜꯂꯛꯄꯁꯤ ꯁꯣꯏꯗꯔꯦ ꯈꯥꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕ꯭ꯔꯣꯒ ꯁꯤꯁꯀꯁꯦ ꯑꯩꯁꯨ ꯀ꯭ꯋꯥ ꯆꯥꯗꯤꯌꯦ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯕ꯭ꯔꯣ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯛꯂꯥꯝꯕ ꯃꯥꯜꯂꯦ ꯅꯨꯄꯤꯅ ꯄꯥꯝꯗꯕꯒꯤ ꯑꯦꯛꯇꯤꯡꯒꯗꯤ ꯅꯨꯄꯤꯅ ꯄꯥꯝꯗꯕꯒꯤ ꯅꯨꯄꯤꯅ ꯄꯥꯝꯕꯒꯤ ꯑꯦꯛꯇꯤꯡꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯁꯣꯝꯗ ꯌꯦꯡꯉ ꯇꯧꯅꯦ ꯕꯤꯖꯤꯒ ꯇꯛ ꯀꯠꯆꯜꯂꯨꯅꯦ ꯑꯗꯨ sina kayno ꯄꯥꯎ ꯐꯥꯎꯅꯩꯅꯤ ꯏꯪꯒꯤꯠꯇ ꯄꯥꯎ ꯐꯥꯎꯅꯩꯅꯦ ingitda ꯆꯥꯒꯦꯗ ingitda ꯆꯥꯒꯦꯗ ꯃꯩꯅꯤꯌꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯥꯟꯅ ꯀ꯭ꯔꯤꯁꯅ ꯁꯥꯔꯛꯄꯅꯤꯅꯀꯣ ꯃꯥ ꯀ꯭ꯔꯤꯁꯅ ꯑꯣꯜꯂꯛꯄꯅꯦꯕ ꯍꯥꯟꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅ ꯀꯔꯤꯕ ꯈꯪꯕꯅꯤ ꯂꯣꯏꯅꯁꯦ ꯑꯁ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯛꯀꯅꯨꯀꯣ ꯂꯥꯏꯠꯅꯦ ꯊꯕꯛ ꯃꯆꯦ ꯑꯅꯨ ꯈꯨꯃꯟ ꯀ꯭ꯋꯥ ꯆꯥꯒꯦ ꯄꯣꯠꯁꯝꯕꯝꯅ ꯃꯤꯗꯤ ꯀꯌꯥꯝ ꯑꯃ ꯃꯤꯗꯤ ꯈꯨꯌꯥꯝ ꯑꯃ ꯑꯗꯨꯒ ꯂꯥꯏꯠꯅ ꯑꯁꯨꯛ ꯂꯤꯛꯅ ꯆꯦ ꯂꯥꯏꯠꯁꯦ प्लीज लाइक करो प्लीज लाइक करो ꯂꯩꯃꯗꯦꯕꯤ ꯍꯥꯏ ꯑꯩ ꯂꯥꯛꯂꯦ सपोर्ट भी करो ꯂꯩꯃꯗꯦꯕꯤ ꯋꯦꯜꯀꯝ मेरे ꯋꯦꯜꯀꯝ चैनल को सपोर्ट भी करो इसे लाइक भी करो कनम्बर प्लीज ꯊꯣꯏꯕꯤ ꯁꯥꯐꯝꯅ ꯏꯌꯣ ꯗꯦ ꯁꯥꯐꯝꯅ ꯏꯪꯂꯤꯁꯁꯦ ꯄꯥꯕ ꯇꯜꯂꯦꯕ ꯀꯣꯛ ꯉꯥꯎꯔꯦꯕ ꯑꯗꯩꯗꯤ ꯃꯤꯁꯦ ꯐꯟ ꯐꯟ ꯆꯣꯡꯉꯤꯁꯦ ꯑꯃꯨꯛ ꯆꯍꯨꯝꯗꯩꯒ ꯃꯔꯐꯨꯅꯤꯊꯣꯏ ꯐꯟ ꯂꯥꯎ ꯆꯣꯡꯉꯛꯏꯉꯣ ꯆꯣꯡꯊꯔꯛꯏꯉꯣ from what do you do then Anjali Gupta nam pagal sir yes I'm pagal hey hi Anjali I'm pagal you are also pagli thank you yes I'm pagal you also pagli ꯊꯣꯏꯕꯤꯁꯅꯥꯅ ꯀ꯭ꯋꯥꯗꯤ ꯆꯥꯗꯦ ꯑꯗꯨꯕꯨ ꯏꯅꯝꯃꯒ ꯗꯥꯒꯅ ꯆꯥꯕꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏ ꯐꯖꯕ ꯃꯤꯅꯕꯨ ꯇꯧꯊꯣꯔꯛꯑꯗꯤ ꯀ꯭ꯋꯥ ꯆꯥꯕ ꯐꯧ ꯍꯦꯛ ꯀ꯭ꯌꯨꯠ ꯑꯣꯏ ꯏꯅꯝꯃ ꯑꯐꯥꯎꯕꯤ ꯁꯥꯔꯒ ꯏꯪꯒꯤꯠꯇ ꯈꯪꯅꯁꯦꯗꯣ ꯇꯧꯔꯛꯑꯣꯏ ꯑꯝꯇ ꯑꯩꯈꯣꯏꯗꯤꯅꯦ ꯋꯥꯗꯥ ꯉꯥꯡꯕꯁꯦ ꯄꯥꯝꯖꯗꯦ ꯈꯪꯉꯕ꯭ꯔꯥ ꯋꯥꯗꯥ ꯉꯥꯡꯕꯁꯦ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯗꯤ ꯏꯪꯒꯤꯠꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯏꯪꯒꯤꯠꯇ ꯀꯔꯤ ꯅꯪ ꯏꯪꯒꯤꯠꯇ ꯇꯧꯔꯒ ꯑꯩꯅ ꯈꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗ꯭ꯔꯒꯅ ꯎꯏꯃ ꯊꯦꯁ ꯈꯪꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯥꯕꯨ ꯅꯪ ꯇꯧꯊꯣꯛꯏ ꯃꯃꯥꯁꯦ ꯇꯧꯔꯤꯁꯦ ꯃꯃꯪ ꯃꯃꯥꯡꯗ ꯗꯥꯟꯁ ꯇꯧꯔꯤꯔ ꯈꯪꯗꯦꯅꯦ ꯅꯪ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯆꯦꯅꯨ ꯈꯨꯃꯟꯅ ꯑꯈꯣꯏ मागा बता वीडियो चैट विद करीनो सिबु कैमरे तोम्बा थोकचोम हैप्पी फैमिली थैंक यू सो मच सापम नगर पर भी कहाँ ये भी कहाँ जाता है और इसको साथ समझता हिंदी नगर इरे न कमाई तोड़ी न सिबु इसे कहा ओके तोम्बा नंग हिंदी जो पांग ब्या ꯊꯥꯅꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯇꯣꯝꯕꯤ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯉꯁꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯂꯨꯕꯒꯤ ꯄꯣꯠꯁꯝꯕꯝꯅ ꯋꯥꯅꯀꯣ ꯇꯨꯝꯈ꯭ꯔꯦ ꯑꯁꯦꯡꯕꯗꯨꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯦ ꯂꯦꯝꯗꯦꯀꯣ ꯆꯦ ꯃꯥꯅꯦ ꯋꯥꯁꯦ ꯈꯖꯤꯛ ꯈꯔ ꯉꯥꯡꯕꯀꯣ ꯑꯗꯨꯅ ꯂꯦꯝꯕꯗꯤ ꯍꯦꯟꯕꯅꯦ ꯌꯥꯝ ꯍꯦꯟꯖꯟꯅ ꯉꯥꯡꯕꯁꯦ ꯂꯦꯝꯕꯗꯤ ꯋꯥꯠꯄꯅꯤꯀꯣ
ꯁꯥꯄꯝꯅ ꯀꯩꯀꯩꯅꯣꯅꯦ ꯗꯦꯁꯀ ꯒꯩꯒ ꯍꯣꯠꯇꯣ ꯕꯦꯁ ꯃꯌꯥꯝ ꯄꯤꯒ ꯑꯩꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯗꯦꯕꯀꯣ ꯑꯩꯁꯨ ꯋꯥ ꯍꯦꯟꯖꯟꯅ ꯉꯥꯡꯕꯗꯣ ꯑꯣꯏꯗꯦꯕ ꯁꯨꯝ ꯉꯥꯡꯕꯨꯗꯤ ꯉꯥꯡꯉꯤ ꯈꯪꯅꯈ꯭ꯔꯗꯤ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯈꯪꯅꯗꯕꯗꯗꯤ ꯋꯥ ꯌꯥꯝꯅ ꯆꯣꯠꯀꯠ ꯆꯣꯠꯀꯠ ꯉꯥꯡꯕꯗꯨ ꯑꯣꯏꯗꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯃꯣꯅꯥꯂꯤꯁꯤꯡ ꯀꯥꯏꯒꯤꯅꯣꯁꯦ ꯃꯣꯅꯥꯂꯤ ꯑꯩꯈꯣꯏ ꯀꯁꯥꯗꯩꯅꯦ ꯃꯣꯅꯥꯂꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ সাপম হিন্দি নামে ইরেনে করে এই ধরনের কোন কন্টেন্ট মা কম্পিউটার আইন দুগুলির পর থেকে প্রকাশিত এবং ꯀꯩꯅꯣ ꯃꯥꯏꯗꯤ ꯃꯌꯥꯝꯁꯦ ꯈꯪꯗꯦ ꯈꯪꯗꯦ ꯀꯥꯏꯗꯒꯤ ꯄꯨꯊꯣꯔꯛꯏꯕ ꯈꯪꯗꯦ ꯃꯁꯤꯅ ꯑꯃ ꯅꯂꯥ ꯀꯣꯜꯂꯤꯔ ꯈꯪꯗꯦ ꯏꯆꯦ ꯀꯥꯟꯅꯕꯅ ꯕꯨꯡ ꯍꯤꯟꯗꯤꯗꯣ ꯄꯥꯔꯨꯅꯨ ꯍꯥꯏ ꯑꯗꯨꯅꯤ ꯁꯥꯄꯝ ꯈꯨꯃꯟ ꯊꯣꯏꯕꯤꯅ T20 July ꯅꯤꯁ ꯀꯩꯒꯤꯅꯣ ꯄꯤ ꯑꯦꯝ ꯋꯥꯏꯗꯨꯔ ꯑꯃꯅ ꯍꯥꯏ ꯀꯀꯥ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯋꯥꯏꯗꯨꯔ ꯀꯩꯅꯣ ꯄ꯭ꯔꯤꯟꯁꯅ ꯀꯩꯅꯣꯅꯒ ꯂꯥꯏꯃꯨꯅꯒ ꯆꯤꯛꯎꯔ ꯌꯥꯜꯂꯣ ꯄ꯭ꯔꯤꯟꯁꯁꯦ ꯀꯩꯅꯣ ꯇꯧꯔꯦꯅꯦ ꯄꯠꯇ꯭ꯔꯀꯥꯔ ꯑꯣꯏꯔꯦꯅꯦ ꯃꯥ Himansuna hi you are Nepali no We are Manipuri bro ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯅꯤ welcome मेरे एलपी पाने के लिए thank you so much ꯃꯥꯁꯦ ꯃꯥꯅ ꯏꯔꯛꯏ ꯅꯠꯇꯦ ꯃꯥꯅ ꯏꯔꯛꯏ ꯗꯥꯏꯔꯦꯛ ꯏꯗꯤꯠ ꯇꯧꯔ ꯃꯥꯏ ꯊꯥꯗꯣꯔꯛꯏꯅꯤ ꯇꯤꯚꯤꯁꯤꯅ ꯑꯁꯤ ꯄꯥꯎꯅ ꯃꯥꯅ ꯄꯥꯎꯅ ꯅꯨꯄꯥꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ ꯉꯥꯎꯕ ꯍꯥꯏ ꯉꯁꯤꯒꯤ ꯑꯦꯜꯕꯤꯗꯒꯤ ꯉꯥꯎꯕ ꯍꯧꯈ꯭ꯔꯦ ꯃꯥꯁꯦ ꯀꯨꯏꯗ꯭ꯔꯤ ꯃꯤꯅꯤꯠ 35 ꯁꯦꯀꯦꯟ ꯀꯨꯟꯇꯔꯨꯛꯀꯤ ꯃꯃꯥꯡ ꯉꯁꯥꯏ ꯊꯣꯏꯕꯤꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯨꯅꯥꯏ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯉꯥꯎꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯨꯔꯤ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯤ ꯉꯥꯎꯈꯤꯕꯅꯤ संजीव ꯃꯥꯁꯦ जाधव हर बंदरिया कोलरे जी मैं प्लीज सपोर्ट करो मेरे चैनल को PM सपोर्ट वाइदुना करो लाइक प्लीज खुरम्बियो हयेंगी माई पाकनबा ओके माने सिना अखोय म्याम खुरमिनसिको ꯍꯌꯦꯡꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯥꯏ ꯄꯥꯛꯄ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯕ साफम जगह इन्होंने उर्दू ने की खिली ने ऐसे का मेंशन भी पारा के साफम की 사범 그만 자 그만 나무 이래 이 라이브 nu 그만 like okay ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯃ ꯒꯨꯂꯤ ꯃꯆꯨ ꯑꯣꯅꯔꯤꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯁꯦ ꯒꯨꯂꯤ ꯅꯠꯇꯦ ꯂꯤꯟ ꯈꯥꯔꯧꯅ ꯆꯤꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯁꯦ ꯑꯗꯩ ꯁꯥꯐꯝ ꯈꯨꯃꯟ ꯊꯣꯏꯕꯤꯅ ꯀꯩꯕ ꯃꯥ ꯀꯩꯅꯣꯅꯦ गावनी मंजबून मंच हेलीकॉप्टर का यावरीने तोंबना कब ब्रोगा मेमगा से यामना नुंसी नईको थैंक यू जय श्री राम अमस तोले मोनालिस सिंगाना नोक्थगरे संजीव जादव न जय श्री राम ngarang ngarang su kanano ama Sri Ram ane sidi tawgiba amji laambani ngasi jomma muthokle tibisana adu kuppaduna ꯍꯦꯛ ꯐꯩ ꯑꯩꯗꯦꯕ ꯅꯣꯏ ꯃꯔꯛꯇ ꯂꯩꯕꯁꯦ ꯉꯝꯖꯗ꯭ꯔꯦꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦꯀꯣ ꯈꯨꯃꯟ ꯗꯤꯂꯦꯠ ꯇꯧꯔꯒꯦꯀꯣ संजीवना जय श्री राम जय श्री राम खतनी सिजो ये पोसंबमना आई सिरे नोकपदा sabamna aingonda delete tawbadi ngamgadro gai ba bunu pairaga pausari bunu PM waiduna bunu pairaga pausari hauda haujallu laina tamba ma lakchani punsi se manglani mangdaba yadaba manglani haiba isaidu aidi dialogue ko mare par isai uile isai sakki rage waidu thobisana iche posambam ngasaina kappada pitaba hojikna nokpada kappa oja megachandra maidi pakani lauribadi kukina kaidaurakani haibaduni luribadi kukina kaidaurakani haibaduni maru oibadi khungangi lamni mani मोनालिसिंग राम से सोलल लगे खल्लब कईनो अहन अमा से अदोनेबा अखोईगी सोंदा अखोईगी कईनो बहुदा पुथा ngandre मोइना मरोन अमा राम आइना अइसे कईनो तौबगीबुदि नते को इसोद मिराइबबुदि अखोईगी इंडिया की कईनो मकोक मपू ओइबा हनुबदो
napangbado bitangbado madose ai madune ba inam sathi je mai mathak te sauningi se thobi sanana kare waidur se isai se yam phajabane dai maya nauna che kari mathel charage ngasi romba chare tomba thokchom na kare bro mem se punsi gi ahan ba thengna bani warido libiba yagadro ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯁꯥꯐꯝꯅ ꯀꯩꯕ ꯑꯇꯣꯞꯄꯒꯤ ꯂꯥꯏꯐꯇ ꯀꯩꯗꯧꯔꯦ ꯌꯦꯡꯉꯣ ꯀꯅꯥꯅꯣ ꯁꯤꯗ ꯍꯥꯏꯔꯛꯏꯗꯣ ꯑꯇꯣꯞꯄꯒꯤ ꯂꯥꯏꯐꯇ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯍꯥ ꯍꯥ ꯊꯣꯏꯕꯤ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯒ ꯅꯠꯇꯦꯀꯣ माय फेवरेट गॉड इज जय श्री राम ओके ओके जय श्री राम थोबी सना माइबन साफम निंथौगी इति खंगालगे को गाय उमा निंथौ मै हौगरे ओ हौजी निंथौ असिगा संजय जाजबाई लाइसन बानी पुण्य चमिनगरो थोबी सना भैया खंगनोक कई खंगनोक अमता नोके दे हे कने जीपीपी काइने जीपीपी काइने कई नु तइसे साफम जगे दरोगे ꯈꯨꯃꯟꯅ ꯉꯥꯎꯔꯕꯅꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯏꯔꯦꯗ ꯅꯪ ꯋꯥꯗ꯭ꯔꯥ ꯅꯪ ꯄꯥꯕꯤꯔꯣꯏ ꯅꯪꯒꯤꯁꯦ ꯑꯝꯇ हे ꯑꯩꯈꯣꯏ हे लालपा है लालपा है लालपा है लालपा है लालपा है खोंपा है कौके तारे नंग तइसे दैदी सब नबानी पुन चमिनरो हे मता चामिने न पोपा छै ए कमन आवादावा काइनो आवादावा 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 हाई लेपा के लालपा के क्री तौप्रा ꯃꯌꯥꯝ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯅꯤꯐꯨ ꯇꯔꯨꯛꯇꯤ ꯆꯠꯂꯦꯀꯣ ꯑꯗꯒꯤ ꯄꯨꯡ ꯑꯅꯤꯗꯤ ꯇꯧꯁꯤꯀꯣ ꯃꯌꯥꯝ ꯄꯨꯡ ꯑꯅꯤ ꯐꯥꯎꯗꯤ ꯂꯩꯕꯤꯌꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯍꯧꯕꯗꯒꯤꯅ ꯈꯪꯅꯤꯡꯅ ꯂꯣꯏꯕꯒꯤ ꯌꯥꯎꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ मोनालीना कहेबा मी अनी खक्ति ngawre moise ngawri nate ꯊꯥꯅꯤꯅ ꯀꯩ ꯍꯥꯏꯅꯣ ꯀꯩꯅꯣ thani kaino ꯇꯧꯔꯤꯁꯤꯅ torise shiran turan ꯈꯪꯗꯦ ima ꯃꯀꯣꯛ lebak na ꯌꯥꯗ꯭ꯔꯕ yai ꯈꯪꯗꯦꯗ phare ima lebak na yai phare thubi na sanjeev ka asi sono siga noini pulap punna kaidno chat khro cho ꯅꯣꯏꯅꯦ ꯀꯩꯅꯣꯗ ꯆꯠꯂꯣ ꯃꯅꯤꯄꯨꯔꯗ ima lebak na yai phare na mu kabuk do jai thari ne thubi na haujikta हानगी चैनल दा हंजन लखे अमुक है जे कानून मनाना वारे दे इसे हमता बूंग है वारे ऐदी सगनिंद्रे इसे दो सो इसे सपीरोने इसे फादी अमी नंबो Akamna wa bani ngasi jang bu chane ngarang ni se khutchen dum do wi natra mayam khoi da na ngasi je ngori isau lang ba se khoi da na ngasi ngori isau lang ba se hai na kana gidre ho aigi comment to ubiraga di sono chubado ngakta lepi o joy he monalina lai ningba ani se nok na sini he khuman na kareba je ibai kai ma je ibai dum tari ne ma kari no to jo o khuman mayam punamak manipur gi irang se loiraga khuman ningtho amtang layeng na ba tausi mayam mak se mafam marang khangdana huji ta makok ta tera kasing amna chikpadagi ma layeng bam khangdana leire mayam ma su huji haflongi manakta leibani ma drain manung da thi chamba kumbudagi lai phangnarakpura amadi kenomdi tawre ma mayam amtang khuman ningtho amta layeng tale he kari no he kari batan ise kalma roja janemal tu hi mera dil रोजा जाने मन तू है मेरा मन सांसों में भी तुम है thobi sanana lining ba aniga apai potna thom madi he kaidore kaisu taude kokta kitang tauni do posambamna ai ngamjararoida inok thagre
ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 35ꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯇꯦꯖꯄꯨꯔꯗ ꯄꯨꯔꯒ ꯂꯥꯌꯦꯡꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯩꯁꯨ ꯇꯧ ꯉꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯀꯔꯤ ꯃꯃꯤꯡꯗꯣ ꯕꯤꯔꯦꯟ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯅꯥꯎꯅ ꯀꯩꯕ ꯁꯥꯄꯝ ꯈꯨꯃꯟ ꯊꯣꯏꯕꯤꯗꯨ ꯃꯀꯣꯛ ꯈꯔ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯁꯥꯄꯝ ꯈꯨꯃꯟꯅ ꯖꯦ ꯍꯀꯥꯝ ꯆꯟꯕ ꯆꯦꯅꯨ ꯈꯨꯃꯟ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯦ ꯈꯨꯃꯟꯅ ꯖꯦ ꯍꯀꯥꯝ ꯆꯟꯕ ꯀꯩꯅꯣ ꯖꯦ ꯍꯀꯥꯝꯗ ꯑꯃꯨꯛ ꯇꯥꯔꯛꯏꯅꯦ ꯑꯣ ꯃꯁꯤꯗꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯦ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯅꯃꯥꯏ ꯆꯨꯝꯊꯣꯛꯍꯧꯔꯣꯍꯦ ꯃꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯍꯦ ꯍꯥꯐꯂꯣꯡꯒꯤ ꯀꯩ ꯐꯪꯅꯔꯖꯥꯠꯅꯣ ꯍꯥꯐꯂꯣꯡꯗ ꯃꯁꯦ ꯀꯣꯂꯣꯕꯣ ꯇꯤꯟ ꯆꯥꯕ ꯂꯐꯥꯡ ꯑꯝꯗ ꯐꯖꯅ ꯃꯁꯦ ꯆꯕꯥꯟ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯀꯌꯥ ꯃꯑꯣꯡ ꯆꯥꯔꯣꯏ ꯃꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯕꯤꯔꯦꯟ ꯅꯠꯇꯦ ꯗꯥꯕꯨꯡ ꯕꯦꯔꯥ ꯀꯧ ꯑꯩꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤ ꯕꯦꯔꯥ ꯁꯤꯡꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯗꯩ ꯁꯥꯄꯝꯅꯒꯕ ꯖꯦ ꯍꯀꯥꯝ ꯆꯟꯕ ꯖꯦ ꯑꯅꯨ ꯈꯨꯃꯟ ꯑꯣ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯁꯤ ꯃꯌꯥꯝ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯉꯥꯎꯔꯦ ꯈꯨꯃꯟꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯏ ꯀꯥꯔꯛꯇꯅ ꯕ꯭ꯂꯣꯛ ꯀꯤꯠ ꯅꯝꯃꯅꯤ ꯉꯁꯤꯗꯤ ꯃꯤ ꯑꯃ Oh, Kuman. My dear Kuman. You are not looking good, my dear Kuman. Nangbo kamay tawigin Nangbo kaya ko inalayrugin. Nalado ka nangbo. Naintindaw na naman ako. Sabata na ba yun? hayom kuman thawna tongli ma thomaram gangdaba laitin lai ibo kuman thawgi lawai dagi tongli ma si apai mum pairaga bara kallaga amtang bhajana gyan tahanode jaroi dori Lagi yang betul oh kau kami ada ramai kada curi kami nali ramai ni Monalina kumaning tau kamense uragadi nangi manakta kaba kuhaka lairadi chongtha ruroi kuman ga khongban jauni haigre ne kuman ga khongban jauni sapamna the same time as a great day kai ujame gana bera nate bora khali haibani bora khali haibani sapamna good day for me kai thani na isai mayek tum fajaini anu ai thobi sanana dame ga chume posabamna ibai se noi anibu nokna jengba ngamiba thagali aina ibai iche noi anibu nokna jengba ngamliba thagali aina sapamna comment irakpase noina di khangdaba ko comment jamde haiba ibirakpani comment likpaduda irakpani ko noina lana uiko ga mai pima ai mayam khumaning thau gyan lai he ise kanon mana khuman ngaure thoibe hinglaba kai gi doji thuino ne be manang bone sori na tawi doi lalfa Dari ise ka kuman monali singna don't spread your English dear kuman ningthau ai natradi ngasi sirani nokpada Kisan irom kay tumna dribo mayam guys Kisan welcome Nangi video ya mong tao yam yeng ay din nokpada sido welcome Kisan sapam na kay ba comedy tao handaki ba video jam nungaire kisangi handaki su nungai ko do handaki cookie gi ka kaina tauba video mayam do as khunungai am tawe comedy tauhan ba aibu noina lana ubire ko bai kisan kay jang sarake nang di huji kaino da lei ko Mauji famungda le kisan di huji kaino da lei kaino da kay hagene Kashmir da Toy bisanana hey Kashmir da natro yong kisan na man huji ba
ꯂꯥꯟꯅ ꯎꯕ ꯎꯗꯕꯒꯤ ꯅꯠꯇꯦꯅꯦ ꯅꯪ ꯀꯃꯦꯟꯇꯣ ꯖꯦꯡꯗꯤ ꯁꯔꯨꯛ ꯄꯥꯗꯕꯅ ꯐꯔꯅꯤ ꯑꯂꯤ ꯍꯨꯁꯦꯟ ꯈꯥꯟ ꯃꯅ ꯁꯦꯁꯨ ꯂꯥꯛꯑꯦ ꯑꯂꯤ ꯍꯨꯁꯦꯟ ꯋꯦꯜꯀꯝ ꯋꯦꯜꯀꯝ Welcome, welcome, welcome. ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯀꯅꯤꯅ thank you. ꯂꯥꯟ ꯂꯣꯏꯔꯒ ꯀꯪꯂꯩꯄꯥꯛꯀꯤ ꯋꯥꯔꯤ ꯂꯤꯅꯕ ꯕ꯭ꯔꯣꯕꯨ ꯀꯧꯕ ꯂꯥꯛꯀꯦ ꯑꯅꯨ ꯀꯩꯕ? ꯂꯥꯟ ꯂꯣꯏꯔꯒ ꯋꯥꯔꯤ ꯂꯤꯅꯕ ꯕ꯭ꯔꯣꯕꯨ ꯀꯧꯕ ꯂꯥꯛꯀꯦ ꯍꯣꯏ 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 ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯀꯧꯔꯣ ꯀꯧꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯣꯜꯂꯕ ꯅꯅꯥꯏ ꯏꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯦ ꯆꯦꯟꯅꯥꯏꯗꯅꯦ ꯆꯦꯟꯅꯥꯏꯗ ꯂꯩꯌꯦꯕ ꯑꯣ ꯆꯦꯟꯅꯥꯏꯗꯔꯣ ꯎꯝ ꯑꯣ ꯅꯍꯥꯟ ꯑꯗꯩꯗꯤ ꯀꯅꯥꯅꯣ ꯆꯦꯟꯅꯥꯏꯗꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯤꯁꯟ ꯀꯤꯁꯟꯂꯣ ꯑꯣ ꯏꯆꯦ ꯀꯩꯅꯣꯃꯅ ꯀꯤꯁꯟ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯤꯁꯟꯒꯤ ꯃꯥꯁꯨ ꯐꯅꯤ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯦ ꯌꯥꯝ ꯌꯦꯡꯉꯣ ꯌꯥꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯀꯤꯁꯟꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯁꯄꯝ ꯚꯤꯗꯤꯑꯣ ꯈꯨꯃꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯊꯣꯏꯕꯤꯅ ꯀꯩꯕ ꯃꯣꯕꯥꯏꯜ ꯋꯥꯠ ꯑꯥꯔ ꯗꯨꯏꯡ ꯅꯥꯎ ꯀꯩꯅꯣ ꯃꯣꯅꯥꯂꯤꯁꯤꯅ ꯀꯃꯦꯟ ꯂꯤꯛꯅ ꯎꯔꯗꯤ ꯃꯤꯅ ꯈꯪꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯇꯧꯋꯣ ꯏꯌꯥꯝꯕ ꯂꯥꯟꯅ ꯂꯧꯗꯦ ꯅꯣꯛꯅꯤꯡꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤ ꯌꯥꯝ ꯊꯦꯡꯂꯗꯤ ꯊꯦꯡꯅ ꯁꯥꯒꯅꯨ ꯀꯩꯕ ꯊꯦꯡꯅ ꯁꯥꯡ ꯌꯥꯝ ꯇꯜꯂꯤꯗ ꯁꯥꯒꯅꯨ ꯑꯃ ꯂꯥꯛꯑꯦ ꯕꯤꯠꯇꯦꯛꯑꯦ ꯍꯥꯏ ꯁꯪꯒꯨ ꯑꯃ ꯂꯥꯛꯑꯦꯔꯣ ꯁꯪꯒꯨ ꯑꯃ ꯂꯥꯛꯑꯦ ꯕꯤꯠ ꯇꯦꯛꯑꯦ ꯍꯥꯏꯕ ꯈꯨꯃꯟꯅ ꯃꯣꯅꯥꯂꯤ ꯋꯥꯠ ꯃꯣꯅꯥꯂꯤ ꯌꯨ ꯋꯥꯔꯜ ꯑꯥꯔ ꯔꯨꯐ ꯂꯥꯏꯐ ꯐ꯭ꯔꯣꯝ ꯀꯁꯔ ꯊꯣꯏꯕꯅ ꯍꯥꯏ ꯇꯩꯃꯦꯟ ꯇꯥꯃꯣ ꯍꯥꯏ ꯇꯣꯏꯕꯅ ꯀꯃꯦꯟ ꯀꯩꯖꯥꯡ ꯆꯥꯒꯦ ꯏꯔꯤꯌꯦ ꯃꯣꯅꯥꯂꯤꯅ ꯀꯃꯦꯟ ꯏꯔꯤꯌꯦ ꯁꯥꯄꯝꯅ ꯃꯣꯅꯥꯂꯤ ꯍ꯭ꯋꯥꯠ ꯀ꯭ꯂꯥꯁ ꯗꯨ ꯌꯨ ꯔꯤꯗ ꯏꯟ ꯑꯣꯏꯃꯥ ꯏꯄꯦꯝꯃ I read in my pre-nursery. ꯃꯥꯏ ꯀꯥꯏ I am from class 1. Sapam Khuman Thoibi. class one. Monali, what class do you read in? Rani Devina, say no, I go. Hi Reni, welcome, welcome. Nase gelbida lapibagi. Thank you Monali Reni. Thank you so class much. UKZ. Paraba, nungai ba, UKZ aire. Alusena se sak charabo kari injang sage iron basaye. Kisana broga chega punna isaida video amta tausidana naidoime. ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯐꯥꯕꯅꯤꯅ ꯀꯤꯁꯟꯅꯤꯕꯣ ꯑꯩꯈꯣꯏꯅꯒ ꯏꯁꯩ ꯁꯛꯑꯒ ꯚꯤꯗꯤꯑꯣꯗꯒ ꯊꯥꯗꯣꯔꯛꯑꯕ ꯑꯣ ꯁꯟ ꯉꯥꯎꯕꯗꯨꯅ ꯕ꯭ꯔꯣꯒ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯕ ꯆꯦꯒ ꯄꯨꯟꯅ ꯉꯥꯎꯔꯝꯗꯕ ꯁꯟꯗꯨꯅ ꯏꯁꯩꯗ ꯚꯤꯗꯤꯑꯣ ꯉꯥꯎꯔ ꯑꯃ ꯆꯠꯇꯣꯏꯅꯤ ꯇꯧꯁꯤꯗꯅ ꯅꯩꯗꯣꯏꯃꯤ ꯍꯥꯏ ꯁꯥꯄꯝ ꯀꯧꯅ ꯃꯣꯅꯥꯂꯤ ꯀꯤꯁꯟꯅ ꯇꯦꯜ ꯀꯩꯅꯣ ꯄ꯭ꯂꯤꯁ ꯇꯧꯁꯤꯅꯦ ꯏꯪꯂꯤꯁ ꯅꯪ ꯀꯥꯏꯅ ꯅꯪ ꯃꯣꯅꯥꯂꯤ ꯆꯦꯟꯅꯥꯏꯗꯒꯤ ꯂꯥꯛꯄ BA ꯀꯥꯟꯗ ꯐꯣꯔꯠ ꯐ꯭ꯔꯣꯝ ꯎꯅꯁꯤꯅ ꯍꯤꯁꯇꯣꯔꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯎꯅꯔꯒ ꯚꯤꯗꯤꯑꯣ ꯑꯣꯅꯔꯁ ꯑꯃ ꯁꯦꯝꯁꯦ ꯃꯣꯅꯥꯂꯤꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯒꯤꯔ ꯀꯁꯥꯔꯒꯤꯔ ꯏꯆꯦ ꯀꯩꯅꯣ ꯀꯤꯁꯟ ꯏꯔꯣꯝ ꯑꯩ ꯆꯦꯅꯦꯜ ꯃꯃꯤꯡ ꯀꯤꯁꯟ ꯏꯔꯣꯝꯁꯦ ꯆꯦꯅꯦꯜ ꯃꯃꯤꯡ ꯃꯥ ꯀꯤꯁꯟ ꯏꯔꯣꯝꯁꯦ ꯃꯥꯏ ꯆꯦꯅꯦꯜ ꯃꯃꯤꯡꯅꯤ ꯎꯅꯁꯤ ꯆꯦ ꯁꯄꯝ ꯀꯨꯃꯟꯅ ꯃꯣꯅꯥꯂꯤ ꯄ꯭ꯂꯤꯁ ꯇꯦꯜ ꯌꯨꯔ ꯂꯥꯏꯐ ꯍꯤꯌꯔ ꯊꯦꯡk ꯃꯣꯅꯥꯂꯤꯅ ꯌू ꯖꯥꯔꯤꯕꯣꯟ ꯀꯤꯁꯟ ꯅꯪ ꯂꯥꯛꯄ ꯃꯣꯅꯥꯂꯤꯁꯤ ꯃꯇꯝꯗ ꯖꯥꯔꯤꯕꯣꯟ ꯎꯅꯁꯤꯀꯣ ꯑꯩꯗꯤ ꯎꯅꯅꯤꯡꯉꯦ ꯌꯥꯝꯅ ꯀꯤꯁꯟꯒ ꯌꯥꯝ ꯃꯣꯅꯥ ꯅꯨꯡꯁꯤꯌꯦꯕ ꯏꯄꯥ ꯅꯤꯄꯥꯁꯦ ꯃꯣꯅꯥꯂꯤ ꯅꯪ ꯖꯥꯔꯤꯕꯣꯟꯒꯤꯗꯤ ꯁꯅꯥ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯩꯗꯤ ꯀꯌꯥꯝ ꯂꯩꯕꯅꯤ ꯖꯥꯔꯤꯕꯣꯟꯒꯤꯁꯨ ꯑꯗꯩꯗꯤ BTS SS ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯖꯥꯔꯤꯕꯣꯟꯗꯁꯨ ꯌꯨꯇꯨꯕꯔ ꯈꯨꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯈꯔꯇꯅꯤ ꯑꯦꯛꯇꯤꯚ ꯑꯣꯏꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯜꯂꯦ ꯆꯤꯡꯁꯔꯥꯅꯤꯒ ꯁꯅꯥꯒꯗꯩꯗꯤ ꯀꯩꯅꯣꯒ BTSꯀ ꯑꯇꯩꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯍꯀꯥꯝ ꯆꯜꯂꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯁꯦ ꯅꯣꯏꯅ ꯏꯪꯂꯤꯁ ꯍꯩꯇꯦ ꯈꯪꯂꯝꯒꯅꯤꯀꯣ ꯏꯃꯥꯏꯄꯦꯝꯃ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯣꯅꯥꯂꯤꯅ ꯌꯥꯝ ꯃꯥꯃꯣ ꯈꯪꯉꯦ ꯆꯦ ꯁꯅꯥ ꯃꯥꯃꯣ ꯍꯥꯏꯅꯦ ꯑꯩꯉꯣꯟꯗ ꯅꯪꯉꯣꯟꯗ ꯆꯤꯆꯦ ꯀꯧꯔ ꯑꯩꯉꯣꯟꯗ ꯃꯥꯃꯨ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯁꯣꯅꯥꯂꯤ ꯁꯣꯅꯥꯂꯤ ꯅꯠꯇꯦ ꯀꯔꯤꯕ ꯃꯥꯏ ꯃꯃꯤꯡꯗꯣ ꯑꯩ ꯃꯣꯅꯥꯂꯤ ꯅꯪꯉꯣꯟꯗ ꯆꯤꯆꯦ ꯍꯥꯏꯔꯛꯇ꯭ꯔꯣ ꯉꯁꯥꯏꯗꯤ ꯅꯪꯉꯣꯟꯗ ꯆꯤꯆꯦ ꯀꯧꯔ ꯑꯩꯉꯣꯟꯗ ꯃꯥꯃꯨ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯕꯦꯖꯠꯇꯤ ꯕꯦꯖꯠꯇꯤ ꯒꯖब ꯕꯦꯖꯠꯇꯤ मैं कौन हूँ मैं कहाँ हूँ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯎ Sabang kumana kareba Monali okay Zaribon okay I understand but you like I tell uima kumai sekarang yare ko kuman na kisani romna
चे चे होइसे कई खुनगिनो ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ काउखरे कइनोगिने किसन अखोई चंदम लेकाईगिने सोनाईगी ꯑꯣ ꯀꯤꯁꯟꯅꯔꯣ ꯍꯪꯉꯤꯁꯦ सोनाई चंदम ꯑꯣ लेकाईगिने मेगा चंद्र ओन ओके ओके थोबिजना दाबुंग ꯀꯤꯁꯟ ꯅꯪ ꯁꯨꯅꯥꯏꯗ ꯂꯥꯛꯑꯝꯃꯕꯣ ꯁꯨꯅꯥꯏꯗꯒ ꯍꯥꯏꯗꯤ ꯂꯥꯛꯑꯝꯃꯕ ꯍꯥꯏꯗꯤ ꯁꯨꯅꯥꯏꯁꯦ ꯅꯪ ꯂꯥꯏꯐꯇ ꯅꯪ मैम ꯂꯥꯛꯑꯕ लाए ꯍꯪꯉꯤꯕ ꯂꯥꯛꯑꯗꯤ ꯁꯨꯅꯥꯏ ꯈꯪꯉꯝꯒꯅꯤꯅ ꯁꯨꯅꯥꯏꯗꯒꯤ ꯌꯥꯝ ꯂꯥꯞꯇꯦꯕ ꯑꯩꯈꯣꯏꯁꯦ ꯀꯣ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯑꯍꯨꯝꯒꯨꯝꯕ ꯀꯤꯂꯣꯃꯤꯇꯔ ꯑꯍꯨꯝ ꯑꯣꯏꯒꯗ꯭ꯔꯥ मरी मखाई 4 ꯃꯈꯥꯏꯔꯣ ꯁꯨꯅꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4 ꯃꯈꯥꯏꯔꯣꯝ ꯆꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯇꯦꯕ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛꯇꯤ दई थोबिजना दाबुंग केबा सुप्री होइदा चटपदा अंगांग अमना पुपु कौबदो अदुनिबा ऐसे अंगांग मचादो ने मोदे पुपु होइनिने हुजिमु सोनालीना मोनालीना ꯃꯥꯃꯨ मामू कौरेने असित चिंगना आई हौजे अमु लाए ओके ओके वेलकम किसना सुम सुम लाकना लेइदाय ꯑꯌꯥ ꯑꯣꯡꯀꯤꯔꯅꯦ जे ꯀꯤꯁꯟ कनमना ꯂꯥꯛꯑꯗꯤ बुंग ꯃꯊꯪꯗ अनु ꯎꯅꯁꯤꯀꯣ वारी लोइसेलो दई थानीना लोसंद्रो मी पुंगनी फारे ꯂꯣꯏꯁꯤꯜꯂꯅꯤ थानीना ꯂꯣꯏꯁꯤꯜꯂꯅꯤ इचेगी नुपा इचेगी नुपा मामो कुकी होइगी कांगबू मालिदा सफमना मोनाली ऐसु इंग्लिश खरा खंगी को खंगदब नते कमेंट इरकपदा इबाइबू नोखनगे तौबनी नोइना अइबू लाना लौबीबदो नत्रो कमेंट इररोइदुदी ऑन फरदो माली है पसमना से लाइव से पुंग कयादा लोइदनो ꯂꯣꯏꯔꯅꯤ लोसंद्रोबने ꯄꯣꯠꯁꯝꯕꯝ ꯑꯩ ꯄꯨꯡ 2 ꯈꯛꯇꯅꯤꯀꯣ गुड ꯐꯝꯗꯣꯏꯁꯦ नाइट ꯄꯨꯡ मामोने ꯑꯅꯤꯗꯤ ꯇꯥꯔꯦ मामोने ने हाइने नंगोदनी ने हाइने ꯑꯣ अदैदी पोसब ए खितंग हराविदुदी पोसब चे लाइव से पुने ꯑꯩꯉꯣꯟꯗ ꯅꯤꯅꯦ थबिसना ꯀꯧꯈ꯭ꯔꯃꯤꯅꯀꯣ आई ngasi को मसी सिब छोइद्रे सामना मोनाली रियली स्पीक यू क्लास मोनालिना लान लौदेने डियर जस्ट खरा ꯈꯔ नोकनिंगे ꯅꯣꯛꯅꯤꯡꯉꯤ ꯍꯥꯏ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯣꯏꯔꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯏꯆꯦ सबना ꯀꯥꯅꯣꯟ मोनाली डियर ꯕꯕꯥꯏ व्हाइट ꯒꯨꯗ हेयर ꯅꯥꯏꯠ ꯑꯗꯒꯤ ꯈꯨꯃꯟꯅ ꯃꯣꯅꯥꯂꯤ ꯗꯤꯌꯔ ꯋꯥꯏꯇꯦꯜ ꯍꯥꯏ ꯑꯗꯒꯤ लोसलसिर मैम ꯑꯖꯤꯠꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯐꯇ ꯍꯧꯖꯤक ꯐꯥꯎꯕ ꯂꯩꯔꯝꯕꯁꯦ ꯍꯥꯏ लैंग्वेज ꯑꯖꯤꯠ मैम दो ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯗ मोनालिना ꯀꯨꯏꯅ कहब ꯂꯩꯔꯔꯣꯏ लैंग्वेज मैम दो ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝꯗꯣ ꯑꯩꯇ ꯅꯠꯇꯦ ꯂꯥꯏꯐ ꯂꯩꯕ मी ꯃꯤ पुनमक्सु ꯄꯨꯝꯅꯃꯛꯁꯨꯅꯤꯀꯣ नोइदो ꯅꯣꯏꯗꯣ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ तबिसना ꯊꯣꯏꯕꯤꯁꯅꯥꯅ गुड ꯒꯨꯗ नाइट ꯅꯥꯏꯠ और सिरो ꯑꯣꯏꯔꯁꯤꯔꯣ ꯑꯣꯀꯦ ओके गुड नाइट ꯊꯣꯏꯕꯤꯁꯅꯥ गुड नाइट और सिरो ꯒꯨꯗ दमी ꯅꯥꯏꯠ चाम त्रांपन दाएम ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯗꯒꯤꯗꯤ ꯇꯦꯟꯖꯤꯟꯅ ꯀꯔꯤꯖꯤꯅꯣ ꯍꯥꯏꯕ ꯀꯩꯅꯣ तपो ꯍꯥ 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 ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯕ ꯌꯥꯔꯦ ꯃꯇꯝ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯝꯈꯠꯂꯦ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯗꯤꯌꯔ ꯍꯥꯏꯔꯛꯂꯦ ꯅꯪꯅ ngatan le ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯤ ꯇꯦꯟꯖꯤꯟꯅ ꯂꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏ ngatan le ꯇꯦꯟꯖꯤꯟꯅ ꯂꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯗꯤ ꯊꯥꯔꯗꯤ ꯂꯩꯈꯤꯅꯤꯌꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯑꯗꯒꯤꯗꯤ ꯖꯦꯅꯣꯁꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ जिनस लाइक तो बीरमो सब तो बीरमो प्लीज ꯑꯗꯒꯤ ꯑꯔꯨꯅꯥ ꯋꯥꯏꯔꯠꯄꯝꯅ ꯒꯨꯗ ꯅꯥꯏꯠ ꯂꯚ ꯑꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯔꯨꯅꯥꯅ ꯄꯤꯔꯛꯄ ꯑꯩꯒꯤ ꯒꯤꯐꯇꯣ ꯉꯁꯤ ꯊꯨꯡꯉꯔꯦ ꯉꯁꯤ ꯌꯧꯔꯦ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯕꯗꯣ ꯈꯔ ꯊꯦꯡꯈ꯭ꯔꯕꯀꯣ ꯑꯗꯨꯗꯨꯒꯤ ꯐꯣन ꯇꯧꯔꯛꯇꯕꯅꯦ मीन हाइदो कीदो हाइगे माना हाइदो तना ꯑꯗꯨꯏꯁꯨ ꯀꯩꯁꯨꯝ ꯈꯪꯉꯣꯏ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯣꯟ तौरꯛꯀꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯐꯣꯟ तौरꯛꯀꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ चिकन ꯑꯗꯩ ꯏꯆꯦ वाला बाय ꯀꯥꯅꯣꯅ ꯕꯥꯏ मैम गुड नाइट ꯃꯌꯥꯝ ꯒꯨꯗ नाइट स्वीट ड्रीम्स ꯏꯆꯦ ꯀꯥꯅꯣꯟ ꯕꯕꯥꯏ ꯒꯨꯗ नाइट स्वीट ड्रीम्स ꯃꯪ ꯐꯔꯁꯦ ꯍꯌꯦꯡꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕ ꯑꯣꯏꯔꯁꯤꯀꯣ दे टेंजिन ꯑꯗꯒꯤ ꯇꯦꯟꯖꯤꯟꯅ ꯌꯥꯗ꯭ꯔꯦ याद्रे ꯍꯥꯏꯌꯦ तो ꯑꯗꯒꯤꯗꯤ बिसना इना ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥ ꯑꯝꯇ ꯐꯣꯏꯅꯧ ꯗꯗꯥꯒ ꯑꯝꯇ ꯐꯣꯏꯅꯧ ꯂꯥꯁ ꯑꯣꯏꯅ ꯄ꯭ꯂꯤꯖ ꯍꯥꯏ ꯈꯨꯃꯟꯅ ꯃꯣꯅꯥꯂꯤ ꯗꯤꯌꯔ ꯀꯧꯔꯛꯄꯗꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯦꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯆꯦꯅꯨ ꯒꯨꯗ ꯅꯥꯏꯠ ꯔꯦꯅꯤ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯥꯅꯤꯅ ꯈꯨꯃꯟ ꯄꯨꯟꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯣꯏꯃꯤꯟꯅꯔꯁꯤ ꯕ꯭ꯔꯣ ꯑꯅꯨꯕꯥꯏ ꯍꯥꯏꯌꯦ ꯑꯣꯀꯦ ꯇꯣꯝꯕꯤ ꯃꯪ ꯐꯔꯁꯦ ꯀꯣ ꯑꯗꯣ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕ ꯑꯣꯏꯔꯁꯦ
ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯗꯥ ꯃꯦꯘꯥ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯁꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯒ ꯗꯥ ꯃꯦꯘꯥ ꯂꯥꯛꯄꯤꯔꯣꯀꯣ ꯑꯗꯩ ꯑꯖꯤꯠꯅ ꯀꯩ ꯍꯥꯏꯕ ꯃꯔꯛꯇꯁꯨ ꯆꯪꯅꯤꯡꯂꯝꯕꯅꯤ ꯑꯖꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯁ ꯍꯥꯏꯅ ꯃꯗꯨ ꯑꯩꯅꯤ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯖꯤꯠ ꯊꯣꯏꯕꯤꯁꯅꯥꯅ ꯅꯩꯔꯦꯀꯣ ꯇꯨꯝꯃꯒꯦ ꯑꯗꯨꯒ ꯍꯥꯏ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯤ ꯇꯨꯝꯃꯣ ꯆꯅꯤ ꯀꯨꯟ ꯃꯔꯤꯒ ꯑꯗꯣ ꯆꯧꯈ꯭ꯔꯦꯝꯅ ꯃꯤꯗꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯇꯧꯁꯧꯅꯦ ꯉꯁꯥꯏꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯇꯦꯀꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯌꯦꯡꯉꯨ ꯇꯦꯅꯤꯁꯅ ꯁꯤꯡ ꯁꯣꯡ ꯍꯥꯏ ꯏꯁꯩꯒ ꯁꯛꯅꯤꯡꯗ꯭ꯔꯦꯕꯣ ꯑꯗꯒꯤꯗꯤ ꯏꯃꯥ ꯍꯛ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯟꯆꯟ ꯗꯦꯕꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯥꯟꯆꯟ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯈꯝꯕꯇꯣꯟ ꯃꯁ ꯁꯤꯡ ꯈꯝꯕꯇꯣꯟꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤ ꯀꯃꯥꯏ ꯇꯧꯒꯦ ꯏꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯔꯥꯡ ꯍꯥꯏꯌꯦ ꯈꯝꯕꯇꯣꯟꯅ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯈꯝꯕꯇꯣꯟ ꯌꯥꯝꯅ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦꯀꯣ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣꯁꯨ ꯈꯪꯗꯦ ꯊꯣꯏꯕꯤꯆꯅꯥ ꯏꯅꯝꯃ ꯗꯥꯏꯂꯣꯛꯇꯣ ꯍꯥꯏꯔꯒ ꯇꯨꯝꯃꯒꯦ ꯍꯥꯏꯕ ꯇꯪ ꯍꯥꯏꯕꯇꯪ ꯄꯥꯕꯤꯔꯛ ꯑꯣ ꯑꯁꯦꯡꯕꯩ ꯆꯠꯂꯦ ꯍꯥꯏ ꯄꯥꯕꯤꯔꯛꯑꯦ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯄꯣꯠꯁꯝꯕꯝꯅ ꯊꯦꯡꯉꯒ ꯍꯦꯟꯕꯅꯤ ꯃꯤ ꯌꯥꯝꯅ ꯌꯥꯝꯕ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅꯉꯁꯤꯗꯤ ꯄꯨꯡ 3ꯗ ꯇꯨꯝꯒꯦ ꯍꯥꯏꯌꯦ ꯀꯔꯤꯒꯤ ꯄꯨꯡ 3ꯗ ꯇꯨꯝꯗꯣꯏꯕ ꯅꯪ ꯈꯨꯃꯟ ꯄꯨꯡ 3ꯗ ꯇꯨꯝꯃꯒ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯂꯒ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯣ ꯅꯪ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯇꯧꯗꯕ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛꯇꯤ ꯌꯥꯝ ꯅꯤꯛꯈ꯭ꯔꯦ ꯂꯥꯏꯛꯁꯦ ꯑꯃꯠꯇ ꯇꯧꯕꯤꯗꯦ ꯃꯌꯥꯝꯅꯀꯣ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯦꯟꯖꯤꯟ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯀꯩꯕ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯑꯌꯥ ꯍꯥꯏꯌꯦ ꯇꯦꯟꯖꯤꯟ ꯅꯪ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯁꯦ ꯅꯪ ꯀꯩꯗꯣ ꯃꯩꯇꯩ ꯑꯣꯏꯗꯣꯏꯔꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯑꯩꯁꯨ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯈꯪꯗꯦ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯏꯅꯝꯃ ꯗꯤꯂꯤꯞ ꯍꯣꯏꯒꯤ ꯀꯣꯟꯁꯪꯗ ꯇꯔꯦꯠ ꯁꯨꯔꯝꯃꯤꯅꯦ ꯃꯈꯥꯏ ꯄꯥꯎ ꯑꯅꯤꯔꯛ ꯍꯟꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯅꯝꯃ 3:30 ꯄꯥꯎ ꯑꯅꯤꯔꯛ ꯍꯟꯗꯦ ꯑꯦ ꯍꯥꯏ ꯑꯍꯨꯝꯂꯛ ꯍꯜꯂꯤ 3:30 ꯄꯥꯎ ꯑꯅꯤꯔꯛ ꯍꯟꯗꯦ ꯑꯍꯨꯝꯂꯛ ꯍꯜꯂꯤ ꯑꯍꯥꯟꯕꯗ ꯍꯦꯗꯂꯥꯏꯟ ꯑꯗꯒꯤꯗꯤ ꯄꯥꯔꯅꯤ ꯃꯊꯪꯗ ꯄꯨꯔꯥ ꯄꯥꯏꯊꯣꯛꯑꯅꯤ ꯃꯊꯪꯗ ꯈꯝꯕꯇꯣꯟ ꯑꯃꯨꯛ ꯍꯦꯗꯂꯥꯏꯟ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯈꯨꯠꯂꯥꯏ ꯐꯪꯂꯗꯤ ꯍꯥꯏꯌꯦ ꯈꯝꯕꯇꯣꯟꯅ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯈꯨꯠꯂꯥꯏ ꯐꯪꯂꯗꯤ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔꯗ ꯑꯦꯝꯗꯤ ꯑꯖꯃꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯦꯟꯖꯤꯟ ꯃꯒꯟ ꯑꯣꯀꯦ ꯍꯥꯏ ꯊꯣꯏꯕꯤꯆꯅꯥꯅ 9 ꯂꯥꯛꯍꯟꯕꯅꯦ ꯉꯥꯏ 9 ꯂꯥꯛꯍꯟꯕꯅꯦ ꯉꯥꯏ ꯄꯨꯡ 3 ꯑꯗꯒꯤꯗꯤ ꯗ꯭ꯌꯨꯇꯤ ꯒꯣꯌꯤꯡ ꯈꯨꯃꯟꯅ ꯄꯨꯡ 7 ꯗ꯭ꯌꯨꯇꯤ ꯒꯣꯌꯤꯡ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯖꯥꯏꯔꯥꯅ ꯀꯩꯕ ꯍꯥꯏ ꯍꯦꯜꯂꯣ ꯇꯦꯟꯖꯤꯟꯅ ꯀꯣꯏꯗꯗ ꯍꯥꯏ ꯑꯣ ꯕꯦꯡꯒꯣꯂꯤ ꯑꯣꯏꯗꯣꯏꯔ ꯀꯣꯏꯗꯗ ꯍꯥꯏꯁꯦ ꯇꯦꯟꯖꯤꯟ ꯃꯒꯔ ꯅꯪꯁꯦ ꯀꯗꯥꯏꯒꯤ ꯃꯩꯇꯩ ꯃꯆꯥꯔ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯣꯂꯤꯔꯣ कनो टेंजिन आपने की बंगाली कॉलोनी नहीं की ग्लूटोना हाय ꯍꯦꯜꯂꯣ ꯒꯦꯃꯤꯡꯅ ꯇꯨꯝꯗ꯭ꯔꯤꯕꯣ ꯀꯅꯥꯒ ꯏꯅꯝꯃ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯆꯅꯥꯅ ꯑꯣ ककागा ꯇꯧꯔꯣꯏꯀꯣ ꯅꯣꯏ फई सुगाई हाइरोय कायने ꯑꯣꯏꯃꯥ ꯄꯨꯛ जैनना ꯊꯜꯂꯦ गुड खम्बतोन सिंगना होय मनी ꯀꯥꯎꯁꯜꯂꯦ मोहम्मद असीमना अखोई मणिपुर चौखट लई नोइबु थागत ले दैदी गर्बित अग्रवालना वी आर फ्रॉम सिलचर खम्बतोन सिंगना बेंगोली खम्बतोन सिंगना बेंगोली ओ बेंगोली ना ओके तेजन मेजना कोइरो दादा हाइबा ꯄ꯭ꯂꯤꯖ ꯃꯌꯥꯝ ꯑꯣ ꯁꯞꯄꯣꯔꯠ ꯀꯣꯏꯔꯧ ꯇꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯕ ꯗꯗꯥ ꯍꯥꯏꯕ ꯑꯣꯀꯦ ꯀꯣꯏꯔꯛꯀꯦ ꯑꯩ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯗꯤꯂꯤꯞ ꯀꯣꯟꯁꯪꯗꯣ ꯑꯗꯨꯒ ꯑꯗꯨꯗ ꯂꯩꯔꯝꯅꯦ ꯀꯩꯅꯣꯗ ꯐꯨꯂꯨ ꯍꯣꯏꯗ ꯑꯩ ꯂꯩꯔꯝꯃꯤꯀꯣ ꯊꯣꯏꯕꯤꯆꯅꯥ ꯗꯤꯂꯤꯞ ꯀꯩꯅꯣꯗꯣ ꯁꯔꯤꯇꯥꯗꯣ ꯑꯩꯈꯣꯏ ꯃꯥꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯩꯗꯤ ꯒ꯭ꯂꯨꯖꯣ ꯐ꯭ꯔꯤ ꯑꯍꯥꯏ ꯊꯣꯏꯕꯤꯆꯅꯥꯅ ꯗꯥꯕꯨꯡ ꯑꯃꯁꯨ ꯂꯥꯛꯑꯦ ꯀꯀꯥꯒ ꯏꯅꯝꯃꯒ ꯀꯩꯅꯣ ꯍꯥꯏ इनमगा ये कैनो है गरीब अग्रवाल ने इंग्लिश है ब्लूटूथ फ्री फायर ना आई एम बंगाली ओके जॉय सिंह ना चे इबाई याम नुंगाइरे लाइव थोरकपसे हैप्पी न्यू ईयर ꯑꯅꯤꯃꯛ निमक चे इबाई नुंगाइरे ngasi बोटचोबी नुंसी बोटचोबी थैंक यू ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯖꯣꯏ टेनिस ना कह नो आई एम गुरखा मैं बेमा ओ गुरखा नायरा ओके पोसम से आई बाय ओइरगे को गुड नाइट एवरीवन ओके गुड ꯑꯣꯀꯦ नाइट ꯄꯣꯠꯁꯝꯕꯝ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟꯗꯣꯔꯕꯅꯤꯀꯣ दैदी ꯃꯤꯗꯣ ꯌꯥꯝꯈꯠꯂꯛꯄꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯅꯤꯗ सपम ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ खुमन न कह
Ipu and Itaima Khuman. Okay, okay, Masu. Muhammad Azman na kayo yam nungaye ako'y Manipur live lakpase yam harawe ay mayam amadi ay yamba amadi itay mabu yam thagatle. Thank you, thank Thank you. you. ML Open World na koiza aizo takio kay kambaton na kareba yamba iyamꯕ ꯍꯣꯏ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯀꯁꯥꯗꯩꯅꯦ ꯑꯁꯤꯠꯁꯤꯡꯅ ꯅꯣꯏ ꯑꯅꯤꯃꯛ ꯆꯥꯅꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯛꯑꯣ ꯑꯁꯤꯠ Okay, ꯁꯣꯏꯗꯅ okay. ꯇꯧꯖꯔꯛꯀꯦ ꯁꯣꯔꯣꯖ Tꯧꯔꯛꯀꯦ. ꯗꯦꯕꯤꯅ ꯍꯥꯏ ꯁꯣꯔꯣꯖꯖꯤ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯦꯕ ꯅꯣꯏ ꯃꯤꯅ ꯍꯥꯏꯕ ꯇꯥꯗꯦ ꯍꯌꯦꯡꯗꯩ ꯂꯥꯛꯆꯔꯔꯣꯏ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯗ꯭ꯔꯗꯤ ꯂꯥꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯒꯤ ꯁꯥꯎꯏꯅꯣ ꯈꯨꯃꯟꯊꯣꯏꯕꯤ. ꯀꯃꯥꯏꯅ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥ ꯍꯥꯏꯕ ꯇꯥꯗꯦ ꯇꯧꯔꯤꯔꯥ ꯑꯩꯈꯣꯏꯅꯤ ꯈꯟꯅꯧ ꯍꯥꯏꯕ. ꯁꯣꯔꯣꯖ ꯗꯦꯕꯤꯅ ꯍꯥꯏ ꯑꯩꯈꯣꯏꯅꯤ ꯍꯥꯏ ꯁꯝꯗ ꯐꯣꯏꯅꯧ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯕ. ꯈꯝꯕꯇꯣꯅ ꯀꯁꯔ ꯁꯤꯜꯆꯔ ꯀꯥꯏꯒꯤꯅꯣ ꯀꯁꯔ ꯁꯣꯅꯥꯏꯗꯩꯅꯦ ꯑꯗꯩꯗꯤ ꯂꯣꯅꯤꯌꯁ ꯀꯕꯔꯅ ꯍꯜꯂꯣ ꯍꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯁꯥꯎꯗ꯭ꯔꯗꯤ ꯃꯥꯏ ꯁꯥꯎꯕꯤꯗꯦ. ꯑꯩꯈꯣꯏ ꯀꯔꯤ ꯗꯥꯏꯂꯣꯛ ꯇꯧ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ? ꯀꯔꯤ ꯗꯥꯏꯂꯣꯛꯅꯣ ꯇꯧ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯗꯣ? ꯀꯩꯕ ꯁꯥꯎꯗ꯭ꯔꯗꯤ ꯁꯥꯐꯝ ꯏꯃꯣꯖꯤ ꯉꯥꯛꯇ ꯄꯤꯁꯜꯂꯛꯑꯦ. ꯇꯤꯡꯒꯅ ꯒꯥꯟꯙꯤ ꯁꯕꯝꯅ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇ꯭ꯔꯦ ꯊꯣꯏꯕꯤꯒ ꯑꯁꯤꯠꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯤꯡ ꯑꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯁ ꯀꯧꯋꯦ. ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯑꯁꯤꯠ ꯀꯩꯅꯣ ꯇꯧꯋꯣ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯣꯃꯦꯟꯠꯁ ꯄꯤꯔꯝꯃꯣꯀꯣ. ꯄꯤꯔꯝꯃꯣꯕꯀꯣ, ꯅꯪ ꯀꯣꯃꯦꯟꯠꯁ ꯄꯤꯔ ꯃꯇꯨꯡꯗ ꯑꯩ ꯆꯪꯉꯛꯀꯦꯕꯀꯣ. ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯣꯃꯦꯟꯠꯁ ꯍꯥꯏꯔꯣꯏ ꯄꯤꯔꯛꯇꯗꯤꯅꯦ ꯑꯩ ꯈꯪꯉꯣꯏꯕ. ꯍꯥꯏꯔꯣꯏ ꯐꯣꯏꯅꯧ ꯍꯥꯏꯕꯕꯨ ꯇꯥꯕꯤꯗꯦ ꯑꯁꯦꯡꯕ ꯑꯩꯅ ꯑꯣꯏꯅ ꯑꯅꯤꯃꯛ ꯐꯣꯏꯅꯤ. ꯅꯪ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯣ? ꯅꯨꯄꯤ ꯀꯣꯏꯒꯗ꯭ꯔꯥ ꯀꯣꯏꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯌꯨꯅꯦ. ꯅꯪꯗꯤ ꯅꯋꯥ ꯅꯥꯏꯒꯗ꯭ꯔꯥ ꯅꯥꯏꯔꯣꯏꯗ꯭ꯔꯥ? ꯅꯨꯄꯤ ꯀꯣꯏꯒꯗ꯭ꯔꯥ ꯍꯥꯏꯌꯨ, ꯅꯨꯄꯤ ꯀꯣꯏꯒꯗ꯭ꯔꯥ ꯍꯥꯏꯌꯨ. ꯅꯪ ꯅꯨꯄꯥ ꯀꯣꯏꯒꯗ꯭ꯔꯥ? ꯅꯨꯄꯤ ꯀꯣꯏꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯅꯪ. ꯅꯪ ꯅꯨꯄꯥ ꯀꯣꯏꯒꯗ꯭ꯔꯥ? ꯈꯝꯕꯇꯣꯟꯁꯤꯡꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯗꯨꯒꯩ ꯀꯌꯥꯝ ꯂꯥꯞꯀꯦ? ꯁꯣꯅꯥꯏꯗꯒꯤ ꯀꯥꯂꯤ ꯃꯟꯗꯤꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯕꯤꯕꯤꯒꯥꯎ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ? ꯑꯗꯣꯝ ꯅꯥꯀꯟ ꯆꯠꯂꯒ ꯕꯤꯕꯤꯒꯥꯎ ꯂꯣꯏꯔꯒ ꯋꯥꯄꯣꯛꯄꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯟꯅꯤ. ꯀꯥꯂꯤ ꯃꯟꯗꯤꯔꯗꯨꯅ ꯑꯩꯈꯣꯏ ꯗꯥ ꯂꯩꯕꯅꯦ ꯑꯗꯨꯗ. ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯐꯣꯏꯕꯤꯒꯅꯨ ꯍꯥꯏ. ꯈꯝꯕꯇꯣꯟꯁꯤꯡꯅ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤꯔ ꯈꯜꯂꯨꯔꯦ. ꯈꯝꯕꯇꯣꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ, ꯀꯁꯥꯔꯒꯤꯅꯤꯀꯣ. ꯑꯗꯨꯗꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯗ꯭ꯔꯦꯗ ꯏꯅꯝꯃꯅ ꯈꯔ ꯉꯝꯇꯛ ꯇꯧꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯈꯨꯐꯣꯏꯗꯣ. ꯁꯥꯐꯝꯅ ꯏꯆꯦ ꯈꯨꯃꯟ ꯑꯩ ꯖꯄꯥꯅꯤꯁꯅꯤꯀꯣ. ꯍꯥ? ꯁꯥꯐꯝꯅ ꯃꯥ ꯖꯄꯥꯅꯤꯁꯅꯦ. ꯅꯁꯛꯇꯨꯒ ꯃꯥꯜꯂꯦꯍꯦ. ꯃꯍꯃꯠ ꯑꯖꯃꯟꯅ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ. ꯅꯨꯄꯤ ꯀꯣꯏꯕ ꯑꯃꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯍꯥꯏꯅꯕꯗꯣ. ꯈꯝꯕꯇꯣꯟꯅ ꯑꯩ ꯀꯧꯔꯛꯀꯥꯟꯗꯤ ꯈꯣꯏꯔꯀꯥꯟꯗꯤ ꯀꯩꯅꯣ? ꯑꯩ ꯈꯣꯔꯀꯥꯟꯗꯤ, ꯈꯣꯏꯔꯀꯥꯟꯗꯤꯒꯤꯅꯦ ꯑꯩꯗꯤ. ꯑꯣꯀꯦ. ꯑꯣ ꯈꯣꯔꯀꯥꯟꯗꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯩ ꯌꯥꯝ ꯂꯥꯞꯇꯦꯅ ꯈꯝꯕꯇꯣꯟ. ꯑꯩꯈꯣꯏꯅ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤꯀꯣ, ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ. ꯈꯣꯔꯀꯥꯟꯗꯤꯒꯤ ꯅꯤꯉꯣꯜ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯗ. ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯗꯣ? ꯀꯔꯤ? ꯈꯪꯗꯦ. ꯃꯙꯨ ꯃꯇꯨꯗꯣ, ꯑꯍꯟꯗꯣ. ꯄ꯭ꯔꯦꯃꯤꯂꯥ. ꯃꯙꯨ ꯃꯇꯨ ꯑꯍꯟ ꯄ꯭ꯔꯦꯃꯤꯂꯥ ꯑꯣ, ꯀꯧꯕꯅꯦ. ꯀꯣꯗꯣꯝ. ꯀꯣꯗꯣꯝꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯦ. ꯀꯅꯥꯅꯣ ꯍꯥꯏ. ꯐꯣꯟ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯇꯥꯔꯦ ꯑꯅꯤꯃꯛ ꯍꯥꯏꯁꯤꯅꯤ. ꯌꯦꯁ. ꯗꯦꯅꯤꯁꯅ ꯄꯥꯔꯣ ꯄꯥꯔꯣꯏ. ꯑꯩꯒꯤꯁꯨ ꯃꯦꯁꯦꯖ. ꯑꯣꯀꯦ ꯁꯠꯁꯂꯥꯠ. I can see you. Thank ꯖꯣꯏꯁꯤꯡꯅ you. ꯀꯩꯕ ꯅꯣꯛꯄꯗ ꯂꯣꯏꯔꯦ. ꯏꯕꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ? ꯏꯕꯥꯏ ꯇꯨꯝꯃꯁꯤꯗ. ꯇꯨꯝꯅꯤꯡꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗ. ꯂꯣꯏꯁꯤꯜꯂꯁꯤ. ꯈꯝꯕꯇꯣꯟꯅ ꯈꯪꯉꯦ. ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯦ ꯀꯣꯗꯣꯝꯗꯣ. ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ.
ꯑꯗꯣ ꯊꯣꯏꯕꯤꯁꯅꯥ ꯕꯕꯥꯏ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯑꯦꯜꯕꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯍꯌꯦꯡ ꯃꯌꯥꯝ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯦꯜꯕꯤ ꯑꯃꯨꯛ ꯇꯧꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯕ ꯑꯅꯨꯒꯤꯗꯤ ꯄꯥꯎꯒ ꯇꯧꯗꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯁꯦ ꯕꯨꯡꯒꯤꯗꯤ ꯇꯧꯕꯅꯤ ꯑꯣ ꯑꯅꯨꯒꯤꯗꯤ ꯇꯧꯗ꯭ꯔꯤ ꯕꯨꯡꯒꯤꯗꯤ ꯇꯧꯕꯅꯤ ꯑꯁꯤꯁꯤ ꯉꯥꯏꯅ ꯀꯃꯦꯟ ꯄꯤꯕꯗꯨ ꯑꯩꯅꯦ ꯑꯣ ꯑꯠꯆꯥ ꯅꯪ ꯑꯁꯤꯁꯦ ꯀꯩ ꯑꯩꯒꯤ ꯂꯥꯏꯠꯇꯁꯨ ꯆꯪꯉꯛꯄꯅꯤꯀꯣ ꯑꯗꯣ ꯐꯔꯦ ꯅꯪ ꯑꯅꯨ ꯈꯨꯃꯟꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯝꯗ ꯅꯪ ꯀꯃꯦꯟ ꯊꯥꯗꯔꯝꯃꯣ ꯑꯣꯀꯦ ꯕꯥꯏ ꯈꯝꯕꯇꯣꯟ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯈꯝꯕꯇꯣꯟ ꯒꯨꯗ ꯀꯃꯦ ꯅꯥꯏꯠ ꯏꯅꯝꯃ ꯍꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯄꯥꯟꯗꯣ ꯚꯤꯗꯤꯑꯣ ꯚꯤꯗꯤꯑꯣ ꯗ ꯎꯠꯂꯣ ꯎꯠꯂꯛꯑꯣ ꯑꯃ ꯒꯨꯗ ꯑꯝꯇ ꯅꯥꯏꯠ ꯀꯣ ꯒꯨꯗ ꯆꯤꯜꯗ꯭ꯔꯦꯟ ꯅꯥꯏꯠ ꯆꯤꯜꯗ꯭ꯔꯦꯟ ꯑꯣꯀꯦ ꯎꯠꯂꯒꯦ ꯎꯠꯂꯛꯀꯦ ꯎꯠꯂꯛꯀꯦ ꯑꯗ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏ ꯋꯥꯔꯤ ꯂꯥꯛꯀꯅꯦ ꯃꯣꯏ ꯂꯥꯛꯑꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯀꯩꯕ ꯏꯇꯦꯟꯁꯤꯅ ꯑꯩꯒꯤ ꯄꯥꯔꯣ ꯃꯦꯁꯦꯖ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯣꯏꯔꯣꯅꯦ ꯇꯨꯝꯕ ꯊꯦꯡꯗ꯭ꯔꯣ ꯑꯗꯒꯤꯗꯤ ꯖꯣꯏꯁꯤꯡꯅ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯕꯣꯠ ꯑꯣꯐ ꯌꯨ ꯊꯦꯡꯛ ꯌꯨ ꯖꯣꯏ ꯇꯨꯝꯕ ꯇꯦꯟꯖꯤꯅ ꯌꯥꯔꯣꯏ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏ ꯕꯤꯖꯣꯅ ꯐ꯭ꯔꯦꯟ ꯂꯥꯛꯂꯕꯣ ꯍꯥꯏ ꯍꯥꯏ ꯕꯤꯖꯣꯟ ꯗꯥꯕꯤꯖꯣꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯅꯤ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯑꯦꯜꯕꯤꯁꯦ ꯁ꯭ꯄꯤꯛ ꯏꯟ ꯏꯪꯂꯤꯁ ꯑꯥꯏ ꯗꯣꯟꯠ ꯑꯥꯏ ꯗꯣꯟ ꯅꯣ ꯏꯪꯂꯤꯁ I don't know what ꯋꯤ you ꯗꯣꯟ ꯅꯣ saying ꯏꯪꯂꯤꯁ ꯍꯥꯏꯌꯦ ꯁꯣꯔꯤ ꯁꯦꯇꯜꯂꯥꯁꯥ ꯍꯥꯏꯔ ꯃꯃꯤꯡꯁꯦ ꯋꯤꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯅꯒ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯍꯌꯦꯡꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝꯒ ꯂꯣꯏꯅꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯑꯁꯤꯅ ꯑꯣꯀꯦ ꯑꯐꯕ ꯃꯪꯃꯤꯟꯅꯔꯁꯦ ꯗꯦꯗꯥꯕꯤꯖꯣꯅ ꯑꯣꯀꯦ ꯐ꯭ꯔꯦꯟ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯊꯦꯡꯂꯦ ꯍꯥꯏ ꯕꯥꯏ ꯗꯥꯕꯤꯖꯣꯟ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯤ ꯌꯨ ꯅꯦꯛꯁ ꯇꯥꯏꯝ ꯕꯥꯏ ꯍꯌꯦꯡ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯒꯤ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯣꯀꯦ ꯃꯥꯅꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯕ ꯕꯥꯏ ꯄꯥꯎꯒ ꯂꯣꯏꯅꯅ ꯕꯥꯏ ꯂꯥꯛꯃꯤꯟꯅꯔꯁꯦ ꯕꯥꯏ 19 ꯂꯩ ꯂꯥꯏꯠ 19 ꯈꯛꯇꯪ ꯂꯩꯕ ꯋꯥꯅꯤ